ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯦꯕꯤꯀꯥ ꯏꯂꯥꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯃꯥꯂꯪꯕꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯍꯨꯝꯗꯨꯅ ꯄꯨꯔꯒꯤ ꯃꯇꯥꯒꯨꯝ ꯁꯤꯠꯂꯤ, ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ꯫ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏ ꯃꯥꯅꯗꯤ ꯍꯔꯥꯎꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ꯫ ꯃꯟꯖꯨꯅꯔꯕ ꯂꯩꯈꯟ ꯇꯥꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗꯅ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤ꯫ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯃꯁꯤꯜꯗ ꯇꯞꯅ ꯌꯥꯝ ꯄꯥꯈꯠꯅ ꯃꯤꯄꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯣꯔꯦ, ꯂꯥꯛꯄ ꯃꯔꯩꯗ꯭ꯔꯦ꯫ ꯑꯁ ꯑꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯇꯤꯌꯥꯁꯦ ꯃꯝꯃꯝꯁꯤꯟꯈ꯭ꯔꯦ, ꯅꯨꯡꯁꯤꯠꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯁꯤꯠꯂꯤꯗꯀꯣ꯫ ꯑꯁꯨꯝ ꯊꯋꯥꯏ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯃꯥꯏꯕꯦꯝꯃ ꯂꯩꯃ ꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯖꯩ꯫ ꯏꯃꯥ, ꯀꯩꯅꯣ ꯅꯁꯥꯗꯣ ꯂꯣꯏ ꯆꯣꯠꯂꯤꯁꯤꯕꯣ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯕꯦꯝꯃ, ꯊꯨꯝꯃꯣꯛꯁꯦ ꯑꯝꯇ ꯊꯥꯡꯗꯧꯁꯦ, ꯏꯃꯥ ꯋꯥꯕꯅ ꯂꯣꯏꯔꯦ ꯆꯦꯟ ꯂꯥꯛꯄꯁꯤꯗ꯫ ꯊꯝꯕꯥꯜ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯥꯡꯊꯔꯤ꯫ ꯍꯥ, ꯅꯦ ꯍꯦꯛ ꯇꯥꯏꯗ, ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯡꯁꯤꯠꯁꯤꯕꯣ? ꯃꯥꯏ ꯃꯤꯠꯀ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯅꯣꯡꯁꯦ ꯇꯥꯔꯝꯗꯦꯅꯦ, ꯀꯩꯊꯦꯜꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ, ꯅꯨꯡꯁꯤꯠꯅꯒ ꯃꯔꯣꯜ ꯑꯃ ꯁꯤꯠꯂꯤꯕ, ꯅꯣꯡꯁꯨ ꯆꯨꯔꯤꯕꯅꯤꯅꯦ꯫ ꯏꯃꯥꯗꯤ ꯅꯨꯃꯤꯠꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯌꯥꯗ ꯋꯥꯔꯨꯔꯦ꯫ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗꯅꯦ ꯅꯇꯣꯝꯇꯒ ꯂꯩꯍꯧꯔꯦ, ꯄꯥꯈꯠꯄꯅ ꯏꯁꯥꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯣꯡ ꯈꯖꯤꯛ ꯄꯥꯊꯔꯛꯄꯗꯨꯗ ꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯅꯅꯦ ꯆꯦꯟ ꯂꯥꯛꯄꯁꯤꯗ ꯀꯌꯥꯗꯤ ꯋꯥꯔꯕꯅꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ, ꯏꯃꯥ ꯐꯤꯔꯣꯜꯀꯥꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯀꯦ, ꯏꯁꯥꯁꯦ ꯏꯪꯁꯤꯜꯂꯛꯂꯦ꯫ ꯏꯃꯥ, ꯀꯕꯣꯛꯁꯤꯡꯗꯣ ꯂꯣꯏꯕ ꯉꯝꯂꯛꯄ꯭ꯔꯣ ꯌꯣꯟꯕꯗꯣ? ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯣꯠꯁꯤꯠ ꯐꯈ꯭ꯔꯦ, ꯂꯣꯏꯅ ꯍꯦꯛ ꯂꯧꯈꯤꯅꯦ, ꯍꯌꯦꯡꯁꯨ ꯂꯧꯒꯦꯅ ꯍꯥꯏꯍꯧꯔꯤꯕꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ, ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒ ꯍꯥꯏꯅꯣ? ꯏꯃꯥꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ? ꯏꯃꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛ ꯈꯜꯂꯒꯅꯦ ꯊꯣꯡꯖꯜꯂꯣ ꯏꯆꯥꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯔꯣꯝꯕ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ꯫ ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯛ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜꯅ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯐꯦꯡꯂꯤ꯫ ꯃꯅꯤꯡꯗ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗ ꯋꯥꯏ ꯇꯩꯔꯤ꯫ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯌꯥꯏꯈꯣꯝꯕ ꯀꯟꯅ ꯇꯨꯝꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯂꯤꯕ ꯀꯥꯗꯨ ꯆꯪꯂꯛꯂꯒ ꯃꯁꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕ, ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯍꯧꯒꯠꯂꯣꯅꯦ, ꯃꯇꯝꯁꯤ ꯌꯧꯔꯦꯅꯦꯍꯦ, ꯅꯁꯥꯗꯨ ꯌꯥꯔꯣꯏꯅꯦ, ꯁꯤ ꯍꯧꯒꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯃꯁꯥꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯈꯤꯇꯪ ꯊꯦꯛꯇꯣꯛꯂꯒ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ, ꯍꯀꯥꯝꯒ ꯆꯜꯂꯒ꯫ ꯏꯃꯥ, ꯍꯧꯒꯠꯂꯒꯦ, ꯀꯌꯥꯝ ꯊꯦꯡꯒꯦ ꯃꯇꯝꯁꯤꯕꯣ? ꯑꯩꯗꯤ ꯉꯔꯥꯡꯁꯤꯡ ꯈꯥꯔꯨꯕꯒꯤ ꯈꯔ ꯋꯥꯈꯤꯕꯗꯨꯗ ꯃꯤꯀꯞꯀ ꯊꯣꯛꯇ꯭ꯔꯤ꯫ ꯊꯦꯡꯂꯕꯅꯤ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯏ ꯌꯧꯔꯛꯂꯕꯅꯤ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ, ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥꯅꯦ ꯆꯥꯛ ꯆꯥꯔꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝꯗꯒꯤ ꯁꯦꯟꯗꯣꯏ ꯈꯨꯝꯕ ꯆꯠꯇꯧꯅꯤꯀꯣ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯤꯔꯝꯂꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ, ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯃꯥꯅ ꯆꯥꯛ ꯊꯤꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯥꯛꯆꯥ ꯐꯥꯅꯗꯨ ꯂꯧꯗꯨꯅ ꯐꯝꯂꯒ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯀꯣꯕꯤ ꯂꯩꯒꯅꯦ ꯉꯥꯒ ꯊꯣꯡꯉꯤ, ꯁꯤ ꯆꯥꯔꯨꯁꯤ꯫ ꯌꯥꯏꯈꯣꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝꯕ ꯍꯨꯛꯂꯒ, ꯏꯃꯥ, ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ, ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯟꯁꯥꯡꯁꯤꯗꯤꯕꯀꯣ ꯈꯨꯕꯤꯁꯤ ꯈꯔꯤ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯃꯥꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯗꯧ ꯃꯥꯟꯗꯦꯕꯣ꯫ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯅ, ꯑꯁꯦꯡꯕ ꯍꯥꯎꯕ꯭ꯔꯅꯦ? ꯏꯆꯥꯅꯕꯨ ꯍꯥꯎꯔꯕꯗꯤ ꯐꯔꯦ꯫ ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯝ ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ, ꯏꯃꯥꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎ꯫ ꯍꯣꯏ ꯏꯃꯥ, ꯂꯩꯔꯝꯒꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯂꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯃꯐꯤ ꯍꯣꯡꯂꯤ ꯃꯦꯝꯆꯥ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯦꯝꯆꯥ ꯃꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯈꯣꯝꯕ ꯅꯨꯡꯂꯦꯟꯒ ꯍꯧꯅꯗꯨꯅ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯑꯅꯤꯗꯨ ꯃꯇꯥꯎꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯃꯇꯥꯎ ꯑꯅꯤꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫
Ito, ay maning nalay, lao. Koma na. Tabak yan pagkibing mong nina. Kaya daw ay tabak suyo. Nupiyo ba da? Tilay ko misu ba daw daw ba nang na? Kanagi nga suyo na ba ni? Wala naman ni. Wari sa silaw. Nung lena amo, mating pang silay. Hoy nito, yam sumkraw apam ni. Kak ni ngay sulay lay ba? Bundo, natro. Yay kumba, michi fat kat laga. Asyang bay rai se. Ado, nabani nga sa ini kadang tadari do, tandro. Nasumang ni sini kang de, misumang wen sila galay do ba? Hoy ni, noy nari do, ay yari ni. Ado, noy ani bu, nupi lay zara bay ba ni. Inmi se, taang nari sini. Kumba, mataw yu wado da, perum tauraga. Hoy ni, hay su hay ba ni. Ay na, nupi imda ko'y zagay tawba se. Am de yarak tam. Ay na, ko'y taw siyang song ni. Ko'y palim ima pokpi na, machay ba song tinap pokpi na masibo, kay hino hay ba ni na. Ay yung piyan hay sini. Ay yung piyan di ba? Nupa mana nupi amago makol thok na kapli yai komba na. Ita yang pakte ka toy da. Nupa di thok jaga nang na sakta asiga. Ita tawri do bada yam dok ning hai bani. Hangoi na kapaya ma de toy shi. Hai ma. Dok da bagam jago ita. Mi na thawai no ngai ta kapli se. Te me ke de hai jaga nok laga lai ne. Rasika. Hoi dong na lim tak layo. Hek tawri nupi. Na kong si itari. Tab de wa zabado. Nong len na. Siya. Itaw nang gito. Mingon da takli ba niya ba? Ha, ibo. Nasak na pazari ba? Ay di, nang daw na pazaram la ba? Nupi tara di tini hay sini. Sakse, timan ba itaw ni ko? Nang di, nupi ang ura ba? Yung ikay tibi sa na adum lay ba? Nang namingon da, pakta ka sa piri ba niya? Ha? Noy ni siya. Nupi ko ba iwanan tradi, amta lay trip. Hay suway ba ni? Natuto kayam tining lido. Natuto takpangam na ba? Sila na painam tawkiw na fani ko. Nong lena, uhoy ni, kang sana, kanade, korusila. Ngasidi, awang kuda layba, jingyagi, ising kong to, pati ang pazaba ni. Ado ko'y toy si. Ising sopo lakbalay sabi mayang gimarakta, pazaba yawri ang usi. Asam taw na, matamana sumtsakiba na, nungtil namidang wayram gitanjani. Marup ahom do, asam lakba na, jingyagi, ising kong do yawragli. Marup ahom do, mapamadugi pazaba sing do, taway tani yengli. Namidang wayram gimatang oyrakba na, Sangbana ba tiya marakta, nganglana ba nung sabi mana, amuk pudong laduna, pazar ba tiya magi magul hapli. Sana masumala ba mangal marakta, kwakta ginusit nami ba na ing naliri-liri humlagpada, sok tara mapukning haksang bo mayol song hali. Mikup asida, tamba, layna, lembi, mata humdo nok-nok duna, jagay pun amwampay duna ising sok palakli. Mata humdo so wahar duna muzaw urel asoba magimakada pamlaga, hangchit lang na layba ni. Laptat na, nupi ahom lakliba do makoy suuy. Mataw anido di lakliba makoy da yeng do layri, adubo, yay komba madi karisut hausada na dumin, ay yeng ba madi yeng laga adumak laytoy. Mataw anido di tambal gi pazaraba masak aduda, mayagom sinahay ba kauma kay yengli. Karam na saytara sige, luzaway bimagi magulsi. Amuba samlang naga zum-zum, koy raw na rabimis na, tumtak tong napali ba naton. Thazana ikay zabi maithong kangtak tawi chinbak. Malang mamagi itag ipom na nuzagi sainol ado leng-leng kay hada ning thizariba. Ngangla na raba atiya magi sanamasugi mangal na nuzaway bimagi haksang naghirak padadi pazabi magi magul hablak pagum thokre. Taibong musembiri ba mapumagi thawin sim na kankiba na pakang uiba maso amutang yenglak pa ni. Yenglak liba mit yenga do soythokta mikukani kawuma kay yengli. Mataw git hazada mataw aduda ingangagzana na sangtrik yengdo lekre mataw anito. Mataw humdo nupaw humdo gi mataw duda nukfetaw ni yenglam naga ising so paloy rado na mayumay kay desatri. Yay komba dumag tarang malang ang madalihoy. Mataw gi mataw aduda nunglen yay komba gi lukham aduda paklaw na kang tatazili. Yay komba kang prek kang na. Kayo da, tukon tari duba. Matok lem sa di ko nang sidi. Kasay di kayo tadro, ha, siya. Nupi tiroy do nupa ma sway da ngaro sakida na ikoy no paraga punani habanida. Ida, hausiki do redi ayari ay nupi tirani. Mataw ani na chap manana. Ha, asyang bro. Hayraga ani do wawa nokni. Asum na makoy so mayumay kay dasa nakirami. Ayuki matam ni mamamem thoyga januga laymag yumda lakli. Sumangdo lep nagakaurakli. Layma, ay ko'y lakli eh. Tabro! Hayma, lakli na na.
ꯏꯆꯥ ꯁꯅꯨ ꯂꯥꯛꯄꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯂꯥꯎ ꯂꯥꯎ ꯀꯥꯈꯠꯂꯣ ꯀꯔꯤꯅꯣ ꯃꯤꯇꯣꯞ ꯇꯧꯅꯒ ꯇꯧꯔꯤꯕꯗꯨꯕꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯐꯤꯗꯥꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎꯈꯣ ꯆꯥꯛ ꯆꯥꯔꯒ ꯍꯟꯈ꯭ꯔꯣ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯗꯕꯁꯨ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯒꯗꯕ ꯂꯩꯔꯤ ꯀꯨꯏꯔꯕꯅꯤ ꯍꯥꯏꯒꯦꯅ ꯈꯜꯂꯛꯏꯁꯦ ꯇꯥꯟꯖꯥꯁꯤꯗ ꯌꯥꯏꯈꯣꯝꯕ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯔꯛꯏ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣ ꯅꯪꯕꯣ ꯍꯩ ꯆꯠꯈ꯭ꯔꯅꯨꯀꯣ ꯅꯪ ꯏꯃꯥꯒ ꯅꯆꯟꯒ ꯂꯥꯛꯂꯤꯕꯁꯦ ꯁꯛꯈꯪꯅꯁꯤ ꯂꯥꯎ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯨ ꯂꯥꯎꯑꯣ ꯅꯪꯁꯨ ꯌꯥꯏꯈꯣꯝꯕ ꯌꯥꯝ ꯇꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯗꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯤ ꯆꯅꯨ ꯌꯥꯏꯈꯣꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯛꯏ ꯅꯨꯄꯤꯅꯤꯅ ꯂꯥꯏꯡ ꯆꯥꯕꯤ ꯃꯥꯜꯂꯗꯅ ꯅꯨꯄꯥ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡ ꯍꯧꯖꯤꯜꯂꯗꯅ ꯑꯔꯥꯏꯕ ꯅꯨꯄꯤꯗꯨ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯁꯛꯇꯥꯁꯦ ꯌꯥꯝ ꯆꯒꯠꯅꯔꯗꯅ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯑꯆꯧꯕ ꯅꯃꯥꯁꯤ ꯏꯃꯥꯒꯤ ꯃꯔꯨꯞꯅꯤ ꯌꯥꯝ ꯂꯨꯅ ꯂꯣꯏꯅꯔꯛꯈ꯭ꯔꯕ ꯁꯛꯈꯪꯅꯧꯋꯣ ꯅꯃꯥꯒ ꯑꯃꯨꯛꯇ ꯌꯥꯏꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯁꯤꯟꯅꯔꯒ ꯃꯥ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯖꯍꯧꯗ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯦ ꯀꯔꯤꯒꯤ ꯑꯩꯗꯤ ꯏꯆꯥꯗ ꯋꯥꯔꯧꯗꯣꯔꯤꯕ ꯏꯃꯥ ꯀꯔꯤꯁꯨ ꯈꯟꯗꯦꯀꯣ ꯑꯗꯣ ꯅꯆꯟꯒ ꯁꯛꯈꯪꯅꯧꯀꯣ ꯅꯆꯟꯒꯤ ꯃꯤꯡ ꯆꯅꯨ ꯀꯧꯏ ꯏꯕꯨꯡꯉꯣ ꯅꯆꯟꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯣ ꯅꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯃꯁꯥꯗꯨ ꯍꯩꯅꯗꯕꯅ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ ꯆꯅꯨ ꯍꯥꯏꯕꯤꯁꯤ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯀꯂꯪ ꯃꯤꯍꯧ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯥꯄꯜꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯥꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨꯅꯤ ꯌꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯅꯣꯛꯐꯩ ꯅꯣꯛꯐꯩꯒ ꯇꯧꯔꯗꯅ ꯏꯕꯣꯡ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯂꯥꯟꯅ ꯈꯟꯅꯒꯨꯝꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯍꯧꯒꯠꯂꯒ ꯆꯦꯅꯤꯡꯕ ꯍꯥꯏꯕꯗꯨ ꯌꯧꯔꯕꯅꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣ ꯆꯅꯨ ꯏꯈꯠ ꯈꯠꯆꯤꯜꯂꯛꯂꯒ ꯌꯥꯏꯈꯣꯝꯕꯗ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯕ꯭ꯔꯣ ꯅꯆꯟꯒꯤ ꯋꯥꯁꯦ ꯂꯥꯟꯅ ꯎꯕꯤꯅꯨ ꯁꯨꯝ ꯍꯪꯖꯕꯅꯤ ꯌꯥꯏꯈꯣꯝꯕ ꯍꯩꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯁꯤꯕꯨ ꯅꯨꯄꯤꯅꯤꯀꯣ ꯑꯁꯨꯛ ꯇꯧꯕ ꯉꯝꯂꯤꯕꯁꯤꯕꯣ ꯑꯁꯤꯗ ꯊꯦꯡꯅꯕ ꯃꯤ ꯑꯃꯗꯕꯨ ꯑꯁꯤꯕꯨ ꯍꯪꯅꯤꯡꯉꯤꯁꯦ ꯃꯁꯦ ꯃꯃꯥꯏꯁꯤꯗ ꯈꯨꯠ ꯆꯥꯎꯁꯦ ꯊꯥꯖꯤꯜꯂꯗꯤ ꯃꯁꯤ ꯇꯟꯗ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯎꯅꯤꯗꯣ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤꯒ ꯍꯩꯅꯗꯕꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯛ ꯇꯧꯅ ꯌꯥꯝ ꯇꯟꯅ ꯂꯩꯇꯦꯗ ꯄꯥꯝꯖꯕꯨꯗꯤ ꯂꯩ ꯆꯅꯨꯗꯨ ꯋꯥ ꯍꯥꯏꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯃꯅ ꯀꯧꯔꯛꯏ ꯏꯆꯥꯁꯥ ꯑꯣ ꯆꯥꯛ ꯆꯥꯁꯤ ꯂꯥꯛꯑꯣ ꯃꯃꯥꯅ ꯀꯧꯔꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯌꯥꯏꯈꯣꯝꯕ ꯄꯨ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯕ ꯃꯇꯝꯅꯤ ꯌꯥꯏꯈꯣꯝꯕ ꯃꯌꯨꯝꯗ ꯂꯩꯕꯗ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯃꯇꯥꯎꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯃꯅ ꯋꯥ ꯍꯧꯗꯣꯔꯛꯏ ꯃꯦꯝꯊꯣꯏ ꯑꯩꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯏꯆꯥ ꯆꯅꯨꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯕ ꯃꯁꯤꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯦꯝꯊꯣꯏ ꯃꯥꯅ ꯍꯥꯟꯅ ꯌꯥꯏꯈꯣꯝꯕꯕꯨ ꯃꯃꯥ ꯑꯣꯏꯖꯅꯤꯡꯕꯒ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯁꯤꯃꯗꯤ ꯏꯔꯨ ꯂꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯅꯔꯕꯅꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯑꯩꯅꯕꯨ ꯍꯦꯟꯅ ꯄꯥꯝꯖꯔꯤꯕꯅꯦꯃꯤ ꯃꯃꯥ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯆꯅꯨꯁꯨ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ ꯑꯁꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ ꯉꯁꯤꯁꯨ ꯂꯥꯛꯇꯨꯅ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯏ ꯊꯣꯔꯛꯄ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯔꯛꯄꯗꯤ ꯃꯔꯩꯇ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯋꯥꯖꯃꯟ ꯃꯍꯩ ꯌꯥꯟꯖꯔꯤ ꯉꯁꯤꯗꯤ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯉꯁꯤꯁꯨ ꯃꯇꯥ ꯑꯍꯨꯝꯗꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯤ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯍꯨꯝꯗꯨ ꯂꯥꯞꯇꯛꯅ ꯏꯅꯔꯛꯂꯤ ꯌꯥꯃꯣꯡ ꯍꯥꯗꯅ ꯂꯩꯅꯥꯅ ꯏꯊꯥ ꯊꯝꯕꯥꯜ ꯅꯍꯥꯟꯒꯤ ꯈꯣꯏꯃꯨ ꯑꯍꯨꯝꯗꯣ ꯄꯥꯏꯔꯛꯂꯤ ꯑꯩꯈꯣꯏ ꯇꯝꯅ ꯃꯌꯥꯏꯗ ꯆꯠꯂꯤꯕ ꯇꯝꯕꯁꯤꯗꯤ ꯐꯖꯩꯍꯦ ꯅꯧꯁꯥ ꯁꯥꯕꯥꯟ ꯍꯥꯏꯕꯗꯨꯔꯣ ꯁꯤꯕꯣ ꯂꯦꯝꯕꯤꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯒꯤ ꯅꯨꯡꯁꯤꯠꯇꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯍꯥꯏꯕ ꯑꯗꯣ ꯏꯇꯥ ꯊꯝꯕ ꯃꯌꯥꯏ ꯊꯥꯡꯕ ꯅꯨꯄꯥꯁꯦ ꯅꯍꯥꯟ ꯅꯉꯣꯟꯗ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃ ꯇꯧꯈꯤꯕꯅꯤꯀꯣ ꯁꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯄ ꯁꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯆꯨꯝꯗ꯭ꯔꯕ ꯑꯩ ꯁꯤꯕꯤꯒꯤ ꯈꯨꯗꯛꯇ ꯊꯝꯕꯥꯜꯅ ꯌꯥꯔꯤꯕ ꯇꯣꯛꯑꯣꯏꯇ ꯋꯥꯈꯜꯅ ꯊꯥ ꯀꯥꯈꯤꯅꯨꯀꯣ ꯑꯝꯇ ꯀꯥꯟꯅꯗꯦ ꯏꯁꯤꯡ ꯁꯣꯛꯂꯒ ꯄ꯭ꯔꯞ ꯍꯟꯅꯕ ꯇꯧꯁꯤ ꯈꯣꯝꯕ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯞꯇꯪꯅ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯋꯥ ꯑꯝꯇ ꯍꯥꯏꯖꯧꯒꯦ ꯏꯆꯜ ꯑꯍꯨꯝꯗ ꯆꯠꯂꯤꯕꯗꯣ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯦꯞꯄꯤꯌꯨꯅ ꯍꯥꯏꯖꯔꯤ ꯁꯥꯎꯕꯤꯅꯨ ꯂꯩꯅꯥꯅ ꯀꯔꯤ ꯑꯋꯥ ꯑꯣꯏꯔꯕꯅꯣ ꯏꯕꯨꯡꯈꯣꯏ ꯆꯤꯡꯅꯕ ꯂꯩꯇꯅ ꯆꯤꯡꯈꯣꯏꯕꯤꯌꯣ ꯌꯥꯋꯥꯗꯣ ꯈꯣꯝꯕꯅ ꯏꯆꯜ ꯑꯍꯨꯝꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯈꯪꯖꯅꯤꯡꯕ ꯂꯦꯝꯕꯤꯅ ꯏꯕꯣꯡ ꯅꯆꯟ ꯍꯥꯏꯖꯔꯛꯀꯦ ꯅꯥꯄ ꯈꯣꯏꯁꯪꯅ ꯇꯥꯕꯤꯌꯨꯀꯣ ꯑꯩꯒꯤ ꯃꯤꯡꯅ ꯂꯦꯝꯕꯤ ꯏꯇꯥꯒꯤꯅ ꯂꯩꯅ ꯑꯗꯨꯒ
ita sigina thamba kaubiraganuko hoi kauzaroi ai wam taizoki isal thambal se ai gi taw to adai wang saw ma leribase asina isal thamban bu khoida je hairagli yadab tawbiganuko thamba yai khomada yeng hairakpani ibungna takpiri bwado nasal yaba ngamjaroi maramdi aidi lairabi lukrabi masani ibung asidi ina kaira khunma miyoi oina usai aduna ai kumbi amaga matik pasana dabra khanjai aduna matung tabirano ibung khoi ai chasari saubino hairam laga thuna yangna chatkre khomba prap laktuna hairamli wadu tamni yai khombana chalslo hairam laga ningamda maithung puduna mang thaduna chatpa hokre matawani dusu hathu hathu tawduna tanakre numidangi matamni yai khomba pakhang ka tu hiplaga wakhal tawri kari atuki ni pimsa tu khalisina hanjin haijai mati naw jawum yarum ni ino sarakna ko phara lawni ko si maksu pamde ni pangdama magum nupibu pharaga lawgadam nupa du di aina satri ko ka ngawrida soida ngawra sakhiba soiroi masakna leirembi malaga tawthurakpana sonori nungsibe aisi matam ko bi leirembi magi khongsati kaiduna sum chakhibana nuja pakhangna wana ngaijariba meratha haibdu lakli haunaruba tawdana numidangi matamni leima masana sak thongliba manak aduda insang sembiri leima masabu yenglaga haire haima bema imadi kaw thoklure ngasaido leikaigina se singlaklamani nangna nata hoida sakringaida karigino ima karigini haike ho handak sunya leikaigi leisabi mayamga pakhanga pulaga likon sanagani yaudaba yaroi haidana hairambani leisabi yamdi yaudaba yaroi hairamiyamiya mamagi waduda thambalna as aidi onthona tandorida nase singna tok phajana hairamlaga isan yaudrebadine mina pongthok sakthoi hainakinine hoi aduna lana khangadab oirabadi nasa yaujawragi ma asumna sak saraba matung mama masani dusu puna pothana basangkri matamgi khongsana lepnaidana chakhibana nasidi miragi purnima numit haibdu yaurakle khullekai asigi manglam chattagi sanadu laklaba masana mani khuntaki pakhang panaga khunkhagi sanu ningol singa likon sanaba numitni thamba ningthirabi maithong asidana malem leisa ningdu yebi samlangni sangbri managi singhi manamni wai thadokliba sanglaba samlang nusagi oi thangba napada siliba takheleina som khwangdana thamba lekok phane kayada chinglemna phajariba saktamno yai khomba nuzamagi saktam urubadagi taibong wakhal isoi soibagum masadu itaw tawri sanariba masana adu khojangna sanaba ngamtre ngaki matung sanabadu sohori yai khomba thamal yengnabu honaringai khunkhagi janu ningol singna thoikre mayamna harau umlang hek langli khomba yam sawningna matawgi khudang du pairaga mi tindaba mpham amada jinglaga purai yai khombana karino taw kidu nang taidu ba nupi si kana mada ikpokpadagi suujibagi mongda natida thambalda nang yengdu kaino haibani hongdong nga saramdagi lumbadong taidu ba nang natusyam nusibro ha nang hojikta chelagera hoi yai hojik tum prap sengkragi yardi itawna khra haibiyo nonglena maithaba nupibu kaidongna doina haidaine ha nachinduna aduga mana sumuga sardana yajare haining baizo gaibidi nungbu nushiyabani kaino aidi kamai tawni itugi phajamba saksi urubadagi isase kainam taribu sidi khombana ikai khangdaba nangna maido sawun topene ha phajana topeba aikoi nang ubada ikai sangoi hangi sakta thi ita aikoi na wahi neringai moidi mayum thandawra male ta akoi jasi makoi leribu sida mataw ahumna leriba domda prap lai khombana nang horoi matagum haire ichela humbu yumda lage hairo leinana hoi bung khoi yumda lasirana hainaramiba nonglena adudi aikoi yumok thinjaramage yadabu tawbino matamse tenglabani na nakoi dang sakibado aikoi nungaite yai khombana lana kanagumsi chanaba tawrsi
Mata ahum na ngak senduna nupi ahum du mayung may kay lakpagi lambini. Thazamagi mangal na ingna miyeng na angawul ay silmarum na chatli mong hadana. Tanja sida. Laikay kang ngaksin na ba nupa kara nambigi matay asida leplaga layri. Tabal mangal asida. Nupi ahum lakli ba ubada nupa mo na. Yung umiyak. Hada nupi ahum layse. Makoy gitungda nupa kara sulay ne. Kane. Nupa ahum se. Nupi ahum se. Lumalak yung soy na orang mo ni. Angam pudat na raga nupi singse. Ay koy uri sing asidi. Koy dong na tambal ba yeng na hayre. Untok na pazakreda. Mamang tasali ba nuza asidi. Ay di ngawaraga tare he. Ay gitaloy oy biro. Ngasidagi pakang oy ba iralyay da. Kusing paloy na na puzaragi. Asi haraga mayamdo yang usita na nokli aduga matahom dugi manakta changsilaglaga thambagi khuzengdu tak pairaga manakta singi hek tawbaga yaikhomba khonglei thuna sensilaktuna nupa dugi mamaya duda khanghaudana khangkaw kawsinki nupa du longna khangai haithaki nupa du tuki bududa lakminariba mayam adu mataw homdu sensilaktuna angam phudatnari khombana yera kanadabda nathoi mangase leramlena thabi ngasidi hairaga kawbane netbane amuk toiba mayamdo phadi sumagum sumdatli oima itu tijringai mangka daru doisiba ayoma khwang loi tiamale ayoyo haiduna mayamdo tata du leinari nupi ahomdu masasingdu thak niklaga khangli yaikomba thambalgi khujeng paikhiba nupadugi manakta sangsilaklaga mamit aduna khana igum nganglaba mamit ani duna yenglaga haire he taumuna ngasi aina hairamli wase napunsi du leiri pau nagyam pau matu sonbi nupida akanarin sari budo nang igai dro nang mo miro saro nang mo pokli mo namado nupi ni habs nang kawgono nang nasali bilisa se nang ginasan na siya koy na tarubadi naktumini yang laga laygadra sukpataba sakasingse karigumba matung tarakpada ngasigum hek toraba mikup aduna nangi ribbon habase nang kawdaw fay asi hairam laga thambal hoibu mayumda thilam laga makhoi suhalakli asum na matam khara sawjingkri somdana yaikhomba gi mamai be memsana mahaka sana zabi mata mem thoigi yumda laktuna sanu yaikhomba ni buluhong naba wata nari anido nungthilgi matamni thambal maning asida chengkhapli tanja sida mata anina kawduna maning lamna lai thambalna ita ai sengkhapi lao ai sida lei leinana nungsa suksab sida thabon thokna phai haiwani nangbo yangkok do thumuktuda amta thangkose paunu ngai bam tambi geba hoine thami kari paunu tam oita leinana ita lembi pause nang noine tamaka drairaga kaino momon noklaga asaidagi leiduba lembina is yari bema aidi khaluraga nokningba hoi ai haijarage nanaina ita thamba ibung yaikhomba do ngarang laami itabu amukta hayona hairamiba aduga mana noi manja do tumle sare magi mitmangda itabu adum uduna ta leire haisu haibani ita nupa moidi thambu thamko nupi ai phauba kawemi itagi inthizau mai thongsida ada nupa oiba makhoidi kari oiramune khallodo matagi waduda thamba nokfe tawraga haire hoya jare yam thagat pireda amuk thadara dinya khwanga tekpo soireko itagi wase leinana kaino phaji haibani aini nupa oiramadine nahana nang ikhoi magi mamong nupi oiramani nantana as nupa oina poklamdabase uthokna penkhijreda laima mata lainagi waduda anidu wanthaba makai tingkhattana yam kana nokli thambalna ahoibagiro haise yam nungai bide dudi ita homa thangma poktadi itana ne nupa oina poklo aduga aina ne itagi nupi ma oiba taredana dudi lembina ikaw kawre hayeng makhoi lakani na hairamani adugini aikoi laise chalusiko aidi ibung nonglense yam nungsi mana nuksi haraktrasu ainekta hairadong hayengdi leina matagi waduda mamito ari makai lakthoklaga haire imai be ma kai bausi kiduba ita adum naga toba yare ko
ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯡꯕ ꯈꯠꯄ ꯅꯨꯄꯤ ꯑꯣꯏꯅ ꯎꯈꯤꯅꯤꯕ ꯉꯥꯏꯉꯝꯗꯕ ꯍꯦꯛ ꯇꯧꯔꯗꯅ ꯅꯨꯄꯥ ꯄꯥꯝꯃꯤꯁꯤꯗꯤ ꯂꯦꯝꯕꯤꯅ ꯍꯣꯏ ꯌꯥꯖꯔꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯑꯩꯇꯅꯒ ꯑꯔꯥꯟꯕ ꯇꯥꯔꯅꯤꯁꯦ ꯑꯩ ꯈꯪꯂꯕꯅꯦ ꯉꯁꯥꯏꯅ ꯊꯝꯕꯥꯜꯅ ꯍꯣꯏ ꯍꯣꯏ ꯏꯇꯥ ꯑꯅꯤꯃꯛ ꯑꯝꯇ ꯂꯥꯟꯗꯦꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯦꯡꯗ ꯌꯥꯎꯔꯤꯕ ꯐꯧꯁꯦ ꯑꯃꯨꯛꯇ ꯃꯟꯃꯤꯟꯅꯁꯤ ꯃꯇꯥ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯅ ꯊꯕꯛ ꯑꯗꯨ ꯇꯧꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯇꯥ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯅꯗꯤ ꯀꯅꯥꯁꯨ ꯉꯥꯏꯕꯤꯔꯝꯗꯦ ꯑꯁꯨꯝ ꯂꯦꯞꯅꯥꯏꯗꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯇꯨꯡꯏꯟꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅꯤ ꯌꯥꯏꯈꯣꯝꯕ ꯊꯝꯕꯥꯜꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯦꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯃꯆꯥꯕꯨ ꯀꯧꯔꯤ ꯏꯕꯨꯡꯉꯣ ꯃꯄꯥꯗ ꯁꯤꯗ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯂꯥꯎ ꯏꯄꯥ ꯋꯥ ꯑꯝꯇ ꯁꯤꯟꯅꯔꯝꯒꯦ ꯌꯥꯏꯈꯣꯝꯕ ꯃꯄꯥꯟꯗ ꯃꯄꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯕꯞ ꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯕꯅꯣ ꯅꯃꯥꯗꯨꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯒꯦ ꯏꯃꯨꯡꯗꯁꯨ ꯂꯩꯍꯧꯗꯦ ꯀꯧꯕꯁꯨ ꯇꯥꯗꯦꯅꯦ ꯍꯩ ꯅꯉꯣꯟꯗꯒ ꯍꯥꯏꯔꯝꯂꯛꯑꯝꯕ꯭ꯔꯥ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯗꯣ ꯀꯩꯊꯦꯜꯗ ꯁꯦꯜ ꯈꯣꯝꯕ ꯆꯠꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡ ꯍꯪꯂꯝꯕꯅꯤ ꯄꯥꯕꯨꯡ ꯂꯩꯇꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯕꯅꯤ ꯉꯁꯥꯏ ꯑꯁꯨꯛ ꯉꯟꯅ ꯆꯠꯂꯤꯕꯁꯤꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯏꯇꯥ ꯇꯥꯁꯤꯟꯅꯗꯦꯅꯦ ꯐꯔꯦ ꯐꯔꯦ ꯏꯄꯥ ꯊꯕꯛ ꯁꯨꯔꯤ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨꯈꯤꯒꯦ ꯏꯄꯥꯒꯤ ꯆꯥꯛ ꯍꯥꯞꯂꯨꯔꯅꯨꯀꯣ ꯏꯄꯥꯗ ꯃꯌꯥꯝꯒ ꯑꯗꯨꯝ ꯆꯥꯎꯔꯒꯦ ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯤ ꯏꯄꯥ ꯆꯠꯂꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯌꯥꯏꯈꯣꯝꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯀꯩꯊꯦꯜꯗꯅꯤ ꯃꯦꯝꯆꯥ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯀꯩꯊꯦꯜ ꯌꯧꯔꯛꯇꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯤ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯩꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯊꯝꯕꯥꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯁꯤ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯒꯤ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯕ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯃꯅꯦꯝ ꯃꯀꯨ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇꯗꯨꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯁꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯕꯅ ꯋꯥꯈꯜ ꯂꯩꯅ ꯅꯥꯕꯗꯒꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯤꯒꯥꯏꯋꯥ ꯌꯥꯝꯅ ꯍꯥꯏꯕꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯦꯝꯆꯥ ꯃꯊꯪ ꯑꯁꯨꯝ ꯁꯦꯜ ꯂꯧꯔꯛꯄꯅ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕꯤꯌꯥ ꯅꯪꯒꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯤ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯝ ꯊꯨꯔꯕꯣ ꯅꯅꯥꯎ ꯑꯝꯇ ꯍꯥꯏꯒꯦꯅ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯛꯏꯕꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯃꯇꯥꯡ ꯁꯨꯛꯆꯥ ꯍꯦꯛ ꯆꯥꯗꯕ ꯏꯆꯦ ꯐꯤꯗꯥꯁꯤꯗ ꯑꯃꯨꯛꯇ ꯐꯝꯕꯤꯈꯣꯁꯦ ꯍꯣꯏ ꯐꯝꯒꯦ ꯀꯔꯤꯅꯣ ꯏꯅꯥꯎꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯌꯣ ꯍꯥꯏꯕꯤ ꯇꯥꯟ ꯆꯥꯔꯦ ꯈꯟꯅ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯆꯦ ꯋꯥꯐꯝꯁꯦ ꯑꯩꯅ ꯍꯥꯏꯔꯛꯄꯅꯦ ꯍꯥꯏꯕꯁꯦ ꯏꯆꯦꯅꯗꯗꯤ ꯈꯪꯍꯜꯂꯛꯀꯅꯨꯀꯣ ꯁꯨꯝꯗꯧꯕꯅꯤ ꯏꯆꯦ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯂꯩꯕꯗꯣ ꯑꯗꯨꯒ ꯏꯆꯦꯒꯤ ꯏꯆꯥ ꯌꯥꯏꯈꯣꯝꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯛꯏꯅꯦ ꯏꯆꯦꯗꯤ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯃꯦꯝꯆꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯅ ꯃꯆꯥꯗꯨ ꯏ ꯀꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯈꯪꯗꯦꯅ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯂꯤꯁꯤꯅꯤꯅꯦ ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯆꯥꯕꯤꯁꯤꯒꯤ ꯃꯆꯥꯅꯅꯦ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯏꯃꯧꯗꯤ ꯍꯥꯏꯔꯨꯅꯨ ꯃꯤꯅꯥꯏ ꯐꯥꯎ ꯑꯣꯏꯅꯤꯡꯗꯦ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯏꯃꯧ ꯑꯣꯏꯖꯩ ꯍꯥꯏꯕ꯭ꯔꯥ ꯃꯃꯥ ꯂꯧꯔꯝꯅꯤꯌꯦ ꯀꯤꯖꯩ ꯏꯆꯥ ꯅꯨꯄꯥꯗꯨꯃꯨꯛ ꯆꯥꯈꯤꯅꯤ ꯍꯥꯏꯕꯤ ꯃꯥꯗꯤ ꯃꯦꯝꯆꯥꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯥꯅ ꯀꯥꯞꯄꯇꯦꯅ ꯄꯥꯜꯂꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯑꯗꯨꯗ ꯃꯣꯃꯣ ꯅꯣꯛꯂꯤ ꯌꯥꯝ ꯄꯦꯟꯖꯅ ꯑꯩꯗꯤ ꯆꯨꯝꯅ ꯍꯪꯖꯕꯅꯤꯀꯣ ꯏꯆꯦ ꯅꯁꯥꯒꯤ ꯅꯃꯧ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯑꯄꯥꯝꯕꯅꯤ ꯃꯦꯝꯆꯥ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯕꯤꯌꯥ ꯏꯆꯦ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯂꯒ ꯂꯩꯃꯅ ꯐꯝꯂꯤꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯌꯥꯝ ꯐꯤꯡꯕ ꯁꯛꯇꯝꯗ ꯃꯈꯣꯡꯗꯨ ꯒꯝꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯁꯥꯎꯅ ꯄ꯭ꯔꯞ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯌꯥꯏꯈꯣꯝꯕ ꯃꯆꯥꯗ ꯏꯔꯨ ꯂꯨꯖꯔꯨꯕꯒꯤ ꯃꯁꯝꯗꯨ ꯏꯆꯣꯠ ꯆꯣꯠꯅ ꯃꯄꯥꯅ ꯊꯨꯔꯛꯏ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯕꯕꯣ ꯃꯦꯝꯆꯥ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯄꯅꯤ ꯅꯁꯥꯒ ꯅꯥꯜꯂꯤꯕꯗꯨꯅ ꯀꯗꯥꯏꯗ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯆꯠꯊꯣꯛꯂꯨꯔꯅꯨ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯅ ꯅꯆꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯉꯁꯤ ꯏꯁꯥꯎ ꯁꯥꯎꯅ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣꯃ ꯀꯔꯤ ꯍꯥꯏꯔꯒꯦ ꯏꯃꯥꯗ ꯃꯦꯝꯆꯥ ꯁꯣꯔꯗꯣ ꯁꯥꯡꯅ ꯆꯤꯡꯂꯒ ꯅꯪ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕꯤ ꯀꯩꯊꯦꯜꯗ ꯀꯕꯣꯛ ꯌꯣꯟꯕꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯍꯥꯏꯕꯤꯗꯨꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕꯁꯦ
ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯣ ꯌꯥꯏꯈꯣꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯈꯖꯤꯛ ꯁꯤꯡꯅꯅ ꯌꯦꯡꯂꯒ ꯃꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯆꯨꯝꯃꯤꯕ ꯏꯃꯥꯗ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯒꯦꯅ ꯈꯜꯂꯤꯁꯦ ꯀꯨꯏꯔꯕꯅꯤ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯖ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯆꯥꯅ ꯈꯜꯂꯤꯗꯣ ꯀꯥꯟꯅꯕ ꯋꯥ ꯅꯠꯇꯦꯀꯣ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯝꯅ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯑꯩ ꯏꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯤꯌꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯔꯤꯒꯤ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏ ꯅꯨꯄꯤꯗꯣ ꯂꯥꯏꯔꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕꯅꯤꯀꯣ ꯃꯃꯥꯗꯣ ꯅꯨꯄꯥ ꯆꯥꯕꯤꯅꯤ ꯃꯥ ꯆꯥꯕꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯒꯨꯝꯕꯤ ꯑꯃꯕꯨ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯗꯧꯔꯤꯅꯣ ꯀꯔꯝꯅ ꯏꯆꯥ ꯏꯃꯧ ꯑꯣꯏꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯉꯥꯏꯁꯤꯟ ꯑꯣꯏꯗꯧꯔꯤꯒꯦ ꯀꯩꯅꯣ ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯕꯁꯨ ꯈꯔ ꯉꯥꯡꯕꯗꯤ ꯐꯕꯅꯤ ꯂꯥꯏꯔꯕꯗꯤ ꯃꯤ ꯅꯠꯇꯕ꯭ꯔꯣ ꯏꯃꯥ ꯃꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯕꯅꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯃꯗꯣ ꯅꯆꯥ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯏꯃꯥꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯏꯆꯥꯒꯤ ꯏꯃꯧꯗꯤ ꯏꯃꯥꯅ ꯅꯍꯥꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯂꯕꯅꯤ ꯃꯁꯤꯗꯅꯦ ꯅꯪꯅ ꯌꯥꯒꯗꯕꯅꯤ ꯌꯥꯗꯕꯁꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯏꯃꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯍꯟꯕ ꯌꯥꯔꯣꯏ ꯃꯁꯤ ꯅꯍꯥꯛ ꯏꯟꯒꯗꯕꯅꯤ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯅꯥ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ ꯅꯃꯥ ꯃꯦꯝꯊꯣꯏꯒꯤ ꯃꯆꯥ ꯆꯥꯅꯨꯅꯤ ꯀꯩꯅꯣ ꯏꯃꯥꯗꯤ ꯃꯍꯥꯛꯁꯦ ꯅꯨꯡꯁꯤꯖꯈ꯭ꯔꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯔꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒ ꯉꯥꯏꯁꯤꯟ ꯑꯣꯏꯕꯗꯅꯦ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯣ ꯃꯈꯣꯏꯅꯤ ꯈꯪꯂꯤꯗꯅ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯌꯥꯗꯕ ꯇꯧꯅꯨ ꯏꯃꯥ ꯅꯆꯥꯕꯨ ꯁꯥꯎꯕꯤꯅꯨ ꯍꯥꯏꯕ ꯏꯟꯗꯦ ꯈꯟꯕꯤꯅꯨ ꯑꯩꯗꯤ ꯊꯝꯕꯥꯜ ꯅꯠꯇꯅ ꯅꯨꯄꯤ ꯑꯃꯇ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯑꯣꯏꯕꯁꯨ ꯉꯝꯖꯔꯣꯏ ꯅꯆꯥ ꯋꯥꯔꯧꯕꯤꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯉꯥꯡꯗꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯏꯈꯣꯝꯕ ꯊꯦꯡꯂꯐꯥꯎ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯆꯥꯎꯇꯣꯟꯅ ꯃꯦꯝꯆꯥꯗ ꯌꯥꯝ ꯆꯩꯔꯤ ꯃꯃꯥ ꯅꯍꯥꯛꯁꯤꯅ ꯑꯁꯨꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯆꯥ ꯑꯁꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯨꯛꯇꯤ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯤꯕꯅꯤꯅꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯅꯆꯥꯗꯨꯁꯨ ꯉꯥꯡꯂꯨꯕ ꯅꯠꯇ꯭ꯔꯣ ꯉꯥꯡꯖꯗꯦ ꯑꯩ ꯀꯩꯁꯨ ꯏꯍꯦꯟꯕ ꯍꯥꯏꯗꯦꯅꯦ ꯀꯩꯅꯣ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯈꯛꯇ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯇꯣ ꯑꯗꯨꯅꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯉꯥꯡ ꯑꯁꯤꯅ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯗꯕꯗꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯅꯀꯣꯛꯇꯨ ꯈꯔ ꯈꯟꯊꯧꯅꯤ ꯅꯪꯕꯣ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯁꯨ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯡꯂꯦꯟ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯃꯇꯥꯎ ꯌꯥꯏꯈꯣꯝꯕꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯂꯦꯞꯂꯒ ꯀꯧꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥ ꯅꯆꯥ ꯅꯣꯡꯂꯦꯟꯅꯤ ꯃꯄꯥꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯧꯕ ꯇꯥꯔꯕꯣ ꯄꯥꯕꯨꯡ ꯆꯥꯎꯇꯣꯟ ꯃꯄꯥꯟ ꯑꯗꯨꯗ ꯄ꯭ꯔꯞ ꯊꯣꯔꯛꯂꯤ ꯅꯣꯡꯂꯦꯟ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯣꯡꯂꯦꯟ ꯏꯆꯥ ꯑꯣꯏꯔꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯅꯇꯥꯎꯗꯣ ꯉꯔꯥꯡꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯏꯄꯥꯁꯨ ꯅꯈꯣꯏꯔꯣꯝ ꯆꯠꯀꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯅꯣꯡꯂꯦꯟꯅ ꯌꯥꯝ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯇꯥꯎꯗꯣ ꯃꯥꯡꯗꯦ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯑꯒ ꯂꯩꯍꯧꯏ ꯏꯇꯥꯎꯅ ꯄꯥꯎꯁꯦ ꯍꯥꯏꯔꯨꯁꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯆꯥꯎꯇꯣꯟ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯄꯥꯕꯨꯡ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯨ ꯂꯩꯃ ꯍꯥꯏꯕ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯄꯥꯕꯨꯡ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯗꯤ ꯀꯌా ꯄꯥꯈꯠꯂꯨꯔꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯇꯨꯝꯗꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯕꯅꯤꯅꯦ ꯑꯗꯨꯗꯤ ꯏꯄꯥ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯅꯅꯕ ꯑꯍꯜ ꯈꯔ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯌꯧꯔꯣꯀꯣ ꯅꯣꯡꯂꯦꯟ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯦꯝꯆꯥꯗꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯥꯎ ꯍꯟꯕ ꯆꯠꯈ꯭ꯔꯦ ꯑꯍꯜ ꯃꯁꯦꯜꯁꯨ ꯌꯥꯅꯔꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯝꯕꯥꯜꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗꯤ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯃꯍꯥꯛꯀꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯝꯕꯥꯜ ꯃꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯈꯟꯕꯗ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯇꯣꯟ ꯌꯥꯏꯈꯣꯝꯕ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝ ꯑꯁꯤꯗꯅ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯂꯤ ꯃꯦꯝꯆꯥ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯍꯦꯛꯇ ꯂꯥꯛꯊꯔꯛꯏ ꯍꯦ ꯃꯧ ꯅꯪꯅ ꯑꯩꯁꯦ ꯑꯁꯨꯛ ꯎꯁꯤꯠꯇ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯏꯃꯥ ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯒ ꯁꯨꯖꯒꯦ ꯇꯧꯕꯅꯤ ꯅꯆꯥꯅ ꯏꯃꯥꯕꯨ ꯎꯁꯤꯠꯇꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯝꯅ ꯅꯆꯥꯕꯨ ꯂꯥꯟꯅꯧꯕꯤꯒꯅꯨ ꯏꯃꯥ ꯍꯦ ꯄꯤꯗꯠ ꯄꯗꯠꯄꯤꯌꯥ ꯅꯪꯒꯨꯝꯕꯤꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯖꯕ ꯁꯥꯏꯅꯦ ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯗ ꯍꯦꯛ ꯂꯩꯔꯛꯄꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯔꯝꯕ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ ꯇꯧ ꯉꯝꯃꯤ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯅ
ขระงังสักหลุดกันนะกับสิ้นอะไรกันนะให้เทรดโก้โทษนะสิงจังบิเสียลุสิลุสักตัวเปรบอะดูกันนะยามทุนะไอ้ยี่ผีสิงดอสุกดมันสักตาสิกะลายสุดเด็ดนะบิสิเดียให้รำเลิกสาวนะมากิกาแต่สังเชทำบาลกับเซบันนัตนะกริสุไปเลยจะดีจากอดลุสิลำเลิกมาบานะเปรบทรักเลิกมังกรมัสยิดทำลีบพีมายามดูปูดุนะบุครีตำนัลักลีบุครีมาปาลดาพีสิงดูทำลักอิสิงดูสกลักพีดูสุรีนุสามารักดูดามาพีสุรีสมดันเมียมซาวะคัลตอรีพมุงสิดามาคุดอดูมาได้บักเตทำลักเฮาสิไอ้กะริตุสิแกมัสยิดนุปีสิเนเฮกลักปดกีอีวาสุอิสาสุมังไงปุ่งส่งสมจิงเครกะริเลวะที่ว่าบุตรครบนุขังเจเนไอ้เนี่ยไอ้คุยดอกสิสองอีอันนั้นเนี่ยมัสยิดเขาดิสารมัสยิดคุดสินั่นเนี่ยเป๊ะมิดแล้วก็หัดแล้วพอเปี้ยเลยมัสยิดมาต้องงั้นบินมัสยิดกัมนี่นะดังเลยยุ่งมัสยิดก็ยังคุณเลยบังงั้นบักแอบดูยิงบุตรเลยนะอาสมเหบลำบดกีพวกเราหน้ากันลักปะปานะเปรบทรักลักมังกรละดูดาเลียบลักเขาได้คนตัวยามระวังนะไอ้เมาอ่ะนังมุสีระบรอฮะพี่ยามันนี่ทุกข์สู้บดาตุกยามทำมาทำเล่าริบดูกันยี่ดอนัดชีบุงหนึ่งบรามาพูดนะทักคุยดงนั่นสารีระกะฮัดูกะต้องทรมานทำบักตันไล่มาอิสุตาดบิเสียให้ตาบไรนักเกาหลีเสียทำบักมันยังนักเกาหลีดูตาบดาผู้เอาเกิดตุนะหลังแล้วก็หายใจเลยอีมาลุยดาวเรอีมากิพีดออาสุบะขัดสิยาวรำบะมาดูกงนับบุคคลนับดาลุยบะขัดสิงำจัดบันไอลุยสินจาวระเกมาหายแล้วก็สัตว์แกหายดานะมาไม่ขัดสิไล่ตัวเกตัวบะกะมีมซานะกะรีบฮะกะรีให้เป็นเอาสิกิดบ่ไอ้เนี่ยเสียดไปอินแบบพี่พันเนกปูซุยกะไก่กันน่าตันเมื่อกี้เตารีนี่เดียให้นิ่งเดียเนี่ยนังฮะให้นิ่งเดียมันน่าโจให้ไอ้สิคุณเลยก็ไอ้สิเดียเนี่ยอีสักพันจะแบบอีสานนานบันเนี่ยมามิ่งจะรีบนี่กระร่างเดลักนี่นั่งกุมบีพี่มันเสียแล้วก็สรุปนั่งไหนปูยามน้ำวัดพี่อ้อยน่ะก็อ้วนนะบุคนน่ารีบนี่เนี่ยฮะคนน่ารีบนี่เนี่ยนังคนน่ารีบเนี่ยบ่อีมาน่าซาน่าให้ไปดูซุยครีบสู้อปังบินิคันบิดูนะน่าจ้าว่ามึงแต่งักปีกะริกิงักปีบะนายยมมาดูดดีนามาดูนักกบฏใครหอนแล้วก็สารักปนิดฮะนามาดูนักมาซาเสียเย็ดอ้อยดิตามีเจดปังซาปังตุ้มเลยรักปนินะนายยมปานี่ให้ไปเดมาขังบะนายยมปาแล้วก็กะริเตากันนี่ให้ไปเดมาขังดับไอ้หนึ่งหักลิบดีมาซาหนึ่งวันละสิบูเอาอ่ะมาเผายาวตัวน่ะเลยรู้สู้ให้นั่นทารักลิบสินี่เนี่ยงามบวนท้องงามเครดาอะไรเป็นปีนัดนุปัสสาบินิดเฮ้ยน่าสักตัวยังเด่นพี่ดอกเขาจีบเราชิลแล้วก็หลักกันตัวนี้จัดอีกใครขังตัวพี่ไม่ท่าบิเสียให้รำแล้วก็สาวงาอีมุมเนี่ยสังคีดมีทำบัลมาบุกนิ่งกระโดดสีน่ะให้ยิกับแล้วก็พี่ดูสู้บอลลอยระดูน่ะพี่สิงกระโดดพาวรำแล้วก็อีมุมเนี่ยสังเลยมาทำน่ะสมจักขีบน่ะทำบัลนุ่มดังยิ่งสักทงน่ะบุกคนไหนถ้าบักสักขีบะมาปามาซาสวาลักตัวน่ะอีมุมเนี่ยสังเลยยายคมบะทำบัลน่ะสักทงลิบสักคุมาสีเนี่ยสังเลยทำบ่กันยิ่งสังนุทงอีดูบ่สิดีจากปัจจัยลามีนั่นสายอาดาสารมทักลงกับเด็กขังดีตัวสิไอ้ขี้นี่ปีนทงบ่ดอเจ้าฟังเด็กกี่ลุชิโลก็ไอ้สาสีได้รู้จักทุกกี่ก็ทำบ่มาพูดเรื่องกี่ว่าดูดามัวๆนกเลยกะมวยตาเจ้าปานก็ทางสิ่งกับอีรอนบันนี่คอยลูบีรู้ไอ้จากที่เดิมกี่ใหญ่คมบ่คอยให้รำเลยก็ทอกใช่สมดันเมียมซาจากตัวนักกันนะอิสาวลังเลยมาม่านังบัวไอ้ยันทับว่าน่าหลักปะกี้ว่าบันลอยบุการสินตรบดีอิสาวลังปะกี้มาทำสุกไล่มักเลยตรบให้บันนี่มวยป่าพงดิการิสุขังมันนาทีอีมุงสิตอรีไม่ยามเสียมาเสียมาสิกินทุกปีสินะเฮกหลักปะกี้น่าซาดุป้าเสียไอ้ยมตอรบันนี่ก็ไอ้ยมตอรบันนี่ไอ้ยามเปลี่ยนเดี๋ยวให้ยิบสิเฮ้ยมาม่านังหาริบดูตาวิยาเด็กก็น่าซาหน้าปามเลยยมสิปุรักละบันนี่มาสิเดอนังน่ะตัวเด้อตุกาตุเกียตุกทีรีบตุการีกันฮะอีโมกุมเนี่ยอิงตะปีนุปีไล่ใกล้สิเด้อตะบุอุดินอิมิสิตังตงนุตงมาม่าฮันุทังเด้อนั่นน่ะมาดูสานาบทับกสิงกันการีมาตงนุตอริสิเดียอิสาสุอีวาสุโดยนับสมเอกสมจิงเครมไอ้ลอยนั่นตอริบัสิเดียไอ้ดาไอ้เลสิจันนิงเล่ไอ้เดสินิงหายแล้วก็พวกเอากัดแล้วก็ยามพิงเนสัตเครจอกตอนมาหากินปีนัสกีบดูยังเลยกะมุสิกินปีสิบุมุสิบุกระรงกันเดกะแต่บุมิโรลตาร์กันสิเดทำบัล
ꯃꯈꯣꯏ ꯏꯕꯨꯡꯉꯣꯕꯨ ꯀꯧꯕ ꯂꯥꯛꯂꯤ꯫ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯄꯤꯔꯣ꯫ ꯍꯣꯏ ꯍꯣꯏ ꯏꯄꯥ ꯂꯥꯛꯑꯒꯦ꯫ ꯑꯁꯨꯝ ꯃꯌꯥꯝ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯃꯦꯝꯆꯥ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯃꯍꯥꯛ ꯈꯣꯏꯖꯪꯅ ꯆꯥꯕ ꯅꯠꯇꯦ꯫ ꯁꯥꯎꯅꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯄꯨꯔꯣꯏꯕꯒ ꯃꯀꯨꯒꯗꯨ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯦꯝꯆꯥ ꯊꯝꯕꯥꯜꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯦ꯫ ꯍꯦꯃꯧ ꯅꯪ ꯇꯥꯕ꯭ꯔꯥ? ꯃꯄꯥꯟꯁꯤ ꯊꯣꯔꯛꯎ ꯂꯥꯛꯑꯣ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯅ ꯀꯧꯕꯗꯨꯗ ꯍꯥꯊꯨ ꯂꯥꯛꯇꯨꯅ ꯍꯪꯂꯛꯏ꯫ ꯏꯃꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯥꯏꯗꯣꯔꯛꯄ ꯌꯥꯋꯥꯗꯤ ꯐꯖꯈ꯭ꯔꯦꯗ꯫ ꯉꯁꯤꯗꯤ ꯋꯥ ꯁꯠ ꯁꯥꯕꯤ ꯉꯥꯡꯅꯁꯤꯅ꯫ ꯀꯔꯝꯕ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯏꯃꯥ? ꯏꯃꯥꯒ ꯀꯧꯕꯤꯔꯛꯀꯅꯨ꯫ ꯑꯩꯅꯦ ꯅꯣꯏꯒꯤ ꯅꯃꯥ ꯂꯥꯏꯔꯕꯤꯗꯨ ꯅꯠꯇꯦ꯫ ꯅꯪ ꯍꯦꯛ ꯏꯆꯥꯁꯤꯗ ꯅꯝꯗ ꯂꯩꯁꯤꯜꯂꯛꯄꯗꯒꯤꯅꯦ ꯑꯩꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕꯁꯦ ꯀꯥꯏꯔꯕ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯅꯦ ꯑꯩ꯫ ꯑꯗꯨꯅꯅꯦ ꯅꯍꯥꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯕꯗ ꯆꯠꯅꯕ ꯇꯧ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯅꯁꯥꯅ ꯈꯪꯖꯧꯅ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏ, ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ꯫ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯗꯪꯗꯤ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ꯫ ꯅꯆꯥꯕꯨ ꯄꯨꯁꯩꯗꯨꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯅꯆꯥꯅ ꯏꯃꯥꯗ ꯁꯥꯎꯕ ꯂꯩꯖꯗꯦ꯫ ꯋꯥꯍꯩꯗꯨꯃꯇꯪꯗꯤ ꯇꯥꯛꯄꯤꯒꯅꯨ ꯏꯃꯥ, ꯅꯆꯥꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯅ ꯈꯨꯔꯨꯝꯂꯛꯄꯗꯨꯗ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯊꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯑꯐꯥꯎꯕꯤ ꯅꯃꯥꯗꯨꯅ ꯅꯄꯥꯗꯣ ꯆꯥꯈꯤꯕ ꯑꯗꯨꯃꯥꯏꯅꯅꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯁꯤꯁꯨ ꯆꯥꯒꯦ ꯈꯜꯂꯤꯕ꯭ꯔꯣ? ꯍꯥ? ꯃꯗꯨꯗꯤ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯅꯪ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯅꯍꯥꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅꯅꯦ ꯅꯈꯧꯔꯤꯗꯣ ꯃꯦꯠꯈꯥꯏꯔꯒ ꯍꯥꯠꯀꯗꯕꯅꯤ꯫ ꯅꯪ ꯈꯪꯉꯨꯅ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯗꯅ ꯅꯪ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯨꯡ ꯑꯁꯤꯗ ꯅꯪ ꯆꯪꯂꯛꯄꯁꯨ ꯌꯥꯔꯣꯏ꯫ ꯈꯪꯂꯕ꯭ꯔꯥ? ꯍꯦꯛ ꯆꯪꯂꯛꯂꯕ ꯑꯩꯅ ꯀꯔꯤ ꯇꯧꯒꯦ ꯌꯦꯡꯉꯨꯅ꯫ ꯏꯀꯥꯏꯗꯕꯤ ꯃꯩꯊꯥꯕꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯂꯣꯟ ꯁꯦꯡꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯞꯂꯤ꯫ ꯏꯃꯥ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦꯗꯀꯣ꯫ ꯃꯇꯝꯅ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯊꯝꯕꯥꯜꯅ ꯐꯝꯂꯤꯕꯗꯨꯗ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯦ ꯏꯀꯥꯏꯗꯕꯤ, ꯅꯪ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯏꯆꯥꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯪ ꯅꯨꯃꯤꯠꯇꯨ ꯅꯪꯒꯤ ꯑꯔꯣꯏꯕꯅꯤ ꯀꯥꯎꯅꯣ꯫ ꯍꯧꯒꯠꯂꯨ ꯄ꯭ꯔꯄ꯭ꯔ ꯍꯧꯒꯠꯂꯨꯅꯦ꯫ ꯏꯃꯨꯡꯗ ꯆꯥꯏ ꯃꯌꯥꯝꯁꯦ ꯆꯥꯈꯥꯏꯔꯤ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯃꯛ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯕꯗꯨꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯍꯥꯏꯔꯒ ꯊꯝꯕꯥꯜꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯖꯤꯡ ꯆꯤꯡꯈꯠꯂꯒ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ꯫ ꯊꯝꯕꯥꯜ ꯆꯩꯅꯥꯗꯨ ꯋꯥꯅ ꯈꯥꯡꯂꯤ ꯍꯦꯛ ꯀꯞꯂꯒ꯫ ꯃꯦꯝꯆꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯍꯧꯒꯠꯆꯩ ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯅꯥꯕꯅ ꯈꯥꯡꯕ ꯉꯝꯗ ꯀꯞꯆꯩ꯫ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯇꯨꯅ ꯇꯞꯅ ꯂꯥꯛꯂꯒ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯩꯅꯥꯗꯨ ꯈꯥꯡꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛꯀꯨꯝꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯉꯝꯗ ꯍꯣꯠꯅꯗꯨꯅ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯌꯥꯏꯈꯣꯝꯕ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯊꯝꯕꯥꯜꯒꯤ ꯃꯥꯏ ꯑꯗꯨ ꯏꯃꯛꯃꯛꯁꯤꯅ ꯂꯩꯔꯝꯕꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯖꯔꯛꯏ꯫ ꯊꯝꯕꯥꯜ ꯀꯩꯗꯧꯔꯦ? ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯊꯝꯕꯥꯜ ꯃꯣꯃꯣ ꯅꯣꯛꯁꯤꯟꯅꯔꯒ ꯃꯣꯏ ꯇꯥꯖꯧ ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯥꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯇꯨꯁꯤꯟꯕꯗꯒꯤ ꯈꯣꯡꯁꯦ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯅ ꯑꯣꯏꯔꯤꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯤ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯑꯆꯧꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯗ꯫ ꯏꯃꯥ ꯊꯝꯕꯥꯜꯁꯦ ꯏꯁꯤꯡ ꯁꯣꯛꯄꯗ ꯃꯈꯣꯡ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯌꯦꯡꯉꯝꯕꯅꯤꯗ꯫ ꯏꯕꯦꯝꯃ ꯀꯔꯤꯒꯤ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤꯅꯣ ꯅꯪꯕꯣ? ꯅꯈꯣꯡꯗꯣ ꯅꯥꯔꯕꯗꯤ ꯏꯃꯥꯅ ꯆꯥꯛꯇꯣ ꯊꯤꯕꯤꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯆꯥꯛ ꯑꯗꯨ ꯃꯦꯝꯆꯥꯅ ꯊꯤꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯊꯝꯕꯥꯜꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯥꯔꯤ꯫ ꯃꯕꯨꯛ ꯃꯅꯨꯡꯗꯗꯤ ꯍꯨ ꯄꯨꯕꯤꯅꯤ ꯃꯍꯥꯛ ꯊꯝꯕꯥꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯅꯩꯕꯁꯨ ꯂꯦꯞꯂꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯇꯣꯟ ꯌꯥꯏꯈꯣꯝꯕꯕꯨ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯄꯥꯕꯤꯅ ꯀꯧꯔꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯏꯃꯥꯕꯣꯛ ꯅꯪꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ꯫ ꯌꯥꯏꯈꯣꯝꯕ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯍꯥꯛꯁꯨ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯕꯣꯛ ꯅꯆꯥꯗ ꯀꯔꯤꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯑꯄꯥꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯃꯥꯕꯣꯛꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯁꯦ ꯅꯪꯅꯗꯤ ꯊꯥꯖꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥꯕꯣꯛꯁꯨ ꯊꯝꯕꯥꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯃꯟꯗꯕꯗꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯍꯤꯒꯥꯏ ꯋꯥ ꯇꯥꯔꯗ꯭ꯔ ꯇꯧꯔꯤꯁꯦ? ꯅꯈꯣꯏꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ
namana thambal-se chaibu chaibane phu phubane amuk toiba aine magi matau yengba ngamdri sangsiduna khamlubasu namagi wangang sangangdo imabok yam hainade adunane aisu khamudre adu nangbu thabak halaklibro phare phare imabo miyam tu unaruge tawbani ai saleko asi hairam laga chatri kaino imabo naram libasibo masigi hanu bisina migi yung kaida mong silayse adubo ikoi imabo se moy dabdi ngangdamni asi khanduna mahak mayumgi lambida sanglai thambal thabak tawrambadagi makok ngawraktuna kad hiptu leiri memsa thambal kada yam thuna sanglaklaga lawai luton di hekta lakthare hai thambal nangna nungai na tumda leramlibasi aina taw haiba thabak singdu loiram lebra haibani thambal yamna wana khumlei ima ai mana sinaramba thabak ayambadi loijaramne kobi singsai gidaba khakta ngai ai koksa yam gaurakpadagi hagip lambani ma karigi kok ngawba hairaga thambalbu hiblibu phamung adudagi makhudu pairaga laktana singtharaga mapanda laktana inthui aduga thambalbu namsinduna phuri tanjasi yai khomba imungna sanglakwa tanjani mangol aduda mimsana thambalbu namsinduna phubaga mapa chap exai thambaldu hi kaptun leiri yai khomba khonglei thuna sensilaktuna thambalbu konkhat piri mimsa ithakta katna masadi yenglei yai khomba mamara tawramliba sida ma yam penche mamada yamna thajadam yengduna hairei ima nasi mana tawramliba sibu kaino aidi manga chap manare asumna tarongani haibadi nasari no phaw khaludabani nasagi mangna aphabi mama amugi saktam uhanba aduga masigi marumdana imana sanaramli lila sidi angakpani imasi mama amani ko mama moiraga asuk minusi leitaba imasu nupini ko imana tawribase kharadi hemalabani ai khangi imana thambalbo nungsiba ngamde mahakwa larabi amani awong awon tamakte haiduna thina thin tawriba natra imana do puksel pikliba karigino nasidi nasa yam penjadi imagi matawse pamdrabdi pamdre ai mabune imau oibadi hairun aigi minai pho oiningde ngasidagi aigi isa leitre nupina ngamba mama aibu mitop amagumna khanba matugi misang sanglaga haibu aran patahan ngasidagi ne ai itopta leiga phatabi aidi ne itopta leini ye phatabi ne aidi phatabi hairam laga yam sauna sangshre numidangi matamni thoki pumba yaikombana mapada tamli chawton magi nupi bu yam saurami pamo imagi mongse nasa khajik peni asauba ipa khangi namase napal ni mantre ipa na kayarak tawganu na haikrabani adubu mahakna lawche migi mamangda ipa maise puraga satwa ngamloidori nupi warak paitabasu tarabani hal thang asida phuse dun tawbasu ipa ikaise aduna namase matomta matam khara intholaga thamlasi maduta tama khanglakadoribani masinatana namabu warak nabagi upay mamuk leiraroi ipana khani haujikti chakhum ani thokle mimsa tongan chakre nungai sidagi hena nungai babu kadai degi lawrunege isa su iwasu leiwat niwa tawraga phakredana ma tawngambi dupa sabegi masa tawngambi sina chakhum asida isau langli memsa makoi meri thitpa makai memsa sak thonglaga saba tanduna inthi nungai na sadabana masada sonthari thambalna mamagi mateng pangge hairabasu makuna tawba yaroi haina thinduna thamkibana thambalsu mateng pangtre matam khara sawjingkre memsa yamna kana naduna hagut kankhatba phawba ngamtre phamung aduda utup tabagum taduna mahak leiri haujikti mahak haujikti yamna ningamdabana masadu mairi thokna saklakle mara leijadabi mamau asibu mana kayada tathi tawoina tawkiba mayamdu mahak kap tuna leli memsa aram khawrangbagi maisakna ona thoina khangli mahak haugattuna ising phawba kalaga thakpa ngamjatre asiba magum muhana leiri memsa kangsilaba chinbalduna tapna haijari mado aina tawjabana aina phagle ngasidi aya ipuroiba isa imauna aibu inthokduna thamledo adubu ai warauba leite tawjaruba ipapki mahini aina phangdana kanana phangluni aigi aroiba matam asida
ꯅꯈꯣꯏꯒꯤ ꯁꯛꯇꯝꯗꯣ ꯑꯃꯨꯛꯇꯪ ꯎꯖꯕ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ ꯍꯥꯏꯗꯨꯅ ꯌꯥꯝ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯆꯥꯎꯇꯣꯟ ꯐꯝꯃꯦꯟ ꯐꯛ ꯃꯊꯛꯇꯨꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯍꯤꯗꯥꯛꯐꯨꯗꯨ ꯊꯛꯂꯤ ꯇꯨꯃꯤꯟ꯫ ꯊꯝꯕꯥꯜ ꯃꯀꯣꯏ ꯕꯨꯡꯉꯣꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯂꯒ ꯄꯥꯕꯨꯡ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯕ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣꯅꯦ ꯏꯆꯥꯕꯨ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯄꯥꯕꯨꯡ 이마ꯁꯤ ꯃꯁꯥ ꯉꯝꯗꯕ ꯃꯥꯜꯂꯤ꯫ ꯍꯞꯇꯥ ꯑꯃ ꯐꯥꯔꯛꯂꯦ 이마ꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯎꯗ꯭ꯔꯤꯕꯁꯦ꯫ ꯑꯩ 이마ꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯒꯦ꯫ ꯄꯥꯕꯨꯡꯅ ꯑꯃꯨꯛꯇꯗꯤ ꯌꯥꯕꯤꯌꯨ ꯅꯁꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯏꯍꯥꯛꯊꯛꯀꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ꯫ ꯅꯁꯥꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯅꯁꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯒꯦꯛꯁꯤꯡꯗꯨꯅ ꯀꯞꯂꯤ꯫ ꯆꯥꯎꯇꯣꯟ ꯃꯃꯧꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯏꯆꯥ ꯂꯥꯟꯗꯦ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯕꯦꯝꯃ? ꯏꯆꯥꯅ ꯍꯥꯏꯖꯕ ꯏꯄꯥꯅ ꯌꯥꯔꯦ ꯀꯣ ꯏꯄꯥꯁꯨ ꯌꯥꯔꯦ꯫ ꯊꯝꯕꯥꯜ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯦꯝꯆꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ꯫ ꯆꯥꯎꯇꯣꯟ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯃꯃꯥ ꯅꯪꯁꯦ꯫ ꯅꯃꯧꯒꯨꯝꯕꯤ ꯑꯃ ꯄꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨ ꯃꯥꯒꯨꯝꯕꯤꯗꯤ ꯑꯃꯨꯛ ꯂꯩꯔꯝꯈꯤꯒꯗ꯭ꯔꯅꯦ? ꯑꯁꯨꯛ ꯏꯪꯖ ꯇꯞꯆꯕꯤ ꯊꯧꯒꯜꯂꯣꯟ ꯈꯪꯕꯤ ꯏꯃꯧ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯦ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯕꯨ ꯀꯧꯕꯁꯨ ꯉꯝꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯂꯕꯒꯤ ꯇꯨꯡꯗ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯧꯔꯤ꯫ ꯏꯃꯥ ꯏꯃꯥ ꯇꯥꯕ꯭ꯔꯣ? ꯃꯤꯠꯁꯦ ꯑꯃꯨꯛꯇ ꯄꯥꯡꯊꯣꯛꯄꯤꯌꯨ ꯏꯃꯥ꯫ ꯃꯦꯝꯆꯥ ꯃꯃꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯁꯤꯗ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯄꯗ ꯊꯝꯕꯥꯜ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫ 이마기 ꯄꯦꯝꯃ ꯂꯥꯛꯑꯣ 이마기 ꯅꯥꯛꯇ꯫ 이마ꯅꯦ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ 이마ꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯆꯥꯅ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯅꯁꯥꯗ ꯑꯗꯨꯝ ꯍꯥꯏꯕꯤꯒꯅꯨ꯫ ꯅꯁꯥꯗ ꯄꯥꯞ ꯂꯪꯁꯤꯟꯍꯟꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯑꯩ ꯈꯪꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯏꯃꯥ꯫ 이마ꯒꯤ ꯃꯥꯌꯣꯛꯇ ꯅꯆꯥ ꯂꯦꯞꯆꯔꯣ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯆꯥꯒꯤ ꯂꯥꯏꯔ ꯈꯥꯡꯕꯣꯛꯗꯨꯗ ꯑꯩ ꯆꯠꯆꯔꯒꯦ ꯏꯃꯥ꯫ ꯅꯆꯥꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯛꯇ ꯏꯃꯥꯅ ꯍꯥꯏꯕꯤꯌꯨ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯕ? ꯏꯆꯥꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯑꯌꯤꯡꯕ ꯏꯁꯤꯡꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤꯅꯦ ꯃꯇꯤꯛ ꯃꯒꯨꯜ ꯁꯨꯅ ꯂꯩꯇꯦꯡꯂꯕꯤꯅꯦ ꯏꯆꯥꯗꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯔꯤꯉꯩ ꯃꯆꯥꯒ ꯃꯄꯨꯔꯣꯏꯕꯒ ꯆꯪꯂꯛꯏ꯫ ꯏꯃꯥ ꯅꯆꯥꯕꯨ ꯑꯄꯪꯕꯅꯤ ꯈꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨꯕ꯫ ꯅꯆꯥꯕꯨ ꯏꯃꯥꯅ ꯇꯧꯔꯣꯏꯗꯕ ꯀꯌꯥꯝ ꯇꯧꯖꯈ꯭ꯔꯦ꯫ ꯏꯃꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯆꯥ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ꯫ ꯏꯃꯥꯅꯦ ꯏꯆꯥꯗ ꯋꯥꯔꯧꯕ ꯂꯩꯇꯦ꯫ ꯆꯥꯎꯇꯣꯟꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯁꯤ ꯂꯥꯡꯉꯨꯁꯣ꯫ ꯍꯩ ꯈꯔ ꯊꯨꯅ ꯇꯧꯁꯤ꯫ ꯊꯝꯕꯥꯜ ꯌꯥꯏꯈꯣꯝꯕ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯃꯃꯥ ꯅꯪꯕꯨ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯍꯥꯏꯌꯨ꯫ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯑꯩꯁꯨ ꯈꯪꯏ꯫ ꯃꯣꯏ ꯄꯥꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯔꯧꯗꯦ꯫ ꯅꯅꯥꯏ ꯑꯣꯏꯕꯤꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯆꯥ ꯏꯃꯧꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯠ ꯅꯩꯔꯔꯣꯏ꯫ ꯑꯁꯨꯝꯕꯒꯤ ꯃꯃꯥꯡꯗ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯉꯁꯤꯗꯒꯤ ꯏꯃꯧ ꯑꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯅꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯕꯅꯦ ꯍꯥꯏꯔꯒ ꯄꯦꯟꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯕꯁꯨ ꯐꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯆꯥ ꯊꯝꯕꯥꯜꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯝꯃ ꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯊꯝꯕꯥꯜ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯈꯣꯡꯂꯩꯇꯨꯅ ꯂꯥꯛꯇꯨꯅ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯕꯤꯌꯨ꯫ ꯂꯥꯛꯑꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯂꯛꯎꯁꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯃꯦꯝꯆꯥ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯧꯒꯤꯅꯦ ꯈꯟꯗꯨꯅ ꯁꯥꯗꯨꯅ ꯊꯝꯂꯛꯄ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯗꯨ ꯃꯃꯧꯒꯤ ꯉꯛꯁꯝꯗ ꯅꯨꯡꯁꯤꯅ ꯁꯤꯕꯤꯔꯤ꯫ ꯊꯝꯕꯥꯜ ꯂꯤꯛ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯒ ꯃꯄꯤꯔꯥ ꯆꯦꯟꯅ ꯃꯅꯦꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯩꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈꯤꯕꯅ ꯃꯍꯥꯛ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯤ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ꯫
ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯄꯪꯕꯤ ꯅꯍꯥꯛꯁꯤ ꯑꯩꯒꯤ ꯏꯄꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤꯅꯦ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯜꯂꯤꯕꯅꯤ ꯏꯃꯥꯅ ꯅꯍꯥꯛꯇꯤ ꯏꯃꯧ ꯅꯠꯇꯤꯌꯦ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯑꯁꯨꯝꯅ ꯋꯥꯖꯗꯨꯅꯇ ꯂꯥꯛꯂꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯧꯕꯨ ꯃꯅꯦ ꯃꯀꯨꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯅ ꯆꯦꯠꯅ ꯄꯨꯟꯕꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯌꯣꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯟ ꯑꯃ ꯑꯣꯏꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯈꯨꯜ ꯑꯃꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯄꯣꯛꯄ ꯆꯍꯤ 2 ꯐꯥꯔꯛꯄꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯤ ꯈꯜꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯥꯎꯕꯤ ꯑꯁꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯆꯥꯎꯕꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯆꯍꯤ 1 ꯃꯈꯥꯏꯇ ꯉꯥꯏꯔꯤꯕ ꯑꯃ ꯂꯩꯔꯝꯃꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯨ ꯆꯥꯎꯕꯤꯒꯤ ꯆꯦꯜꯂꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥ ꯁꯛꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤ ꯑꯁꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯗꯨ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯝꯗꯦ ꯃꯍꯥꯛ ꯃꯉꯛꯅꯗꯨꯅ ꯁꯤꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯔꯜ ꯄꯨꯝꯕꯒꯤ ꯃꯄꯨ ꯆꯥꯎꯕꯤꯅ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯇꯣꯝꯊꯤꯟꯕꯨ ꯊꯤꯅ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯕ ꯇꯣꯝꯊꯤꯟꯗꯤ ꯃꯃꯥꯇꯣꯟꯕꯨ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯀꯤ ꯇꯣꯝꯊꯤꯟꯁꯨ ꯄꯥꯈꯪ ꯐꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯎꯕꯤꯅ ꯍꯥꯏ ꯇꯣꯝꯊꯤꯟ ꯇꯣꯝꯊꯤꯟ ꯍꯥꯏ ꯃꯤꯅꯥꯏ ꯃꯆꯥ ꯇꯥꯗ꯭ꯔꯣ ꯅꯪ ꯅꯅꯥꯗꯣ ꯍꯥ ꯇꯣꯝꯊꯤꯟ ꯑꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯇꯥꯔꯤ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯀꯩ ꯍꯥꯏꯒꯦ ꯏꯃꯥꯇꯣꯟ ꯒꯥꯏꯗꯅ ꯍꯦ ꯅꯪ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯍꯥ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯁꯟ ꯁꯪꯒꯣꯝꯗꯣ ꯁꯨꯝꯅ ꯆꯣ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯏꯪꯂꯤ ꯇꯧꯕꯁꯤꯗ ꯅꯨꯡꯉꯥꯏꯗꯅ ꯇꯨꯝꯊꯧꯔꯤ ꯏꯃꯥꯇꯣꯟ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯨꯆꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯅꯪꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯂꯣꯏꯔꯀꯥꯟꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯆꯣ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯇꯨꯡꯗ ꯃꯃꯥꯇꯣꯟꯅ ꯍꯥꯏꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯊꯤꯟ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯇꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎ ꯌꯨꯍꯦꯟꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯗꯣꯛꯂꯝꯂꯒ ꯅꯤꯡꯊꯤꯖꯅ ꯀꯨꯞꯁꯤꯜꯂꯒ ꯊꯅꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯌꯨꯍꯦꯟ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯔꯣ ꯂꯥꯛꯑꯣꯅꯦ ꯑꯁ ꯀꯩꯅꯣ ꯏꯃꯥ ꯆꯠꯂꯣꯝꯗ ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯌꯥꯝ ꯀꯧꯔꯛꯀꯅꯨ ꯇꯥꯏꯅꯤꯡꯗꯦ ꯊꯣꯛꯈ꯭ꯔꯁꯨ ꯑꯩ ꯀꯥꯗꯩ ꯀꯩꯅꯣ ꯈꯪꯗꯦ ꯅꯊꯧ ꯌꯥꯝ ꯂꯩꯇꯕ ꯃꯤ ꯃꯥꯜꯂꯦ ꯍꯣꯏ ꯏꯃꯥ ꯊꯣꯏ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯁꯤꯗ ꯃꯃꯥ ꯑꯩꯅ ꯍꯧꯗꯣꯛꯄꯒꯤ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ ꯀꯥꯟꯅꯗꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯁꯤ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯣ ꯂꯩꯀꯥꯏꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯝꯊꯤꯟ ꯃꯊꯟꯇꯅ ꯂꯧ ꯑꯗꯨ ꯈꯥꯎꯔꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯧ ꯅꯍꯥ ꯑꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯇꯣꯝꯊꯤꯟꯁꯦ ꯃꯊꯟꯇꯅ ꯂꯧ ꯈꯥꯎꯔꯤꯁꯦ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯅꯠꯇꯦ ꯑꯁꯤꯕꯨ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯒ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯂꯩꯕꯗꯨꯕꯨ ꯃꯣꯏꯕꯨ ꯌꯥꯎꯕꯤꯕ ꯌꯥꯗꯕꯖꯥꯠꯂꯣ ꯃꯣꯏꯅ ꯌꯥꯎꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯃꯤ ꯀꯣꯛꯅꯦꯛꯀꯦꯗꯤ ꯁꯦꯜꯁꯨꯗ ꯃꯥꯗ ꯄꯥꯏꯔꯤꯕ ꯑꯇꯣꯞꯄ ꯃꯧ ꯑꯗꯨꯅ ꯍꯣ ꯊꯑꯣꯏꯅ ꯇꯣꯝꯊꯤꯟꯗ ꯇꯧꯍꯜꯂꯤꯕꯅꯦ ꯌꯥꯝ ꯐꯠꯇꯕꯅꯤ ꯃꯣꯏ ꯃꯃꯥꯇꯣꯟꯗꯣ ꯃꯥꯒꯤ ꯆꯦꯜꯂꯛꯄ ꯃꯆꯥꯗꯨꯅ ꯅꯤꯡꯊꯧꯗꯧꯅ ꯊꯝꯃꯤ ꯑꯗꯨꯒꯅꯦ ꯇꯣꯝꯊꯤꯟꯕꯨꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯌꯨꯝꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨꯁꯨ ꯇꯣꯝꯊꯤꯟꯅ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯑꯣꯠꯄꯤ ꯍꯥꯏꯕꯅꯤ ꯇꯣꯝꯊꯤꯟꯁꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯔꯛꯂꯗꯅ ꯃꯣꯏꯒꯤ ꯃꯃꯥꯇꯣꯟꯗꯣ ꯃꯥꯒꯤ ꯃꯐꯤ ꯐꯅꯦꯛ ꯐꯥꯎꯕ ꯄꯥꯈꯪꯁꯤꯗ ꯁꯨꯍꯜꯂꯤ ꯍꯥꯏꯗ ꯇꯧꯔꯝꯅꯤ ꯃꯗꯨꯒꯤ ꯂꯥꯏꯍꯣꯔꯤꯗꯣ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯔꯤꯗꯨꯁꯨꯅꯦ ꯃꯅꯦꯝꯄꯣꯛꯇꯨꯗ ꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯜꯂꯨꯏ ꯑꯗꯨꯗꯒꯤ ꯃꯋꯥꯅ ꯐꯨꯔꯒ ꯇꯥꯜꯂꯛꯄꯗꯒꯤ ꯈꯥꯏꯅꯔꯤꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯇꯣꯝꯊꯤꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯃꯥꯒꯤ ꯇꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕꯗꯨꯁꯨ ꯈꯔ ꯐꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯤꯔꯝꯒꯦꯗꯤ ꯐꯠꯇꯕꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯜꯂꯝꯗꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯋꯥꯍꯧꯔꯦ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯊꯤꯟ ꯃꯥꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯊꯕꯥꯒ ꯎꯅꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩꯒ ꯎꯅꯕ ꯑꯝꯇ ꯂꯥꯛꯄꯤꯗ꯭ꯔꯗꯦ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯝꯗꯅ ꯆꯦꯟꯁꯤꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯊꯨꯡꯅꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ ꯑꯁ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯦꯟꯁꯤ ꯅꯪꯁꯨ ꯅꯪꯉꯔꯣꯏ ꯃꯇꯧ ꯈꯪꯗꯦ ꯉꯁꯤꯃꯛ ꯆꯦꯜꯂꯗꯕꯅꯤ ꯑꯩ ꯅꯪꯅ ꯆꯦꯟꯁꯤ ꯍꯥꯏꯔꯛꯄ ꯉꯥꯏ ꯂꯩꯔꯗꯤꯅꯦ ꯈꯨꯃꯨ ꯊꯣꯛꯄꯅ ꯍꯥꯜꯂꯅꯤ ꯑꯁꯨꯝꯅ
Thaba ngasigi numita Tomthinda namdana chelami. Chawbidi Tomthinda nupi chelakpada yamna sauningami maramdi mahakna Tomthingi nupidi apangbi mingamdabi mana haibada hoi hoi haini yagadabi ama thige khalambani. Adubu Tomthinda chelaklibi Thaba asidi mina henjinba yadabi nupi ama oibana mahakna Thaba bu pamdribani. Asumna matamdi asum haukibana Tomthin amadi Thaba luhonglami. Thaba mau ama oibada matik chabi nupi ama oirami. Thaba lakpadagi Tomthin su hana imungi sakthong phoksu tawramba adu tawkhidre. Thaba na imungi thabak pumba tawrami nongmagi numini. Thaba jakhumda chak thongli. Tanjadu da chawpi changlaktuna asumna haireklami. Hai, kari henjang no? Mairen thongi ma. Kari, mairen thongi ba. Hai, ai mairen chaningde. Haujimak chagem pomu. Ai chagem pomba chaningi. Asi harimlaga chawpi adu jakhumdagi thoki. Thaba matomta asumna haijarami. Ngasaidane. Mana ingonda mairen thongo hairamido. Aduga hojina mairen thongba chaningdi. Masi nupise, masi makhanau sidane. Thongse thinjilaga gora gora he haira phau piroidabani masi nupise. Asi haina Thaba ado polang ama paiduna jagem pomnaba mayan thiba tholaklami. Mana asuna tholakpada Tomthinna phi suduna leiriba adu urami. Haima, moita, karino tawridubo? Kari phinu suridubo thammo isugi. Ikhoi yuhengi phironida. Mana amuda subiyo na haiba adugi subirambani. Kaino moita, pharasu phatrabasu nangse. Yum asigi piba ahanne. Nangla dumda angangna phisu hairaga surabadi nangbu mina usitkidro. Nupagi thabak, nupi thabak haiba amasu leibani. Mathangdadi angangna pakhon sibada yabigano. Adu isaruk aingonda hairo ai adum suge. Chawbi Thaba na ngangliba adu taraduna asumna haireklami. Hai, Manau nupagi phibu mayambana suba yade haiba leibro. Ngarang talakpa mauna na haipayam sagano. Ima, karino imana haribadubo. Pharabasu phatrabasu moitase. Yum asigi piba ahanne. Yuhenbana phi sugadabo leirabasu. Matayma aingonda haibe. Aingonda haibada aina suroidabagi wasu leite. Aina su adum suribaduni. Aigi sana suhaningba mida suhanjusani. Adanana panabiyu haide. Yumse aigi yumni. Yum asida aigi isa yuhenbana pakhon siningba mida sibadane. Kanana su thingba yaroi. Adudi imana moitase. Imagi apakona sana tabanina karislaidana khali sinatro. He, karigino nana aigi sinthakta yam khumlise. Ha, hai Tomthin. Nangi nupina aingonda ngasaidagi masin khumlibasi. Nangna karimata haidri kaigino. Ha, imado chawbigano. Thaba, matung manaudi imada chin khumgano. Nangna dumna imada chin khumbada ai pamde. Chalo, nangi tawdaba nathau tawro. Moita, nang pangmale. Nangi adugumana tawdunani. Mina nangbo karislaitaba tumit kang oina ubido. Asi haina Thaba sauna mapurebada hairamlaga. Mapurebana suramba yuhenbagi phirol adu mana oina sudoklami. Chawbi matomta asumna khanjai. Masi mause lairoi dawri. Hera, nang naga ingonda panghen henjinbadi yaroi. Hende henjilaklagana Chawbi idik khanghange. Asi khana Chawbi mamit adu phaina Thabada yenglamlaga imungda changkhirami. Mamana sauna changlakpa da ubada yuhenbana mamada asumna haireklami. Kaidawragi ima? Adu yamna suktoraga changlakiduna. Asigi mause mase aingondaga machin yam khumi. Asi haina Chawbi sauna thokiba thodokpumba tami. Yuhenba mamagi wafam adu tabada asumna haireklami. Hera, piet labi nupi macha asna usitaba yaponte. Hende henjilaklaga mating mana anima khatokkhraga lore. Hai, tumina ngamune nangbo mina takhini. Ai sum matam khara yengkhige. Masigi mause. Mana sum imung asida ahayaba saraklabadine. Mabu losinkrasi. Adugane, nupa asidi losinba yade. Masimadi aibu yam ningjabani. Aduna madi yum asigi minai oina thamgadabani. Adu farima selkita piyo. Kaidawna basalna nangbo. Nang handakti yuga yam theeni ha. Madu tawnuko. Tha asu ngawrasu nong phadok thau. Toina toina yu thakpado ima pamdeko. Hoi ba ima se aduda sapiro. Ai itaw sinangaramnani. Asumna namit adusu hawkhirami. Nong magi namit ni Thabana. Moida kari khundano thabak chatpidoibo. Aikhoiga thangnan leiba jingjin khundani. Adu kari thabangno chatoibo nahana so haide. Hei sungarang namidangda ta thebona hairapani. Makhoi khungi laibung ama nangna sagadaba adugine. Ada ayam chalukhige.
yumda phasna leiramu imana ngangbada nasin khonganu ko hoi moita so phasna chatpiro asamna tamthen su thabak chatkirami thaba se imungi thabak khara loisilaba tungda ma su fisa konda kaduna fi saba horami tanjadu da moi yum thanana leiba napi adu laktuna asamna kauraklami ibema haima ima bo kai haige noi senga leijabro ima bo meru ani khakta logi horen jengwa luraga amuk singlaki lagi ima bo ai lakthorukige asi haina thaba kompak amada chenga do haplaga tholaklami ima bo se aina meru manga onsilaklabani yamankhre ibema horen ima boknane chengwa la kanda amuk singlake yari ima bok singlatrasu ado kaino ayuki chak thongjibo haujikta cheng hanglisibo thongji noi basina cheng do wala kanina ngairaga mina khusuman piraktadana cheng do walaktraba asamna ani aduna wari tawringai chawbi ado imungdagi tholakduna nupi adubu cheraklami hai kadai na piro nangna piribo kompak to piro sida nangna cheng lokkhraga singlaki hairaga singlakti do kayamdi yame namai du bai kai ba du gamna khangji ba du bokari gino ha chalo chenga amata piro asi haina chawina napi adudagi kompak ado laktuna mana paisili napi adu se ikai na mayum lomda chake chawi thabada onsinduna amuk cheraklami hoi ibema nang mangai ri ni pukchal chawri se ha noi nama na pana ulakpa chenglo nang napi dei tawri do ha kaina de ima wagi wa chumna ngangbiu aigi ima ipaga de palakano mi silaitabagi ikai hangbalak jarini sidabu pidrabadi nungai ribo migi leita lairada mateng tawbasibu kayam kairge kai yam kai se moida pidu sarukne khongbanda haidoktuna manghange anthokpa pukjalni ima nangi pukjalse he nang yamna pukjal chawbi sarakan yengningge nang yam asigi kei oidana nangna mapu sarino ha thaba magi manemgi matawduda ma yamna deendre adubu mapu roibana manemga chinda pawdana duna khanaganu hairamba aduna ma mathanda magi asawba do phathazarami chawbi adu sumamong nupi da ngangba yaba nganglamlaga lekai da amu miwa ngangba chakhirami manemna chakrabada thaba adu chengkhara mama bo hoida thilaklami ima bo ibema lawalo kakhalo phida sita phamuse ima bo ekhoi ima na ngangba da sawrunuko madi ngangni ngangwa kaya khangdabani ado se chengsila horo aduga kompakse ai amu pukhrage yarida chengsila warroige nang adum pujakhro yade lawdaba yari ima bo na chengsila udrabadi nasadi yamna nungai roi asi haina namdana thabana nupi aduda cheng adu piramlaga mayumda halaklami asumna namit adu so hawkhirami gawmugi namini yuhenba adu yu ngawduna laklami hinjang si dikari hinjang no si hinjang si napa da pijaru jujo asi haina thaba tamna langsili chawbi majana tawri do ngangbagi mahutta thaba do onsin na cheraklami hai mi nai nu biya nang ni isa si chak 100 ni se ima agi yo henba ima ne masigi mi nai nu bisida hinjang ama thongalake isa bu kari hinjang chaningde kemta si bu kari hinjang no haibani da nate kangsoi bo hinjang lo ha masi yam phataba maune nang nei chak pijadaba natra aduna nangi na pure basu chak pijaba yar asi haina tomthengi chak saru khakliba do langai rami thaba sauna yuhen bada asumna haireklami hai kaigino nang ta saugi chak saru haidoli de ha nang ni hinjang hawtaba thongjindana I chak chadre mapu oine chadrabani na minai na su sabu yar adugini henga wangang sanang da phajana ngang pharasu phatrasu noina minai hari da yum asigi asengmam puni haibase kawdaba na phai thabagi wafama du tabada chawbi yam usitaba minok ama noklaga asumna haireklami kariya nok phunok chaningi ne yum sigi mapudi ai gi isana tawning ba kusi tawbada ne kanana su thingba matik natte kaino ima bu karamba mamano horena chaduna thabak wana suraga halakpada chaga se hidokhrabani na kari chadawrige kanagi na cha nangi na purai badura nang na engonda na cha hari dubo hai ma de egi sanate
ꯈꯪꯉꯕ ꯑꯗꯨꯒꯅꯦ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯆꯥꯗꯕ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯗꯨꯏ ꯁꯔꯨꯛ ꯏꯆꯥ ꯌꯨꯍꯦꯟꯕꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯧꯅ ꯊꯣꯡꯒꯠꯂꯨ ꯑꯗꯨꯛ ꯅꯕꯨꯛ ꯐꯠꯇꯕ ꯅꯆꯥ ꯃꯤꯆꯥ ꯈꯥꯏꯕ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯅꯆꯥꯁꯦ ꯆꯩꯕꯒꯤ ꯃꯍꯨꯠ ꯐꯠꯇꯕ ꯅꯆꯥꯁꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯌꯨꯍꯦꯟꯕ ꯑꯗꯣ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ 이마 마시네 비시 마시 멋진 얌까리 마시 푸질러게 마시 푸질로 마세 야데 하이바 마 ꯈꯪꯍꯜꯂꯨ 푸질로 이bungo 유헨바 마타이마기 만akta changsilaktuna makhut hek thagi tawbaga thabani yuhenbagi makhut adu phaduna lektheklaga putharaklammi 호이 마이 시레 에이 시레 이때마 나우기 그전 타도 아이엠 나레 아이오이마 에이 시레 ꯈꯪꯕ꯭ꯔꯥ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯊꯛ ꯊꯣꯡꯕ ꯍꯟꯗ ꯎꯁꯤꯠ ꯊꯧꯏꯗꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯌꯨꯍꯦꯟꯕꯗ ꯐꯨꯔꯝꯃꯤ ꯍꯥꯏꯇꯧ ꯉꯝꯕꯤ ꯏꯆꯥꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯂꯤꯗꯨ ꯊꯥꯗꯧꯅꯦꯍꯦ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯃꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯏꯆꯥꯒ ꯐꯨꯔꯗꯅ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯆꯣꯡꯁꯤꯟꯗꯨꯅ ꯊꯕꯥꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯝꯃꯤ ꯊꯕꯥꯁꯨ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯗꯠꯂꯝꯃꯤ ꯌꯨꯍꯦꯟꯕꯗꯤ ꯃꯇꯩꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯔꯝꯃꯤ ꯍꯥꯏ ꯁꯝꯁꯤ ꯊꯥꯗꯣꯛꯎꯅꯦ ꯃꯁꯤꯒꯤ ꯃꯧꯁꯤ ꯃꯁꯤ ꯌꯥꯝ ꯐꯥꯎꯏꯅꯦ ꯃꯁꯦ ꯍꯩꯍꯤꯡ ꯆꯥꯕꯤ ꯁꯝꯁꯤ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯑꯩ ꯅꯥꯕꯅ ꯁꯤꯔꯦꯅꯦ ꯊꯥꯗꯣꯛꯑꯣꯏ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯇꯝꯊꯤꯜ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯕꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ ꯃꯣꯏꯗ ꯃꯈꯣꯏꯅ ꯇꯥꯅꯤꯡꯗꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯣ ꯊꯕꯥ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ 이마도 속브로 하이 따는디 한간 나도시 와로 마네 미얌로 시티 이마도 와로비가노 나자 나모부 와락자게 찐데 각 와락게 하이버두나디네 야로이 꼭시죠 하이가 빼야지 떠우리버세 하이 짝컴도 짜리 코리스로 실로 아두가네 짝통우 유헨도 짝 비자키드라바니 마시기 행자비시나 ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯄꯥꯏ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯝꯊꯟ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯑꯩꯅ ꯊꯕꯥꯗ ꯈꯨꯠ ꯊꯥꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯑꯁꯨꯝꯅ ꯇꯣꯝꯊꯟ ꯃꯃꯥ ꯑꯇꯣꯟꯅ ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯝꯕꯗꯨ ꯊꯣꯡꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯊꯕꯥ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯇꯥꯅꯤꯡꯗꯦ ꯀꯧꯔꯛꯀꯅꯨ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪꯅ ꯏꯃꯥꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯩ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯌꯥꯔꯦ ꯃꯣꯏꯗ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯔꯛꯂꯅꯨ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯑꯍꯜꯗ ꯈꯨꯠ ꯊꯥꯔꯨꯕ ꯑꯩ ꯂꯥꯜꯂꯦ ꯏꯁꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯣꯏ ꯊꯥꯅ ꯈꯪꯂꯝꯃꯣꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯊꯕꯥꯅ ꯇꯣꯝꯊꯤꯟꯗ ꯇꯝꯂꯝꯃꯤ ꯊꯕꯥ ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯒꯤ ꯏꯃꯥꯇꯣꯜ ꯑꯃꯗꯤ ꯏꯅꯥꯎ ꯌꯨꯍꯦꯟꯕꯒꯤ ꯂꯤꯆꯠ ꯑꯗꯨꯕꯨ ꯊꯕꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅꯗꯤ ꯃꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯄꯣꯛꯄꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯒꯨꯝꯅ ꯈꯟꯖꯩꯅꯦ ꯊꯕꯥ ꯏꯅꯥꯎ ꯌꯨꯍꯦꯟꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯏꯔꯦꯝꯈꯥꯒꯤ ꯏꯅꯥꯎꯃꯛꯅꯤ ꯈꯜꯂꯤꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯈꯣꯏꯗ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨ ꯑꯩꯕ ꯇꯥꯔꯕꯗꯤ ꯃꯤꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯕ ꯇꯥꯕ ꯅꯪ ꯑꯩꯅ ꯉꯁꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏꯒꯨꯝ ꯍꯤꯡꯂꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯨꯔꯣ ꯃꯣꯏ ꯊꯥꯅ ꯄꯥꯝꯃꯤꯁꯦ ꯃꯣꯏꯅ ꯇꯧꯔꯤꯕꯁꯦ ꯍꯦꯟꯃꯜꯂꯕꯅꯦ ꯃꯈꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕꯗꯤ ꯌꯥꯕꯅꯦ ꯅꯪꯅ ꯅꯨꯄꯥꯁꯨ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯔꯤꯁꯦ ꯊꯕꯥ ꯇꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯃꯗꯤ ꯏꯅꯥꯎ ꯌꯨꯍꯦꯟꯕ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ 이반이 와르수 와나 마담 농아야지 어헤로이다보 와니 에두디 아이디 어통누수 ngakre nangi bukselse nangbo aduk thina nusiba ngamdabana mahasibu nangna laidawna latuna nusijaribani hoi nusiyo kaisum kaide aina makhoibu nusigano habidi nate adubu moine tawriba phattaba thabak singse moida su khangiba natro yum asida makoine nangbo mi oina thabibro makoine nangbo mina oina sizinaba natro nangi nupi oiruba isu makoine mina igumna sizine masi pumbase yade haibadumadi utse haiba khaktane makoi masana wakhal tarakpa haibadudi mapoksima gi oiraroi aidi mabuk phattaba aran badawa mise yam nushide aisu khangi adu nomadi soidana
ꯑꯩꯒꯤ ꯏꯃꯥꯇꯣꯟꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ ꯑꯗꯣ ꯊꯕꯥ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯅꯪ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯒꯦ ꯏꯃꯥꯗꯣ ꯅꯈꯨꯠ ꯊꯥꯒꯦ ꯈꯟꯒꯅꯨꯀꯣ ꯊꯕꯥ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯍꯣꯏ ꯍꯥꯏꯅꯗꯤ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯃꯥꯃ ꯊꯃꯣꯏꯗꯗꯤ ꯃꯅꯦꯝꯕꯨ ꯑꯃꯨꯛꯇꯪꯗꯤ ꯄꯔꯥ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯃꯣꯏꯇꯥ ꯍꯣꯔꯦꯟꯗꯤ ꯈꯔ ꯉꯟꯅ ꯍꯟꯕꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯍꯣꯔꯦꯟꯗꯤ ꯈꯨꯠꯁꯨꯃꯟ ꯄꯤꯔꯛꯄ ꯌꯥꯏ ꯄꯤꯔꯛꯑꯕꯗꯤ ꯅꯪꯒꯤ ꯀꯔꯤꯅꯣꯃ ꯂꯩꯔꯛꯀꯦ ꯀꯣꯝꯂꯥ ꯑꯣꯏꯅ ꯂꯩꯔꯛꯑꯣ ꯑꯗꯣ ꯅꯪ ꯍꯣꯔꯦꯟ ꯈꯨꯠꯁꯨꯃꯟꯗꯣ ꯋꯥꯠꯅ ꯄꯨꯔꯛꯑꯕꯗꯤ ꯅꯃꯥꯇꯣꯟꯅ ꯆꯩꯕꯤꯔꯣꯏꯗ꯭ꯔꯣ ꯆꯩꯔꯣꯏꯗ ꯀꯩꯁꯨꯝꯇ ꯆꯩꯔꯔꯣꯏ ꯁꯣꯏꯗ꯭ꯔꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯎꯕꯤ ꯊꯕꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯊꯕꯥ ꯊꯕꯥ ꯍꯩ ꯊꯕꯥ ꯀꯔꯤ ꯇꯧꯔꯤꯒꯦ ꯅꯪ ꯀꯥꯗꯨꯗ ꯍꯥ ꯁꯤꯗ ꯂꯥꯛꯎꯅꯦ ꯊꯕꯥ ꯏꯃꯥꯇꯣꯟꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯪꯂꯨꯔꯣ ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯊꯕꯥ ꯏꯃꯥꯗ ꯅꯆꯤꯟ ꯈꯨꯝꯒꯅꯨꯀꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯣꯏ ꯕꯌꯥꯔꯤꯁꯦ ꯆꯠꯄꯤꯔꯣ ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯇꯝꯊꯤꯜ ꯑꯗꯨ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯪꯂꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯇꯨꯝꯅꯕꯒꯤ ꯐꯅꯦꯛ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯐꯧꯔꯝꯗ꯭ꯔꯤꯗꯤ ꯁꯣꯝꯗ ꯃꯣꯏꯗ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯍꯣꯠꯅꯔꯤꯉꯩꯗ ꯀꯥꯎꯔꯨꯔꯦ ꯑꯩ ꯍꯧꯖꯤꯛ ꯊꯥꯗꯣꯛꯂꯒ ꯐꯧꯗꯣꯛꯂꯨꯔꯒꯦ ꯍꯥꯏ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯐꯅꯦꯛ ꯊꯥꯗꯣꯛꯂꯒ ꯐꯧꯕꯒꯅꯦ ꯃꯤꯅꯥꯏ ꯅꯨꯄꯥꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯍꯥ ꯀꯩꯅꯣꯗ ꯏꯃꯥ ꯏꯄꯨꯔꯣꯏꯕ ꯊꯕꯛ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯕꯅ ꯍꯦꯟꯅ ꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯐꯅꯦꯛꯁꯤꯗꯤ ꯀꯣꯟꯅ ꯊꯥꯗꯣꯛꯂꯒ ꯐꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯐꯅꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯑꯍꯟ ꯑꯀꯣꯟꯒ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ ꯏ ꯀꯔꯤ ꯑꯁꯤ ꯃꯆꯤꯟꯁꯤ ꯌꯥꯝ ꯈꯨꯝꯃꯤꯅꯦꯍꯦ ꯅꯪ ꯑꯩꯅ ꯑꯃꯨꯛꯇꯪ ꯐꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯅꯪ ꯑꯩꯅꯅꯦ ꯐꯨꯔꯕ ꯀꯥꯟꯗꯗ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯒꯗꯕꯅꯤ ꯅꯪ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯨꯔꯨ ꯂꯥꯛꯑꯣ ꯑꯩꯅ ꯏꯊꯛꯀꯤ ꯑꯍꯟꯅꯤ ꯍꯥꯏꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯇꯧꯔꯤ ꯏꯃꯥꯁꯨ ꯅꯃꯧꯅ ꯐꯖꯅ ꯐꯨꯗꯦꯛꯄ ꯇꯥꯔꯤꯌꯦ ꯉꯁꯤꯗꯤ ꯍꯦꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯅꯪ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯆꯥꯎꯕꯤ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯊꯕꯥ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯝ ꯐꯣꯏꯒꯦ ꯍꯥꯏꯅ ꯂꯥꯝꯕꯒ ꯊꯕꯥꯅ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯐꯥꯔꯒ ꯐꯨꯗꯕ ꯍꯧꯔꯛꯂꯝꯃꯤ ꯑꯌꯣ ꯑꯌꯣ ꯍꯥꯏ ꯊꯥꯗꯣꯛꯎꯅꯦ ꯍꯩ ꯃꯧ ꯑꯐꯥꯎꯕꯤ ꯐꯨꯔꯛꯀꯅꯨ ꯅꯥꯏꯅꯦ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯈꯥꯡꯉꯣ ꯅꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯝ ꯄꯥꯝꯅꯗꯤ ꯈꯠꯅꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯃꯅꯦꯝꯕꯨ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯅꯦꯝꯅ ꯑꯩꯕꯨ ꯐꯨꯔꯦ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯅꯥꯏꯌꯦ ꯅꯃꯧꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯩ ꯑꯐꯥꯎꯕꯤ ꯐꯨꯕꯅ ꯃꯥꯅ ꯑꯩꯕꯨ ꯐꯨꯔꯒ ꯀꯞꯁꯤꯟꯅꯗꯅꯒ ꯇꯧꯏꯅꯦ ꯃꯁꯦ ꯁꯤꯗꯤ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯤ ꯏꯅꯦꯝ ꯏꯕꯦꯝꯃ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯇꯧꯔꯛꯇꯣꯏꯁꯦ ꯑꯩ ꯑꯃꯨꯛ ꯀꯞꯁꯤꯟꯅꯔꯒ ꯂꯥꯎꯔꯒꯦꯀꯣ ꯍꯣ ꯂꯩꯀꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯅꯦꯝꯅ ꯑꯩꯕꯨ ꯍꯥꯠꯇꯧꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯑꯗꯣ ꯃꯁꯝ ꯁꯝꯕꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯇꯨꯁꯤꯟꯅꯗꯨꯅ ꯂꯩꯈꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯆꯥꯎꯕꯤꯕꯨ ꯆꯩꯔꯛꯂꯝꯃꯤ ꯍꯅꯨꯕꯤ ꯑꯃꯅ ꯍꯥꯏ ꯆꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯨꯔꯤꯕ ꯍꯥ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯃꯥ ꯐꯨꯕꯅꯣ ꯃꯥꯅꯅꯦ ꯑꯩ ꯐꯨꯔꯤꯁꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤꯅꯤ ꯃꯌꯥꯝ ꯃꯥꯅ ꯉꯥꯡꯕ ꯊꯥꯖꯕꯤꯔꯨꯅꯨ ꯃꯧ ꯑꯃꯅ ꯍꯥꯏ ꯆꯥꯎꯕꯤ ꯅꯪꯒꯤ ꯅꯒꯨꯟ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯉꯤ ꯅꯪꯒꯤ ꯅꯃꯧꯁꯤꯕꯨ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯅꯨꯡꯁꯤ ꯍꯩꯇꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯨ ꯍꯥ ꯊꯕꯥ ꯑꯃ ꯊꯃꯣꯏ ꯃꯅꯨꯡꯗ ꯅꯣꯛꯆꯩ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯎꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯌꯥꯝꯅ ꯀꯤ ꯏꯃꯥꯕꯣꯛꯈꯣꯏ ꯏꯗꯣꯝꯆꯥꯈꯣꯏ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯌꯣ ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝ ꯀꯤꯖꯩꯌꯦ ꯍꯦ ꯃꯁꯤ ꯇꯧꯉꯝꯕꯤ ꯑꯐꯥꯎꯕꯤꯁꯦ ꯀꯌꯥꯗ ꯇꯠꯅꯍꯤꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯁꯤꯗ ꯍꯥꯠꯂꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯊꯕꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ ꯊꯕꯥ ꯀꯞꯁꯤꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯑꯃꯨꯛ ꯐꯨꯒꯗꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯃꯧ ꯑꯃꯅ ꯍꯩ ꯆꯥꯎꯕꯤ ꯅꯃꯧꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯅꯪ ꯎꯗꯕ꯭ꯔꯥ ꯍꯥ ꯊꯕꯥꯗꯅꯦ ꯈꯨꯠ ꯍꯦꯛ ꯊꯥꯕꯗ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯑꯁꯨꯛ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯍꯥ ꯑꯁꯤꯒꯤ ꯃꯧ ꯑꯐꯥꯎꯕꯤꯁꯤꯅ ꯍꯥꯏꯔꯒ ꯅꯣꯏꯅ ꯊꯥꯖꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯆꯠꯄꯤꯈ꯭ꯔꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤ ꯅꯊꯧ ꯂꯩꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ
ꯑꯍꯩ ꯑꯁꯤꯡ ꯁꯥꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯤꯗ ꯐꯨꯔꯒ ꯐꯗꯧꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤ ꯑꯗꯨ ꯊꯕꯥꯗꯝꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯣꯛꯄ ꯃꯧ ꯑꯃꯅ ꯆꯥꯎꯕꯤꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯊꯕꯥꯗꯤ ꯃꯅꯦꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯤꯕ ꯁꯥꯗꯨꯅ ꯀꯞꯂꯤ꯫ ꯆꯥꯎꯕꯤꯗꯤ ꯊꯕꯥꯒꯤ ꯇꯥꯠ ꯑꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯂꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯇꯤꯡ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨ ꯃꯊꯕꯥꯛ ꯌꯩꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯁ! ꯀꯤꯕꯨ ꯀꯤꯖꯩꯅꯤ ꯆꯥꯎꯕꯤ, ꯅꯪꯒꯤ ꯃꯆꯤꯡꯗꯨꯗꯤ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯅꯃꯧ ꯅꯨꯄꯤ ꯐꯨꯕ ꯌꯥꯔꯣꯏ ꯍꯥꯏꯔꯨꯕꯒꯤ ꯅꯪꯅ ꯇꯧꯔꯤꯕ ꯃꯆꯤꯡꯗꯨꯕꯨ ꯀꯔꯤꯅꯣ? ꯃꯧ ꯑꯃꯅ ꯊꯕꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯗꯅꯦ ꯍꯣꯔꯦꯟ ꯇꯣꯝꯊꯤꯜ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯗ ꯂꯩꯔꯕꯗꯤꯅꯦ ꯅꯅꯦꯝ ꯍꯤꯡꯆꯥꯕꯤꯁꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯅꯤ꯫ ꯑꯍꯣꯏ ꯏꯗꯣꯝꯆꯥ, ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝ ꯀꯤꯖꯩ꯫ ꯍꯥꯏ, ꯃꯗꯨꯒꯤ ꯃꯧ ꯑꯐꯥꯎꯕꯤꯗꯣ ꯄꯨꯕ ꯌꯥꯔꯣꯏ꯫ ꯍꯦ, ꯇꯥꯠ ꯑꯍꯩꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥ? ꯅꯪꯅ ꯑꯩꯕꯨ ꯐꯨꯈꯩ ꯐꯨꯔꯒ ꯃꯤꯌꯥ ꯃꯥꯡꯗꯅ ꯑꯩꯁꯦ ꯐꯠꯇꯕꯤ ꯇꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯨ ꯃꯊꯧꯗꯤ ꯑꯣꯈꯥꯛ ꯂꯩꯇꯦꯍꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯅꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯃꯗꯨꯒꯤ ꯃꯧ ꯑꯐꯥꯎꯕꯤꯗꯣ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯃꯨ꯫ ꯃꯧ ꯑꯃꯅ ꯀꯔꯤꯒꯤ ꯃꯥꯗꯤ ꯄꯨꯕ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯌꯨꯝ ꯑꯁꯤꯗ ꯊꯅꯝꯃꯒ ꯅꯪꯅ ꯑꯃꯨꯛ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯐꯨꯅꯤꯡꯉꯒ ꯐꯨꯅꯤ, ꯐꯨꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ꯫ ꯅꯊꯧ ꯅꯠꯇꯦ, ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯈꯣꯏꯕꯣ? ꯅꯊꯧ ꯅꯠꯇꯅ ꯅꯊꯧ ꯁꯥꯔꯛꯀꯅꯨ꯫ ꯅꯌꯨꯝꯗ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ? ꯈꯠꯅꯕ ꯈꯥꯝꯗꯣꯛꯂꯤꯅꯦꯅ ꯃꯧ ꯑꯐꯥꯎꯕꯤꯁꯤꯒꯤ ꯃꯤꯆꯪꯗ ꯂꯣꯏꯅ ꯆꯪꯂꯗꯅ꯫ ꯃꯧ ꯑꯃꯅ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯂꯥꯟꯖꯗꯕꯤ ꯃꯧ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯗꯅ ꯐꯠꯇꯕꯤ ꯅꯪꯒꯤ ꯃꯤꯆꯪ ꯆꯪꯒꯗ꯭ꯔꯣ? ꯀꯔꯤ? ꯐꯠꯇꯕꯤ ꯀꯥꯏꯅ? ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯐꯨꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯗꯧꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯆꯥꯎꯕꯤꯕꯨ ꯐꯨꯅꯤꯡ ꯂꯩꯕꯒ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯆꯥꯎꯕꯤꯕꯨ ꯐꯖꯅ ꯐꯨꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄ ꯑꯃꯅ ꯊꯕꯥꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯥꯎꯕꯤꯗ ꯊꯤꯅ ꯉꯥꯡꯂꯝꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯆꯥꯎꯕꯤ ꯑꯗꯨꯗꯤ ꯃꯗꯣꯝ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯇꯣꯝꯊꯤꯜ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯣꯝꯊꯤꯟꯗ ꯇꯝꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ, ꯍꯧꯖꯤꯛꯁꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯊꯕꯛ ꯂꯩꯍꯧꯔꯤꯕꯣ? ꯂꯩꯍꯧꯔꯤ꯫ ꯂꯥꯛꯑꯣ, ꯅꯪ ꯍꯜꯂꯛꯂꯕꯅꯤꯅ ꯅꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯣ ꯂꯥꯛꯑꯣ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯇꯣꯝꯊꯤꯜ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯆꯥꯎꯕꯤ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯁꯧ ꯂꯥꯡꯂꯛꯂꯝꯃꯤ꯫ ꯍꯩ ꯑꯐꯥꯎꯕꯤ, ꯇꯥꯠ ꯑꯍꯩꯕꯤ, ꯅꯪ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯅꯪꯅ ꯑꯩꯕꯨ ꯐꯨꯈꯩ ꯐꯨꯔꯒ ꯃꯤꯌꯥ ꯃꯥꯡꯗꯅ ꯑꯩꯅ ꯅꯪꯕꯨ ꯐꯨꯕ ꯇꯥꯍꯟꯕ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗꯅꯦ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ꯫ ꯃꯣꯏꯇꯥ, ꯑꯩ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯌꯥꯝꯅ ꯀꯤ꯫ ꯑꯩꯕꯨ ꯏꯄꯥꯝꯗ ꯊꯤꯟꯕꯤꯔꯣ꯫ ꯑꯩ ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯊꯕꯥ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯅꯆꯥ ꯅꯃꯧ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ? ꯊꯕꯥꯅ ꯏꯃꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯉꯁꯤꯒꯤ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯅꯆꯥ ꯈꯔ ꯋꯥꯔꯧꯖꯩ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥꯇꯣꯟꯅ ꯊꯕꯥꯗ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯕ? ꯍꯥꯏ, ꯅꯪ ꯃꯁꯨ ꯅꯇꯨ ꯃꯤꯆꯪ ꯆꯪꯂꯒ ꯑꯩꯒꯤ ꯆꯦꯟꯊꯛꯇ ꯈꯨꯝꯂꯕꯅꯤꯅꯦ ꯍꯥ? ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯣꯏ ꯑꯅꯤꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯧꯖꯤꯛꯃꯛ꯫ ꯇꯣꯝꯊꯤꯟ ꯉꯁꯤꯗꯤ ꯁꯥꯎꯅ ꯃꯃꯥꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ ꯏꯃꯥꯇꯣꯟ, ꯌꯨꯝ ꯑꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯀꯅꯥꯒꯤꯁꯨ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯈꯥꯡꯒꯦꯅ ꯁꯨꯝ ꯈꯥꯡꯕꯅꯤ꯫ ꯏꯃꯥꯅꯤ ꯍꯥꯏꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯃꯥꯇꯣꯟꯅ ꯑꯩꯒꯤ ꯊꯕꯥꯗ ꯆꯠꯊꯔꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯦ ꯅꯆꯥꯅ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯅ ꯊꯕꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ꯫ ꯊꯕꯥ ꯆꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯑꯗꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨꯍꯦꯟꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕ ꯐꯪꯂꯝꯗꯦ꯫ ꯃꯥ ꯃꯉꯥꯏꯔꯦꯅ ꯃꯨꯛꯂꯝꯕ ꯆꯥꯎꯕꯤꯗꯨ ꯃꯥꯕꯨ ꯉꯝꯕꯤ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯁꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯋꯥ ꯆꯠꯅꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯕ ꯊꯕꯥꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯧꯁꯦ, ꯃꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ꯫ ꯃꯁꯤ ꯂꯩꯕꯗꯒꯤ ꯃꯤꯅꯥꯏ ꯃꯆꯥꯁꯦ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯂꯛꯂꯦ꯫ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯀꯛ ꯏꯟꯁꯤꯟꯕꯗꯒꯤ ꯅꯨꯄꯥꯁꯤꯁꯨ ꯍꯥꯟꯅ ꯅꯠꯇ꯭ꯔꯤ, ꯌꯥꯝ ꯁꯤꯡꯉꯦ ꯍꯧꯖꯤꯛꯇꯤ꯫ ꯉꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯖꯧ ꯍꯥꯏꯕ꯭ꯔꯣ? ꯍꯦꯔꯥ, ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯤꯕꯅꯦ꯫ ꯃꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯋꯥ ꯅꯠꯇꯦ꯫ ꯍꯥꯏ, ꯅꯨꯄꯥꯗꯨꯗꯤꯅꯦ ꯀꯣꯟꯅ ꯇꯧꯁꯤ꯫ ꯃꯔꯨꯗꯤ ꯅꯨꯄꯤꯗꯨꯅꯤ꯫ ꯉꯁꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄꯗ
ꯆꯤꯡꯌꯥꯒꯤ ꯃꯤ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯕꯨ ꯐꯥꯔꯒ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯂꯧꯊꯣꯛ ꯍꯣꯏ ꯃꯥꯒꯝꯕꯤ ꯄꯤꯠ ꯂꯥꯎꯕ ꯑꯃ ꯂꯣꯏꯁꯤꯟꯕꯗꯤ ꯀꯩꯁꯨꯝ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯍꯩꯁ ꯏꯆꯥ ꯊꯕꯥꯗꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯇꯥꯔꯦ ꯑꯩ ꯇꯣꯝꯊꯤꯟꯗ ꯄꯥꯎ ꯑꯁꯤ ꯇꯝꯂꯨꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯅꯨꯄꯤ ꯑꯗꯨ ꯇꯣꯝꯊꯤꯟꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯌꯨꯍꯦꯟꯕ ꯑꯗꯨ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯩ ꯃꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯊꯕꯥꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯛꯑꯦꯅꯦ ꯁꯤꯗꯤ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯃꯔꯛꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯛꯈꯤ ꯑꯁꯤ ꯍꯥꯏꯅ ꯌꯨꯍꯦꯟꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕꯥ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯍꯦꯟꯕꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯌꯨꯍꯦꯟꯕꯅ ꯊꯕꯥꯕꯨ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯂꯛꯂꯝꯃꯤ ꯊꯕꯥ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯊꯔꯛꯂꯝꯃꯤ ꯌꯨꯍꯦꯟꯕ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯃꯨꯛꯀꯁꯨ ꯎꯇꯨꯞ ꯑꯗꯨꯅ ꯊꯕꯥꯗ ꯊꯣꯝꯒꯦ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯇꯣꯝꯊꯤꯟꯅ ꯌꯨꯍꯦꯟꯕꯕꯨ ꯀꯥꯎꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯋꯥꯈꯜ ꯃꯥꯡꯅ ꯇꯥꯔꯤꯕ ꯊꯕꯥꯕꯨ ꯀꯧꯖꯔꯝꯃꯤ ꯊꯕꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯊꯕꯥ ꯑꯩ ꯂꯥꯛꯏꯁꯦ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟꯅ ꯊꯕꯥꯕꯨ ꯀꯧꯔꯤꯉꯩ ꯌꯨꯍꯦꯟꯕꯅ ꯇꯣꯝꯊꯤꯟꯒꯤ ꯃꯀꯣꯛꯇ ꯑꯃꯨꯛ ꯎꯇꯨꯞꯅ ꯊꯣꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯂꯥꯟꯕꯤꯕ ꯇꯥꯔꯦ ꯅꯇꯩ ꯅꯅꯥꯎ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯣꯅꯦ ꯑꯗꯣ ꯅꯪꯅ ꯁꯤꯗ꯭ꯔꯤꯉꯩ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯅꯄꯥꯗꯣ ꯃꯉꯥꯛꯅꯔꯒ ꯁꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯠꯄꯅꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯄꯥꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯍꯧꯅꯕ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯒꯤ ꯅꯄꯥꯗ ꯂꯨꯍꯣꯡꯈꯤꯕꯁꯨ ꯂꯟꯊꯨꯝ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ngasi ene na khoi ani bu hatori basisu lanthum adugi damuktani chadone ko lari pakta nungai na leurone asi haina khakna nogli tomthen yuhen bagi wafam adu tabada mamit adu imungang chingkhre khanghaude tomthen yuhen babu phutharaklam asumna tomthen yuhen babu phuringai ngasai gi nupi aduna khonja khara puduna tomthen lariba adom dalaklam makhoi kharana thababu amaibagi mayum tamna pukhirame aduga makhoi kharana tomthenbu khamtoklame asumna namit adugi namidang dane khonja pumba tomthengi mayumda tinduna watanarame mayamdagi marakta tomthen amadi yuhen basu yaurame khulgi hal amana asumna haireklame chawbi nangna chatharamliba phattaba thabak asina maram oiraga nangbu khonja singna khul asidagi tanthokpa haina waripnare aduna nang amadi nangi naza yuhenba hayeng makhulasi thadokuna chakro nate adamna haibigano mafam ase thadoklaga kadaidano aina leirugadaba aigi ngapi pham thoktraba iralse khonja singna aputa ngapiyo chawbi nangi asuk chawba naralse karamna ekhoina ngapigani nangna ngakpiyo hairagana tomthinda oina haijo imagi tomthin nangni imabu amukta ngakpiyo imane isagi mafamda yamna lankre aini maton mangapi bahai badudi mapokshi magi oithoktabane apopu masak khangaudraba ina imaton de imam angni khalubane adabu nangdi agi khwaidi yeklaba mi orame aini he wakhal tarapadagi ngasi fawba imaton gi athiba mi sei taduna chawrakibane adabu nomadi imaton na ibu nungsibirakani khana imaton gi minungsidabu aina khawrang na ngaijarakibane adabu adugi tayonabada aigi thawai oribi thabagi thawai launa bo ina hotnaramba adugi simathakta aigi pabu busu nangmangna hatpa oiramba masidabu karamna aina nangbu ngakui gani ngasi gi malem sida nangmu phattaba nupi amuk leiramaro imagi tomthen chammi isana haiba aidi phattabini ai muk phattaba malem sida ama amuk leiramlara asi haina kapli chawbi ado khulgi hal amana asumna haireklami chawbi masi pumba nangna thonjabani nangna nacha misa yonglei melei naidana nacha ani asu phajana nakon biram nabadi asumna khak tarom phare haujikti nang khullasi hayemuk thadoktuna chatnaba sem tharo asam nang haki matong khonja sing adusu mayum da hana khirami tomthen magi ka da changlaklami phamung de hiptuna leiribi magi nupi gi manakta phamtharaklami nangbo koktu gaisum tawdraba kaisam thoidok patawtre adom waita khonja singna kari warem na khrage imaton amadi yuhen babu khula sidagi tanthokpa haina warem na khre phare chakrasano kaidarune moi bunungsi haina konsinduna thamlaga
ꯃꯣꯏꯗꯤ ꯅꯨꯡꯁꯤꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯣꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇ꯭ꯔꯕ ꯃꯍꯤꯛ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯊꯕꯥ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯀꯧꯕ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ ꯇꯟꯕꯗ ꯅꯠꯇꯅ ꯆꯣꯡꯂꯝꯁꯨ ꯌꯥꯝꯅ ꯆꯥꯔꯝꯗꯦ ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯐꯥꯎ ꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯕ ꯍꯧꯒꯠꯂꯝꯗꯦ ꯃꯥꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯃꯆꯥꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ ꯍꯩ ꯅꯤꯡꯊꯧ ꯇꯨꯝꯕ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯃꯇꯝꯁꯦ ꯅꯤꯡꯊꯧꯗꯨ ꯀꯔꯤꯃꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯂꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯅꯤꯡꯊꯧ ꯇꯥꯕ꯭ꯔꯃꯤ ꯅꯪꯕꯣ ꯍꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧ ꯀꯗꯟꯖꯨꯕꯧ ꯅꯃꯤꯠꯇ ꯁꯤꯡꯉꯣ ꯍꯥꯏꯕꯅꯤꯅꯦ ꯀꯌꯥꯗ ꯊꯋꯥ ꯁꯥꯗ꯭ꯔꯤꯕ ꯃꯆꯥꯅꯣ ꯃꯁꯤꯕꯣ ꯀꯔꯥꯏꯗꯒꯤ ꯆꯪꯉꯛꯇꯅ ꯑꯁꯨꯛ ꯐꯠꯇꯕ ꯃꯆꯥ ꯑꯃ ꯄꯣꯛꯂꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩꯕꯣ ꯅꯤꯡꯊꯧꯗꯨ ꯃꯃꯥꯒꯤ ꯏꯁꯧꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯃꯤꯠꯇꯨ ꯑꯣꯏꯔꯨꯝ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥ ꯅꯆꯥꯁꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯀꯩꯗꯧꯒꯦ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗꯦꯕ ꯑꯩ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯌꯥꯍꯧꯗꯧ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯃꯥꯏꯁꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯅꯪ ꯑꯃ ꯄꯣꯛꯂꯨꯗꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯂꯥꯛꯑꯒ ꯆꯠꯃꯤꯟꯅꯈꯤꯗꯣꯏ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯥ ꯏꯁ ꯏꯀꯥꯏꯗꯧ ꯅꯠꯇꯦ ꯏꯃꯥ ꯆꯥꯎꯊꯣꯛꯀꯗꯕ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯃꯌꯥꯝꯅ ꯁꯣꯟꯅꯕ ꯏꯃꯥꯕꯨ ꯇꯥꯈ꯭ꯔꯕꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯇꯣꯝꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯆꯥ ꯀꯇꯟ ꯃꯊꯣꯡ ꯆꯥꯗꯕ ꯑꯃ ꯄꯣꯛꯑꯦ ꯍꯥꯏꯗꯅ ꯆꯥꯎꯊꯣꯛꯇꯣꯔꯤꯕ ꯅꯨꯡꯉꯥꯏꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯃꯤꯡ ꯐꯪꯉꯤ ꯅꯄꯥꯅ ꯅꯤꯡꯊꯧ ꯍꯥꯏꯅ ꯍꯦꯛꯇ ꯊꯣꯟꯖꯤꯜꯂꯝꯃꯤ ꯏꯆꯥꯗꯤꯅꯦ ꯅꯤꯡꯊꯧꯗ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯦ ꯑꯁ ꯌꯥꯔꯤꯕ ꯏꯃꯥ ꯁꯤꯈ꯭ꯔꯕ ꯕꯕꯥꯗꯣ ꯄꯜꯂꯒ ꯀꯞꯄꯤꯗꯣ ꯐꯠꯇꯦꯕ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯥꯎꯔꯕ ꯍꯥꯏꯕ ꯏꯁ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯋꯥꯈꯜ ꯇꯥꯈ꯭ꯔꯦꯗ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯤꯡꯊꯧꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯏ ꯇꯧ ꯅꯤꯡꯊꯧ ꯂꯩꯕ꯭ꯔꯣ ꯅꯤꯡꯊꯧꯅ ꯑꯩ ꯀꯧꯕ ꯂꯥꯛꯑꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯈꯤ ꯍꯥꯎ ꯂꯩꯌꯦ ꯊꯣꯛꯂꯛꯑꯒꯦ ꯁꯨꯃꯥꯡꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯟꯅꯕ ꯄꯥꯊꯧ ꯄꯣꯏꯔꯩꯇꯣꯟ ꯃꯣꯏ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯅꯤꯡꯊꯧꯕꯨ ꯀꯧꯔꯤ ꯄꯥꯊꯧꯅ ꯑꯁ ꯉꯔꯥꯡ ꯈꯔ ꯉꯟꯁ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯅꯪꯁꯤꯗꯤꯕ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯅꯤꯡꯊꯧ ꯃꯥꯡꯒꯟꯗ ꯊꯣꯛꯂꯛꯏ ꯀꯥꯏꯗꯩꯅꯣ ꯑꯩꯗꯤ ꯃꯪ ꯑꯃ ꯃꯪꯉꯨꯗꯅ ꯍꯧꯒꯠꯄ ꯀꯥꯎꯗꯅ ꯊꯦꯡꯉꯤꯅꯤ ꯄꯣꯏꯔꯩꯇꯣꯟꯅ ꯅꯪꯒꯤ ꯃꯪꯗꯨ ꯇꯥꯅꯤꯡꯉꯤ ꯍꯣꯔꯦꯟ ꯂꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯜꯂꯣ ꯊꯦꯡꯉꯦ ꯍꯥꯏꯕ ꯍꯣꯏ ꯅꯕꯥꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯆꯤꯟꯐꯥꯎ ꯁꯦꯡꯗ ꯐꯤꯔꯣꯟꯗꯨ ꯁꯦꯠꯆꯤꯜꯂꯤ ꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯃꯆꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯏ ꯆꯠꯇꯣꯔꯕ꯭ꯔꯥ ꯑꯃꯨꯛ ꯍꯩ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯉꯥꯏꯀꯣ ꯅꯪꯕꯨ ꯅꯆꯤꯟ ꯅꯌꯥꯗꯨꯕꯨ ꯁꯦꯡꯈ꯭ꯔꯕꯅꯦ ꯑꯩꯕꯨ ꯎꯍꯧꯗꯦꯗ ꯆꯤꯟ ꯁꯦꯡꯒ ꯊꯦꯡꯈꯤꯅꯕꯅꯤ ꯍꯣꯔꯦꯟ ꯆꯨ ꯆꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯃꯥ ꯍꯩ ꯇꯨꯀꯠꯆꯩꯀꯣ ꯌꯥꯝ ꯅꯪꯕꯨ ꯀꯔꯝꯕ ꯑꯉꯥꯡꯅꯣ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯑꯁꯤꯕꯣ ꯉꯥꯡꯉꯤꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯆꯣꯂꯦ ꯉꯥꯡꯍꯧꯔꯤ ꯃꯥ ꯅꯊꯟꯇ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯇꯣꯝꯕꯤ ꯏꯁꯧ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯅꯤꯡꯊꯧ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯑꯅꯤꯗꯨꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯏ ꯅꯤꯡꯊꯧꯅ ꯉꯁꯤꯗꯤ ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯄꯣꯏꯔꯩꯇꯣꯟꯅ ꯈꯨꯝꯂꯛꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯣ ꯍꯥ ꯀꯩ ꯈꯜꯂꯤꯒꯦ ꯄꯥꯊꯧꯅ ꯌꯥꯏꯅꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯁꯤꯗꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯁꯦ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯄꯨꯈ꯭ꯔꯤꯗꯨꯗ ꯏꯔꯨꯖꯔꯨꯁꯦ ꯍꯥꯏꯔꯣ ꯄꯣꯏꯔꯩꯇꯣꯟꯅ ꯑꯁ ꯅꯠꯇꯦꯍꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯥꯖ ꯍꯣꯏꯗꯣ ꯑꯌꯨꯛ ꯐꯤ ꯁꯨꯕ ꯆꯠꯄꯅꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯑꯗꯨꯒꯤ ꯍꯥꯏꯕꯅꯦꯃꯤ ꯂꯥꯏꯖꯁꯨ ꯌꯥꯎꯕꯅꯤ ꯅꯤꯡꯊꯧ ꯋꯥꯍꯩꯗꯨꯗ ꯐꯠ ꯈꯨꯝꯂꯛꯏ ꯑꯁꯦꯡꯕ꯭ꯔꯣ ꯅꯣꯏꯅ ꯍꯥꯏꯁꯦ ꯑꯣꯏꯗꯕ ꯑꯃꯨꯛ ꯉꯥꯡꯈꯤꯗ꯭ꯔꯣ ꯅꯪꯉꯣꯟꯗ ꯂꯧ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯍꯥꯟꯅ ꯒꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯇꯝꯅ ꯆꯠꯈꯤ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯡꯉꯣꯕꯁꯦ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯆꯠꯈꯤ ꯍꯥꯏꯕ ꯃꯁꯛꯁꯤꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯄꯥꯊꯧꯅ ꯌꯥꯔꯦꯀꯣ ꯅꯪꯕꯨ ꯃꯅꯝ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯅꯣ ꯉꯥ ꯐꯥꯎꯕ ꯅꯪꯒꯤ ꯃꯅꯝꯗꯣ ꯅꯝꯕꯗ ꯏꯔꯨꯖꯗ꯭ꯔꯤꯉꯩ ꯁꯤꯔꯒ ꯇꯧꯈꯠꯂꯛꯏꯗꯨꯅꯤ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯄꯥꯊꯧ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯦ ꯀꯩ ꯐꯥꯎꯋꯦ ꯌꯥꯔꯦ ꯅꯪꯁꯨ ꯑꯩꯁꯨ ꯅꯤꯡꯊꯧꯁꯨ ꯑꯝꯍꯥꯅꯤ ꯃꯅꯝ ꯅꯝꯊꯤꯕ ꯆꯞ ꯃꯥꯟꯅꯩ ꯋꯥ ꯂꯣꯏꯔꯦ ꯑꯗꯨꯅ ꯏꯀꯥꯏꯕꯤꯗꯦ ꯂꯥꯎ ꯌꯥꯔꯦ ꯑꯃꯁꯦ ꯌꯧꯈ꯭ꯔꯦ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯅꯤꯡꯊꯧꯕꯨ ꯇꯥꯟꯅꯔꯛꯏ ꯅꯤꯡꯊꯧꯗꯤ ꯒꯝ ꯂꯥꯛꯄꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨ ꯌꯧꯔꯤ
माना नुंसीजबी पामजबी लाइजदु ममानबी मयामगा फीसोरीदु उरई निंगथौदु फत उ मरुम अमद लैशिंदुना लई मचिंद सुदपना सोलई अस फजई है अइगी लाइजसे ए अइसु फजई कइनो असु फजख्रबा इंगोंद माना लेनिंगद्रसिना करी गोइरजानो हुरान बदौना चेप्था चेप्था लाइजदे येंगली तुंगदगी पाथौना कइनो तौरिदुना निंगथौ खांप्रेक खांगी मसादु मखादा तुसिली अयो पाथौगा पोइरैतोनगदु निंगथौदे येंगदुना कन्ना नोक्लई निंगथौना नोइ बाजी दौगेना ngauसिनाइरो अयो ओ अस ख्वांग लोइ टे माला हाइबा असी हाइना हाइना मख्वांगदु पाइदुना हौकित के तौई ममितुना सुना कंद लैथोक्तुना येंगथोक्लुई लाइजो होइगी मतारोइ सिंगदुगा मंगोंद येंगलगा नोक्लंबदु उबदा निंगथौनाबगी ममाइ सुगतलंबदु चपलेपी अदुगा इकाइना मासुनोई मकोक्तुसु तौफंग खंगद होतली असोमदना लाइजा नोकना मतारोइ सिंगदुदा हाइरी असी पक्तबसिना कैदौ लाइजानो पुख्री अचौबसिदा थाजना नंग लुम्बा लाई ओइरमगनी लाइजा नोक्लंबदु चपलेपी अदुगा हाइरी तानिंगदेको याम तमफाना हाइसो हाइबनी लाइजा कुइरे हे तानिंगथौना नंगोंदा नुंसी पामी हाइरइसे लाइजना कनागी नुपीना मंगोंदा याबिदोइनो ngausinaba chonglam chadaba nupasida aidiba yam hainade asigi ningthawaiba nupase thajana adune masakse nokninga haiba aidi asi haiduna mataroi ahumdu wawa noi ningthau ikai na tapna hogali aduga machinda tapna sole kai he pathongna nang hojiki khududo makha taba nang dringai ningthongna phachang sinduna mamai duda khutumna thilli sotno jubrana bani mi dore khangadi chingkat pa kai doge ba chopi basi pathong mamai du pai daga hairi yo nai ne mi mai daga hek da thile haiba poirai tona ai diau de ko ningthau mamit paira poirai ton de yeng lai kai no ningthau kari mata hairamda lai jo hai ki manakta prap sangsin ki thajana laija tu ta ningthau se sidala pamali laija mamai lai thok tu ne yengi aduga hairi oiramoi he pathau amadi poirai ton du ningthau gi matungda tapna inari ningthau asum lai jo hai gi manakta naksilai adubu khongpham amuk cha haudraduna lai jo hai gi mama maktada upsinduna nanthuraga tu silli hoima sire ayo laija du kana noklai mataroi ani du sunoi ningthau amuka su ikai banangle mamituna laija hoi da yengi soibane adubu magi mamittu laija da puramit yeng thamlai nungsi bimana adu khoidana nokjabadu ubada ningthau du ikai ba phakre hogat ni khangda munna yeng du na lei pathau ga poirai ton ga su sangsinduna ningthau bu chingkhatna batauri poirai ton na ningthau as se hogalo he khuina dori du bo ningthau gyan lai ma su phuk hogatli laijana saungna mangon de yeng lambadu ubada tingak yeng du na hairi kai dorage laija aduk saungna yengi du na aingon da dung manna cha du gi yengi da kai gi na ningthau nok phe tauri aduga hairi yeng basi ya da brai se laija mina tore khangadi chingkhate noi chu no ga dum le ai chu sauri bani ko pathau na mating pangsi lai hoine ai khoi se ui haiba imang da mi tore khangadi chingkhat basa haune haiba noi chu no ga dum le sak phaji haidana pongi ro noi hom se natro poi dai ton na mani chumi sak phaji na pong basa tung da ningam da bani ko thajana hairi yare ta poi dai ton ai khoi kak da ro ta ningthau na noi gi mamang da tu badi singkhat ki braba noi chu ne ya ka ra no ki bana tro poi dai ton na hoi ne ai khoi su chingkhat ki de ko oi de matung chi khalun noi chu tam phana ngai khota pa thau sak phaji haidana ai khoi na karam kan da pong ki ge ba hai bi ai na ne pang hai da hai badi phate ko pa thau na aseng ba hai bani pong bu pong dro noi ohum ba tam phana karam kan da pong i bai khoi na pa thau na nangon da hai bana te khoroi man bi shiri loi ja da hai ja bani tam phana kari ya ai bu khoroi man bi kai na
ตาปะเท่าดียามพัสบันนี่นะมีกันนกนาริบะฮ่าฮ่าโยนกปุ่นนกจันนิงมันนำมาโรละมันนำทีริบะปะเท่านะพัสบันนี่ได้บุตรฮะมีตัวพวกคนกินพี่นางองนาริบะนี่ไอ้งอนดะน้อยบุตรมาสักพัสบันมีคันบสวยตะบันนี่นะอดุกยาจะตะบกิวาตันนี่ฮันดักตีนุปีอาหุมดูห้อยไม้กะริมาตะคมลักคิดไรโซบลอยระบพิรอนดูปุครีอดุดะทาดอกลีนุปาอาหุมดูดีมาจินชิงดูไงหักตะเล็บดีอดุปนุปีอาหุมดูนักคมลักตะบดุดามวยโชอมุกเลปีลายจันะลอยระบนาบานีลาวดูดีเจลสิลอยเจลสินุปีอาหุมดูกำจัดปะฮวีนิ่งทองนะลายจ้าอุตไงคู่ลายจะจับเล็บปีมาไม่เลยทกตัวน่าให้ดีไกให้บรรดาตานิ่งทองอดูปอกคุมมาแต่เด็กปีรามุดนะไอ้น่าให้บุตรยาโรบะปอกคุมให้บูไอ้นัดปีใครตัวนี้ตานิ่งทองน่าให้ดีบ่าวดอกไอ้ที่อยากบังงมวยอดูไกกินอบะนั่งบุกยามพาบรรดุปานอเลยไกคนชิดะนั่งกิวารีตันนี่สันนารีบะเสอดูโซอภันุไงกิวารีนัดเดอดูดามีพุนาราเมกาอดูดาฮุรันลาเมกาสิดาบุนังวันเดกันนากิลุปีนี่ยาบิดุยโนยาเรไอ้เจลเกไอ้งอนดีเย็ดปะดองงาสิดากิตกปีโรตานิ่งทองอีกไกบิสุขระขังสักสิกะอาศัยให้รำดูนับประประมวยอาหุมดูจัดครีปาเท่านะไม่ว่าให้สิดีเคยเห็นมันหรอกมาสักพจีกันนะพวกนี้มาเลยนุปีมานะปอยได้ตัวนะอดูนี่นิ่งทองมาว่าเราเนาะยาดกันนะก็พาร์กันเราเลยนัดจะปาเท่ามานี่นิ่งทองนั่งเซนุปานี่นุปาอดูอาจุมบสุขระยาวิดาลายจนะให้รำมีบัวดนิ่งทองนะยาดิโตยาดิพาวไอดีมาบัดอมตานันนี่อดูปนุปีสวานี่ยังไงยาดกันนะพาร์กันเราเลยนะนุปีมานะพาวรีนะแกยังพาวดอริเกกันเดลองจูฮราลกับจารุสิอาสมนามวยอาหุมดูจูยามนาทาบเลกัยกิวังถอยหอยกิยุมตะลาอีเล็บบุกวางอีจูดูยามนาปากเจ้านาทาบจูกีอิงโคนี่มวยอาหุมดูปากทามีกี่ยันนักขาดูดาอีเจ้าไข่ล้วนจังไงนิ่งเท่านะปะเท่ามังกรดูดูอีปวังถอยดูเลยเรียงปะเท่าดูดารีตะกี้มังกรดูเล็ดขัดละกะพักล่างตะกี้เจ็บท่าระกะเยงีวังถอยดูโครนักขบปมาไข่มังกรดูแต่พักอมทาระกะต้มลีปะเท่านะทับน่าให้ดีอีปวังถอยดีมายาหลอกนักการกะต้มมีมังกรละปอยได้ตัวนะอดูดีดันจ่าเสมังฮัลโหลริชิโลอาหุมดูมาคงดูตับนะทางดูนะสูทาริบะดอมดะละอีนิ่งเท่านะฮาวเรนี่เฮงสิดิจูเนี่ยนะว่าตรงระวังจอกชูเจ้าวิปะเท่านะสิเสียตุคราจอกบ่เสียสิไอทุเดเกอีเปิลจอกบ่ดะฮกลักปรียงวันดะบานี่นิ่งเท่านะปอยได้ตัวน้องวินยังไอสูจูทุเดกปะเสียยาวเกบ่กุยนะดะนะบ่เฮ้ยคราพะซะบ่คัลละกะทุเดอจูดไอเยงเกอาศัยให้ระกับปอยได้ตัวดูจูมานาเซงดูให้ดอกละกะมังกรเดตุมลิบวังถอยดูฮกลักปรียงนิ่งเท่านะมาสิยองกัลนี่สิเดปะเท่านะอดูนี่ยองกัลยาเตะไอ้กิสิดิฮาวรนี่สิเดฮานิ่งเท่าสาวนะปะเท่ากิโลคำดูดาปากเล่านะไทยให้ตับนางงงูเนี่ยพงในเล่าเวลากว่านาทีฮูรันมาไหนค่อยกิสินหันมุกซูนั่งนักไว้เล่าตัวน่ะพาลินะจงปะเท่าลูกคำตัวนาแล้วก็ให้ได้อีงอชิโกไอ้น่ะสรุปแต่น่ะติดกันแต่น่ะเรามันก็เจียนคิดตัวนี้ยังไงน่ะนิ่งเท่านะมันจะตัวไม่เลี้ยวมีปะเท่าตัวไม่เล็กเลยนิ่งเท่านะจูดูอาหุมทุเด็กละมีปะเท่าดูจูอามาทุเด็กปังงำเดเลยน้องเด็กทุเด็กแต่น่ะดีตัวเฮ้ยยากำดวิกันโคบนังจูทุเด็กปากิคอนเจลตัวยามเฮาเครปอยได้ต้นกันนิ่งเท่ากันดูปะเท่าตัวยังเลยปะเท่าตัวเฮาจิกตะตะแกนเลยหลังจากตับสตาดูนะมาจินดูดาคุดอมบิดูนะทำแล้วก็ให้ได้ตัวไม่เลยเว้ยตัวตาคินีอาสมดานวางถอยมามิคังซิงพวกเฮากันตัวนะจูเฮาริบะดอมดียังเลยเฮาจิกกี้ดูบูอาสมดานตรเนี่ยไฮส์จูฮุรันไปยาวระจัลอายุชิดาบ่วางถอยมามิตัวอาสมจูดูดากะดีอาห้องบะไลให้ตัวนี้ยังไงอาห้องบะติอูดูได้บ่สังสิละก็ยังมันพาดอริบระเนี่ยอดูนะพารานี่
ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯖꯨ ꯃꯅꯨꯡꯗꯨꯗ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯏꯄꯥꯜ ꯆꯥꯎꯕꯁꯦ ꯍꯧꯒꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯔꯦꯅꯦ ꯏꯄꯥꯜ ꯆꯥꯎꯕꯗꯤ ꯅꯤꯡꯊꯧꯅ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯡꯊꯣꯏꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯃꯥꯁꯨ ꯎꯔꯛꯂꯦ ꯖꯨ ꯃꯔꯛꯇꯨꯗ ꯃꯤ ꯂꯩꯕꯗꯨ ꯋꯥꯡꯊꯣꯏ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯃꯍꯩ ꯌꯥꯏꯃꯦ ꯃꯆꯥ ꯀꯅꯥꯅꯣꯅꯦ ꯑꯗꯨꯗꯩꯗꯨꯗ ꯂꯩꯔꯤꯗꯨꯕꯣ ꯍꯦ ꯆꯨꯡꯂꯝꯆꯥꯗ ꯁꯥꯔꯗꯅ ꯂꯩꯔꯝꯃꯣꯕ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯈꯨꯠꯇ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯖꯨ ꯃꯔꯛꯇꯨꯗ ꯆꯪꯂꯛꯏ ꯑꯍꯨꯝꯗꯨꯁꯨ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯛꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯅꯪꯗ꯭ꯔꯦ ꯄꯨꯟꯅ ꯃꯥꯌꯣꯛꯅꯅ ꯊꯦꯡꯅꯈ꯭ꯔꯦ ꯋꯥꯡꯊꯣꯏꯅ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨꯅꯦ ꯅꯣꯏ ꯑꯍꯨꯝꯗꯨ ꯆꯦꯟꯗꯣꯏꯒꯤ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯄꯥꯊꯧꯅ ꯏꯄꯥꯜ ꯖꯨꯁꯦ ꯁꯨꯝ ꯆꯥꯒꯦꯅ ꯍꯨꯔꯥꯜꯂꯝꯕ ꯅꯠꯇꯦ ꯊꯨꯗꯦꯛꯑꯝꯕ ꯋꯥꯡꯊꯣꯏꯅ ꯌꯦꯡꯉꯨꯅꯦ ꯍꯨꯔꯥꯟꯕꯁꯤꯡꯁꯦ ꯅꯍꯥꯟꯁꯨ ꯅꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯅꯠꯇꯦ ꯑꯩꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯊꯟꯇ ꯂꯩ ꯍꯥꯏꯗꯅ ꯅꯣꯏꯒꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕꯔꯣ ꯅꯤꯡꯊꯧꯅ ꯍꯦꯔꯦ ꯏꯄꯥꯜ ꯖꯨ ꯑꯃꯅꯤ ꯈꯛꯇ ꯍꯨꯔꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯂꯥꯜꯂꯒꯦ ꯌꯦꯡꯉꯨꯅꯦ ꯍꯩ ꯅꯤꯡꯊꯧ ꯍꯥꯏꯕ ꯀꯇꯟ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕꯩ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯈꯔ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤ ꯈꯜꯂꯤꯕ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯀꯥꯏꯗ꯭ꯔꯕ ꯑꯗꯨꯒꯁꯨ ꯃꯄꯨ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ ꯅꯣꯏꯅ ꯑꯣꯏꯅ ꯆꯥꯎꯔꯤꯅꯦ ꯀꯌꯥꯝ ꯂꯥꯜꯂꯒꯦ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤꯅꯦ ꯍꯩ ꯅꯣꯏ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯣ ꯑꯗꯨꯒ ꯐꯥꯍꯜꯂꯨꯔꯣ ꯄꯥꯊꯧꯗꯨ ꯄꯣꯏꯔꯩꯇꯣꯟꯗ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ ꯅꯤꯡꯊꯧꯅ ꯏꯄꯥꯜ ꯍꯦꯛ ꯂꯥꯎꯔꯕ ꯅꯪ ꯑꯗꯨꯝ ꯍꯤꯡꯗ꯭ꯔꯦ ꯈꯪꯉꯨ ꯈꯔ ꯍꯣꯟꯖꯔꯤꯕ ꯁꯣꯔꯗꯣ ꯄꯠ ꯂꯥꯎꯅ ꯊꯠꯂꯒ ꯍꯥꯠꯀꯗꯕꯅꯤ ꯈꯪꯉꯨꯅ ꯏꯌꯥ ꯑꯩꯕꯨ ꯁꯣꯔ ꯊꯠꯂꯒ ꯍꯥꯠꯀꯅꯤ ꯀꯥꯏꯅ ꯍꯥꯏꯖꯁꯥꯔꯤꯌꯦ ꯌꯦꯡꯉꯣꯕ ꯅꯣꯏ ꯌꯦꯡꯉꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ ꯍꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯄꯥꯊꯧꯅ ꯑꯁ ꯅꯤꯡꯊꯧ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯣꯏꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯁꯤ ꯄꯣꯏꯔꯩꯇꯣꯟꯅ ꯂꯥꯛꯑꯣ ꯆꯦꯜꯍꯧꯔꯁꯤ ꯖꯨꯒ ꯀꯣꯟꯅ ꯆꯥꯔꯁꯨ ꯌꯥꯏ ꯊꯋꯥꯏ ꯍꯥꯟꯅ ꯍꯤꯡꯍꯧꯔꯒ ꯂꯣꯏꯔꯦ ꯅꯤꯡꯊꯧꯅ ꯂꯥꯎꯒꯅꯨ ꯏꯄꯥꯜ ꯂꯥꯎꯒꯅꯨ ꯍꯥꯏꯕꯅꯦ ꯁꯨꯝ ꯂꯥꯎꯏ ꯑꯗꯨꯏꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯃꯆꯤꯟ ꯃꯌꯥꯁꯨ ꯁꯦꯡꯗ꯭ꯔꯤꯕ ꯃꯥꯒꯤ ꯅꯝꯊꯤꯕ ꯁꯣꯔ ꯑꯗꯨ ꯃꯃꯥꯏꯗꯨꯗ ꯀꯥꯝꯁꯤꯜꯂꯤ ꯋꯥꯡꯊꯣꯏꯅ ꯍꯩ ꯊꯥꯗꯣꯛꯎꯅꯦ ꯀꯣꯛꯁꯦ ꯄꯥꯏꯅꯨꯅꯦ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯑꯟꯊꯣꯛ ꯅꯝꯊꯤꯈ꯭ꯔꯦꯗ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯡꯊꯣꯏꯗꯨ ꯃꯈꯥꯗ ꯋꯥꯟꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯈꯪꯕ꯭ꯔꯥ ꯏꯄꯥꯜ ꯅꯪ ꯅꯆꯤꯟꯗ ꯂꯦꯞꯇꯕꯤ ꯀꯣꯏꯂꯥꯎ ꯂꯥꯎꯈꯧꯕ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯄꯥꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯕ ꯃꯈꯩ ꯂꯩ ꯄꯥꯊꯧꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯏꯄꯥꯜꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯁꯤꯔꯖꯥꯠꯂꯣ ꯁꯤꯕꯣ ꯅꯤꯡꯊꯧꯗꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯈꯨꯝꯂꯛꯏ ꯁꯤꯔꯣꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯄꯣꯊꯥꯖꯔꯤ ꯑꯣꯏꯔꯝꯅꯤ ꯄꯣꯏꯔꯩꯇꯣꯟꯅ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯅꯪꯁꯤꯗꯤ ꯄꯥꯊꯧ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯣꯃꯤ ꯏꯄꯥꯜ ꯋꯥꯡꯊꯣꯏꯗꯨꯕꯣ ꯄꯥꯊꯧꯗꯨ ꯅꯣꯟꯊꯔꯒ ꯋꯥꯡꯊꯣꯏꯒꯤ ꯊꯕꯥꯛꯇꯨꯗ ꯃꯅꯥꯀꯣꯡꯗꯨ ꯊꯝꯗꯨꯅ ꯇꯥꯏ ꯃꯤꯍꯨꯜ ꯍꯨꯟꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯔꯛꯏ ꯗꯪ ꯂꯥꯎꯅ ꯄꯥꯊꯧꯅ ꯁꯤꯗ꯭ꯔ ꯃꯥꯜꯂꯤ ꯃꯤꯍꯨꯜ ꯂꯩꯌꯦ ꯄꯣꯏꯔꯩꯇꯣꯟꯅ ꯑꯣ ꯑꯗꯨꯗꯤ ꯋꯥꯈꯜ ꯇꯥꯍꯜꯂꯝꯕꯅ ꯐꯠꯇ꯭ꯔꯣ ꯅꯤꯡꯊꯧꯅ ꯃꯤꯍꯨꯜ ꯂꯩꯔꯤꯁꯤꯕꯨ ꯃꯔꯥꯏ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯟꯗꯛ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯅꯅꯦ ꯄꯨꯟꯅ ꯗꯁꯥ ꯇꯥꯗꯣꯏꯅꯤ ꯑꯄꯪ ꯂꯥꯛꯑꯣ ꯌꯥꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨꯁꯨ ꯆꯠꯇꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯂꯝꯍꯥꯡ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯣꯏꯅ ꯍꯨꯔꯥꯜꯂꯛꯄ ꯆꯨꯁꯤꯡꯗꯨ ꯆꯥꯔꯤ ꯄꯥꯊꯧꯅ ꯏꯄꯥꯜ ꯋꯥꯡꯊꯣꯏꯗꯨꯕꯨ ꯍꯤꯡꯉꯦꯅ ꯊꯅꯝꯃꯒ ꯑꯃꯨꯛ ꯇꯤꯡ ꯂꯩꯔꯝꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯦꯔꯥ ꯀꯥꯅꯤꯀꯣ ꯅꯤꯡꯊꯧꯅ ꯑꯣ ꯌꯥꯝ ꯄꯥꯈꯠꯈ꯭ꯔꯦ ꯆꯣ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯌꯦꯡꯉꯨꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯄꯥꯛꯇꯨꯅ ꯊꯣꯛ ꯀꯥꯎꯏ ꯄꯥꯊꯧꯗꯨ ꯈꯔ ꯄꯤꯛꯄꯅꯤ ꯊꯔꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯣꯜꯂꯒ ꯇꯥꯏ ꯄꯣꯏꯔꯩꯇꯣꯟꯗꯤ ꯋꯥꯟꯊꯀꯩ ꯃꯈꯨꯠꯀ ꯊꯤꯜꯂꯒ ꯇꯤꯈꯠꯇꯅ ꯅꯣꯛꯂꯛꯏ ꯄꯥꯊꯧꯗꯨ ꯃꯃꯥꯏ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯌꯣꯏꯃ ꯁꯤꯔꯦ ꯑꯩ ꯅꯤꯡꯊꯧꯅ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯄꯥꯊꯧꯅ ꯑꯩꯁꯦ ꯈꯔ ꯄꯤꯛꯑꯦꯅ ꯅꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯌꯣꯃ ꯑꯩ ꯁꯤꯔꯦ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯇꯝꯅ ꯆꯨ ꯃꯀꯛ ꯑꯃꯅ ꯄꯥꯏꯔꯒ ꯂꯪꯂꯛꯏ ꯅꯤꯡꯊꯧꯗꯨ ꯅꯥꯔꯗꯨꯅ ꯃꯔꯥꯏꯕꯛꯇꯨ ꯄꯥꯏ ꯑꯌꯣꯃ ꯄꯣꯏꯔꯩꯇꯣꯟꯅ ꯉꯥꯏꯈꯣꯁꯦ ꯅꯕꯥꯅꯤꯒꯤ ꯑꯗꯨ ꯇꯧꯀꯣ ꯋꯥ ꯑꯃ ꯂꯩꯔꯦ ꯀꯩ ꯋꯥꯅꯣ ꯄꯣꯏꯔꯩꯇꯣꯟꯅ ꯑꯩꯈꯣꯏ ꯈꯨꯟꯒ ꯊꯪꯅꯕ ꯃꯤ ꯆꯪꯅꯗꯕ ꯈꯨꯟꯗꯣ ꯈꯪꯉꯤꯗꯅ ꯅꯤꯡꯊꯧꯅ ꯇꯝꯅ ꯂꯩꯀꯥꯏꯔꯣ ꯄꯣꯏꯔꯩꯇꯣꯟꯅ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯂꯤꯕꯩ ꯋꯥꯔꯤꯅꯤ
ꯇꯝꯅ ꯂꯩꯀꯥꯏꯁꯦ ꯑꯁꯤꯗ ꯄꯨꯊꯣꯛꯑꯦ ꯍꯥꯏ ꯑꯗꯨꯅ ꯃꯤ ꯂꯩꯕ ꯉꯝꯅꯗꯗꯨꯅ ꯂꯣꯏ ꯍꯣꯡꯗꯣꯛꯅꯈ꯭ꯔꯦ ꯂꯥꯞꯅ ꯂꯩꯔꯝꯕ ꯄꯥꯊꯧꯗꯨ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯈꯥ ꯂꯤꯔꯣ ꯑꯗꯩ ꯀꯩꯗꯧꯔꯕ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯒ ꯑꯃꯥꯏꯕ ꯐꯥꯎꯕ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯍꯥꯏ ꯃꯥꯅ ꯊꯥꯗꯣꯛꯄ ꯄꯣꯠꯅꯦꯁꯨ ꯍꯥꯏ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯦ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯐꯪꯒꯦ ꯍꯥꯏꯔꯗꯤ ꯇꯝꯅ ꯂꯩꯀꯥꯏꯗ ꯆꯠꯂꯒ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗ ꯃꯍꯤ ꯃꯌꯥꯏ ꯀꯟꯕ ꯈꯨꯗꯣꯞ ꯑꯃ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯄꯥꯏꯔꯕ ꯑꯁ ꯅꯤꯡꯕ ꯂꯣꯏ ꯊꯨꯡꯉꯦ ꯍꯥꯏꯕꯣ ꯅꯤꯡꯊꯧ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯐꯠ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯁꯦ ꯑꯗꯣ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯗꯦ ꯍꯥꯏ ꯉꯁꯤ ꯐꯥꯎꯕ ꯈꯨꯗꯣꯞꯇ ꯐꯪꯅꯕ ꯆꯪꯈꯤꯕ ꯃꯤ ꯑꯃꯗ ꯍꯤꯡꯅ ꯊꯣꯛꯂꯛꯇꯦ ꯍꯥꯏ ꯕꯨꯠꯁꯤꯡꯗꯨꯅ ꯍꯥꯠꯇꯣꯛꯑꯦꯁꯨ ꯄꯨꯄꯨꯅ ꯍꯥꯏꯔꯦ ꯕꯨꯠ ꯑꯣꯜꯂꯒ ꯃꯐꯝꯗꯨꯗ ꯄꯨꯟꯁꯤꯒꯤ ꯂꯩꯈꯤꯗꯣꯏꯅꯦ ꯍꯥꯏꯌꯦ ꯅꯤꯡꯊꯧ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯗꯨꯅ ꯂꯩ ꯄꯥꯊꯧꯅ ꯅꯨꯃꯤꯠ ꯑꯃ ꯍꯦꯛꯇꯗ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯛꯇꯗ ꯆꯪꯒꯗꯕ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯇꯥꯔꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯗꯦ ꯑꯣ ꯅꯤꯡꯊꯧꯅ ꯅꯣꯏꯕꯨ ꯊꯥꯖꯕ꯭ꯔꯥ ꯀꯤꯕ꯭ꯔꯥ ꯄꯣꯏꯔꯩꯇꯣꯟꯒ ꯄꯥꯊꯧꯒ ꯄꯨꯟꯅ ꯍꯥꯏꯔꯛꯏ ꯀꯤꯗꯦ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯗꯤ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯉꯨꯔꯁꯦ ꯄꯣꯏꯔꯩꯇꯣꯟꯅ ꯌꯥꯏꯅꯦ ꯈꯨꯗꯣꯞꯇꯣ ꯐꯪꯉꯗꯤ ꯅꯪꯁꯨ ꯂꯥꯏꯖ ꯐꯪꯉꯤ ꯑꯩꯁꯨ ꯊꯥꯖ ꯐꯪꯉꯤ ꯄꯥꯊꯧꯅ ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯄꯣꯏꯔꯩꯇꯣꯟꯅ ꯅꯪ ꯌꯥꯎꯖꯗ꯭ꯔꯒꯅ ꯅꯨꯄꯤ ꯐꯪꯖꯗ꯭ꯔꯦꯗꯅ ꯑꯁꯣꯝꯗꯅꯤ ꯋꯥꯡꯊꯣꯏꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯃꯥꯅ ꯇꯨꯕꯒꯤ ꯅꯟꯊꯦꯛꯄꯗ ꯆꯨ 4-5ꯁꯨ ꯇꯦꯛꯂꯝꯂꯤ ꯃꯗꯨ ꯎꯕꯗ ꯃꯀꯣꯛ ꯄꯥꯏꯔꯒ ꯃꯈꯥꯗ ꯐꯝꯊꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯥꯡꯂꯤꯗꯅ ꯑꯩꯗꯤ ꯑꯗꯨꯛ ꯃꯇꯝ ꯆꯪꯅ ꯋꯥꯅ ꯊꯥꯈꯤꯕ ꯆꯨꯅꯤꯗꯀꯣ ꯍꯦ ꯋꯥꯡꯊꯣꯏ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯃꯍꯥꯄꯥꯄꯤ ꯃꯆꯥꯅꯣꯏ ꯑꯍꯨꯝ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯕ ꯑꯃꯥꯏꯕ ꯑꯐꯥꯎꯕ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯑꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯐꯥꯎ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯀꯔꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕ ꯃꯆꯥꯁꯤꯕꯣ ꯌꯨꯝꯗ ꯇꯥꯔꯦ ꯌꯨꯝꯗ ꯍꯟꯖꯤꯅꯦꯁꯦ ꯈꯪꯗꯦꯕ ꯑꯁꯤ ꯈꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯑꯁꯤ ꯃꯁꯥꯁꯤꯗ ꯄꯥꯈꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯉꯥꯏꯍꯥꯛ ꯇꯣꯝꯕꯤꯗꯨ ꯂꯩꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯑꯁꯣꯝꯗꯅꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯗꯤ ꯆꯪꯕ ꯀꯤꯅꯕ ꯇꯝꯅ ꯂꯩꯀꯥꯏ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤ ꯇꯥꯗꯕ ꯈꯨꯜ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯣꯏꯔꯩꯇꯣꯟ ꯄꯥꯊꯧ ꯃꯣꯏ ꯑꯍꯨꯝꯗꯨ ꯂꯥꯛꯏ ꯅꯤꯡꯊꯧꯅ ꯑꯩꯗꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯨꯡꯀꯤ ꯍꯦꯛ ꯀꯤꯗꯦꯕ ꯕꯨꯠ ꯂꯩꯀꯥꯏꯅꯁꯨ ꯍꯥꯏ ꯑꯗꯨ ꯑꯩꯗꯤ ꯊꯥꯖꯗꯦ ꯄꯥꯊꯧꯅ ꯊꯥꯖꯔꯣꯏ ꯅꯪꯗꯤ ꯕꯨꯠ ꯃꯌꯥꯝ ꯊꯣꯛꯂꯒ ꯑꯍꯤꯡꯗꯨ ꯁꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯁꯤꯒꯤ ꯇꯝꯅ ꯂꯩꯀꯥꯏ ꯑꯁꯤ ꯄꯣꯏꯔꯩꯇꯣꯟꯅ ꯍꯥꯏꯒꯨꯝꯗꯅ ꯍꯜꯍꯧꯔꯁꯤꯔ ꯅꯤꯡꯊꯧ ꯀꯤꯕꯨ ꯀꯤꯁꯤꯜꯂꯦ ꯑꯩ ꯅꯤꯡꯊꯧꯅ ꯆꯠꯂꯣ ꯑꯗ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯔꯤꯟꯁꯨ ꯄꯥꯟꯗꯕ ꯁꯤꯖꯈ꯭ꯔꯣ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩꯇꯣꯟꯅ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯀꯤꯗꯦꯅ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤ ꯄꯥꯊꯧꯅ ꯑꯩꯗꯤ ꯕꯨꯠꯀ ꯊꯦꯡꯅꯔꯗꯤꯅꯦ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯃꯤꯟꯅꯗꯣꯏꯅꯤ ꯊꯥꯕꯜꯒ ꯆꯣꯡꯈꯥꯏꯃꯤꯟꯅꯗꯣꯏꯅꯤ ꯅꯤꯡꯊꯧꯅ ꯍꯩ ꯌꯥꯔꯦ ꯁꯛ ꯌꯧꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯄꯥꯊꯧ ꯄꯣꯏꯔꯩꯇꯣꯟ ꯃꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯒ ꯁꯟ ꯒꯥꯔꯤ ꯀꯨꯏꯅ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩ ꯄꯥꯊꯧꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁ ꯈꯔ ꯉꯟꯅ ꯂꯥꯛꯑꯝꯃꯗꯤ ꯐꯗꯧꯅꯤ ꯄꯨꯡꯃꯝ ꯃꯝꯃꯤ ꯕꯨꯠꯀ ꯊꯣꯛꯂꯛꯑꯗꯤ ꯅꯤꯡꯊꯧꯅ ꯄꯥꯊꯧ ꯇꯨꯃꯤꯟ ꯂꯩꯌꯣꯃꯦ ꯉꯁꯤꯀꯣ ꯊꯣꯛ ꯂꯥꯎꯅ ꯀꯧꯔꯗꯤ ꯅꯪ ꯄꯥꯊꯧ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯉꯛꯈꯛ ꯊꯤꯡꯀꯠꯂꯒ ꯌꯦꯡꯉꯤ ꯅꯤꯡꯊꯧꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇꯅꯦꯅ ꯀꯥꯏꯗꯩ ꯕꯨꯠꯅꯣꯕ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯒꯝ ꯆꯠꯈꯤ ꯄꯣꯏꯔꯩꯇꯣꯟꯅ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯕꯣ ꯄꯥꯊꯧꯅ ꯃꯥꯏꯁꯦ ꯕꯨꯠ ꯆꯪꯉꯖꯥꯠꯂꯣ ꯄꯣꯏꯔꯩꯇꯣꯟ ꯈꯪꯗꯤꯌꯦ ꯑꯩꯁꯨ ꯅꯤꯡꯊꯧꯗꯨ ꯒꯝ ꯂꯥꯛꯂꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯏ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯑꯣ ꯕꯨꯠ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯁꯛ ꯈꯪꯅꯁꯦ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯂꯒ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯕꯥꯅꯤꯒꯤ ꯇꯨꯡꯗ ꯃꯤꯑꯣꯏ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯂꯛꯏ ꯑꯅꯤꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯇꯨꯡꯗ ꯑꯣꯟꯊꯣꯔꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯃꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯤꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯅꯤꯡꯊꯧꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟꯅ ꯅꯤꯡꯊꯧꯗꯤ ꯄꯥꯊꯧ ꯀꯞꯂꯤ ꯇꯧꯔꯛꯏ ꯄꯣꯏꯔꯩ ꯅꯤꯡꯊꯧꯗꯨ ꯕꯨꯠꯅ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ
ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯤ ꯆꯠꯀꯨꯝꯁꯤꯅ ꯅꯕꯥꯅꯤꯅ ꯑꯩꯕꯨ ꯅꯝꯗꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ ꯂꯥꯎ ꯄꯣꯏꯔꯩꯇꯣꯟꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯅꯁꯛꯇꯨꯒ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝ ꯇꯥꯟ ꯆꯥꯗꯅ ꯀꯤꯔꯛꯏꯕ ꯑꯦ ꯅꯤꯡꯊꯧꯗꯣ ꯕꯨꯠꯅ ꯆꯦꯟꯕ ꯑꯣꯏꯔꯝꯃꯣꯏ ꯃꯄꯥꯟ ꯀꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯂꯥꯛꯑꯣ ꯊꯤꯔꯨꯁꯦ ꯑꯩ ꯉꯝꯃꯣꯏ ꯅꯊꯟ ꯆꯠꯂꯣ ꯅꯪ ꯕꯨꯠꯇ ꯐꯥꯍꯟꯖꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯄꯥꯊꯧꯗꯨ ꯄꯣꯏꯔꯩꯇꯣꯟꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯂꯥꯛꯏ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ ꯏꯃꯝ ꯍꯦꯛ ꯃꯝꯃꯗꯅ ꯑꯌꯨꯛꯇꯒꯤ ꯌꯨꯝꯁꯨ ꯆꯪꯗꯦ ꯍꯧꯖꯤꯛꯁꯨ ꯆꯪꯗꯅ ꯁꯤꯕ ꯇꯥꯔꯕꯣ ꯑꯩꯕꯣ ꯄꯣꯏꯔꯩꯇꯣꯟꯅ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛꯇ ꯂꯩꯌꯣꯃꯤ ꯄꯥꯊꯧ ꯏꯃꯥ ꯀꯩꯅꯣ ꯑꯗꯩꯁꯤꯕꯣ ꯀꯩꯗꯧꯔꯒꯦ ꯄꯣꯏꯔꯩꯇꯣꯟ ꯀꯩ ꯑꯣꯏꯅꯣ ꯅꯤꯡꯊꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯇꯣꯟꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯥꯁꯨ ꯌꯦꯡꯉꯤ ꯃꯗꯨ ꯎꯕꯗ ꯄꯥꯊꯧ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈ꯭ꯔꯦ ꯀꯞꯂꯤ ꯇꯧꯔꯛꯏ ꯎꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯂꯥꯞꯇꯛꯅ ꯃꯨꯁꯨꯛ ꯃꯨꯕ ꯃꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯂꯩ ꯄꯣꯏꯔꯩ ꯁꯤꯗꯤ ꯃꯤ ꯃꯥꯟꯗꯦꯕꯣ ꯕꯨꯠꯅꯤꯃꯤ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯣꯏꯔꯩꯇꯣꯟꯗꯨ ꯀꯝꯂꯥꯞ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯂꯩ ꯄꯥꯊꯧꯒꯤ ꯋꯥꯗꯨꯗ ꯈꯨꯝꯂꯛꯏ ꯀꯤꯗꯦꯍꯦ ꯑꯩꯗꯤ ꯕꯨꯠ ꯑꯣꯏꯔꯝꯃꯣꯏ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯂꯥꯏꯗꯤ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯦ ꯅꯤꯡꯊꯧꯗꯨꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯅꯤꯗꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯑꯃꯨꯕ ꯃꯤ ꯃꯥꯟꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯊꯧꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯉꯁꯤ ꯑꯗꯨꯛ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁ꯭ꯋꯥꯏꯗꯅꯦ ꯄꯦꯠ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯅꯪꯗꯤ ꯅꯨꯄꯥ ꯊꯣꯛꯑꯦ ꯅꯀ꯭ꯂꯥꯞ ꯊꯛꯇꯪ ꯅꯤꯛꯏꯗꯣ ꯉꯁꯥꯏꯗꯒꯤꯅꯤ ꯑꯩꯁꯨ ꯎꯏꯅꯤ ꯑꯩꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯥꯗꯨꯅ ꯌꯦꯡꯉꯤ ꯅꯤꯛꯄꯗ ꯅꯠꯇꯦ ꯂꯩꯔꯝꯂꯤꯕꯗꯨ ꯃꯄꯥꯟ ꯐꯥꯎ ꯊꯣꯛꯆꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯑꯀꯤꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯤꯛꯄ ꯅꯠꯇꯦ ꯁꯤꯗꯤ ꯃꯤ ꯆꯨꯝꯅ ꯂꯦꯞ ꯉꯝꯗꯕꯒꯤ ꯇꯨꯒꯦ ꯑꯄꯪ ꯈꯪꯍꯧꯗꯦ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯕꯥꯅꯤ ꯀꯩꯗꯧꯔꯤꯅꯣ ꯑꯩꯁꯨ ꯌꯥꯎꯒꯦꯗꯅ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯨꯡꯗ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ ꯃꯁꯥ ꯄꯨꯝꯕ ꯃꯊꯛꯇ ꯄꯥꯏꯈꯠꯂꯤ ꯐꯤꯖꯣꯟꯗꯨꯁꯨ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯂꯤ ꯃꯁꯝꯗꯨꯁꯨ ꯁꯥꯡꯅ ꯁꯣꯔ ꯆꯤꯡꯕ ꯃꯈꯩ ꯊꯥꯗꯣꯛꯂꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯂꯩꯀ꯭ꯔꯛ ꯆꯠꯄꯒꯨꯝ ꯃꯌꯤ ꯂꯣꯏꯅ ꯆꯤꯡꯉꯤ ꯃꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯅꯤꯗꯨꯗꯤ ꯈꯠꯇꯅ ꯂꯥꯎꯔꯝꯂꯒ ꯂꯦꯛꯊꯈ꯭ꯔꯦ ꯕꯨꯠ ꯅꯨꯄꯤꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯁꯤꯗꯤ ꯅꯨꯄꯥꯅꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯩꯗꯤ ꯉꯥꯎꯔꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩ ꯎꯕꯒ ꯃꯕꯥꯅꯤꯅ ꯋꯥꯟꯊꯔꯤꯁꯤꯅ ꯑꯩꯕꯨ ꯀꯌꯥꯝ ꯊꯤꯔꯖꯥꯠꯅꯣ ꯑꯩ ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯕꯅꯤ ꯑꯅꯤꯗꯨꯅ ꯂꯥꯎꯈꯤꯕ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯃꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ ꯅꯤꯡꯊꯧꯅ ꯀꯩꯗꯧꯔꯒꯦ ꯅꯕꯥꯅꯤꯃꯨꯛ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯄꯥꯊꯧꯅ ꯏꯀꯤꯗ ꯀꯤꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟꯒꯤ ꯃꯁꯥꯗ ꯐꯠ ꯆꯣꯡꯈꯠꯂꯤ ꯆꯠꯂꯣ ꯌꯥꯗ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯊꯧꯕꯨ ꯏꯟꯊꯣꯛꯏ ꯅꯤꯡꯊꯧꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯅꯕꯥꯅꯤ ꯀꯩ ꯊꯦꯡꯅꯩꯅꯣ ꯄꯣꯏꯔꯩꯇꯣꯟꯅ ꯀꯥꯏꯗ ꯃꯥꯡꯉꯣꯏꯕ ꯅꯪꯗꯤ ꯅꯪ ꯊꯤꯕ꯭ꯔꯕꯨ ꯕꯨꯠ ꯑꯣꯛꯅꯔꯤꯕꯅꯤ ꯉꯁꯤ ꯁꯤꯔꯝꯗꯧ ꯈꯤꯇꯪ ꯉꯥꯏ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯅꯤꯡꯊꯧ ꯅꯣꯛꯂꯛꯏ ꯏꯁ ꯀꯥꯏꯗꯩ ꯕꯨꯠꯅꯣꯍꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯂꯥꯎꯀꯥꯟꯗꯦ ꯄꯣꯠꯇꯣ ꯊꯤꯔꯨꯁꯦ ꯄꯥꯊꯧꯅ ꯅꯤꯡꯊꯧ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦ ꯅꯕꯥꯅꯤ ꯑꯗꯨꯝ ꯆꯠꯂꯣ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯌꯥꯔꯣꯏꯌꯦ ꯀꯩꯒꯤ ꯌꯥꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯄꯣꯏꯔꯩꯇꯣꯟꯅ ꯃꯈꯨꯠꯇꯨ ꯇꯥꯞꯄꯥꯏ ꯉꯥꯏꯈꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯅꯕꯥꯅꯤ ꯆꯠꯄ ꯌꯥꯔꯣꯏ ꯈꯨꯗꯣꯞꯇ ꯐꯪꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯊꯤꯒꯗꯧꯅꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯕꯨꯠꯇꯣ ꯑꯩ ꯍꯥꯠꯀꯅꯤ ꯊꯣꯛꯇ ꯊꯣꯛꯂꯛꯁꯅꯨ ꯑꯅꯤꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯏ ꯅꯤꯡꯊꯧꯗꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯑꯗꯨꯝ ꯆꯠꯂꯤ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯤ ꯀꯣꯟꯅꯔꯒ ꯇꯨꯡ ꯃꯥꯡ ꯀꯣꯌꯦꯡ ꯌꯦꯡꯕ ꯃꯈꯩ ꯆꯠꯂꯤ ꯄꯥꯊꯧꯅ ꯄꯣꯏꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯂꯒ ꯑꯩꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯐꯥꯈ꯭ꯔꯦꯗꯅ ꯅꯪ ꯀꯟꯕꯒꯗꯤ ꯑꯩ ꯉꯝꯃꯣꯏꯍꯦ ꯑꯩ ꯃꯄꯥꯟ ꯊꯣꯛꯆꯤꯜꯂꯦ ꯈꯪꯍꯧꯗ ꯑꯩꯗꯤ ꯀꯨꯏꯔꯦ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯑꯣꯏꯔꯦ ꯅꯤꯡꯊꯧ ꯆꯠꯅ ꯋꯥ ꯉꯥꯡꯂꯛꯏ ꯕꯨꯠꯇ ꯊꯣꯛꯂꯛꯑꯒꯅꯦ ꯅꯄꯥꯅꯤꯗ ꯐꯥꯈ꯭ꯔꯗꯤ ꯐꯗꯧꯅꯤ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈꯤ ꯅꯤꯡꯊꯧꯗꯨ ꯆꯞ ꯂꯦꯞꯄꯤ
ꯇꯨꯡꯗꯩ ꯑꯅꯤꯗꯨꯁꯨ ꯂꯦꯞꯄꯤ ꯅꯤꯡꯊꯧꯅ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯣ ꯀꯔꯝꯕ ꯑꯣꯏꯔꯖꯥꯠꯅꯣ ꯌꯨꯝꯁꯤ ꯌꯥꯝꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯄꯥꯊꯧꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯠꯇꯕ ꯑꯃꯥꯏꯕꯅꯤꯅ ꯇꯥꯔꯤꯕ ꯌꯨꯝꯁꯤꯗꯗꯤ ꯃꯥꯒꯤ ꯌꯨꯝ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗꯦ ꯂꯝꯍꯥꯡꯒꯨꯝꯕ ꯎꯃꯪ ꯋꯥꯃꯪꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯄꯣꯏꯔꯩꯇꯣꯟꯅ ꯅꯪꯅ ꯈꯪꯕꯤꯔꯤꯕ ꯅꯤꯡꯊꯧꯅ ꯄꯥꯊꯧꯅ ꯍꯥꯏꯁꯦ ꯆꯨꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯂꯗꯤ ꯀꯣꯏꯔꯅꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯁꯤ ꯑꯗꯨꯒ ꯊꯤꯔꯁꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯄꯥꯊꯧꯅ ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ ꯏꯊꯟ ꯆꯠꯄ ꯄꯣꯏꯔꯩꯇꯣꯟꯅ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨ ꯀꯤꯔꯗꯤ ꯀꯃꯥꯏ ꯅꯨꯄꯤ ꯐꯪꯗꯣꯏꯅꯣ ꯄꯥꯊꯧꯅ ꯌꯥꯔꯦ ꯑꯩ ꯅꯨꯄꯤꯒ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯋꯥꯏꯁꯤꯒ ꯑꯣꯏꯅ ꯊꯨꯡꯅꯖꯔꯒꯦ ꯑꯩ ꯃꯥ ꯄꯥꯝꯃꯦ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯊꯧꯅ ꯑꯁ ꯀꯤꯒꯟꯈ꯭ꯔꯦ ꯑꯋꯣꯏꯕ ꯌꯥꯔꯦ ꯆꯠꯂꯣ ꯄꯥꯊꯧ ꯅꯪꯅ ꯑꯋꯥꯡꯗ ꯆꯠꯂꯣ ꯄꯣꯏꯔꯩ ꯅꯪꯅ ꯃꯌꯥꯏꯗ ꯑꯩꯅ ꯃꯈꯥꯗ ꯆꯠꯂꯒꯦ ꯀꯤꯅ ꯄꯥꯊꯧꯗ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟꯅ ꯃꯌꯥꯏꯗ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯃꯈꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯄꯥꯊꯧ ꯀꯤꯅ ꯀꯤꯅ ꯑꯁꯨꯝ ꯂꯥꯛꯏ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯅꯥꯀꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯄꯥꯊꯧ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯀꯩꯅꯣ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯅꯠꯇꯦ ꯇꯝꯅ ꯂꯩꯀꯥꯏꯁꯤꯕꯨ ꯕꯨꯠ ꯃꯊꯩ ꯃꯅꯥꯎꯒ ꯂꯩꯔꯖꯥꯠꯂꯣ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯔꯤ ꯖꯥꯠꯂꯕ ꯃꯣꯡꯁꯣꯡ ꯃꯔꯛꯁꯤꯗ ꯀꯤꯔꯀꯥꯟꯁꯤꯗ ꯑꯩꯕꯨ ꯆꯪꯉꯒ ꯌꯦꯡꯁꯤꯔꯅꯦ ꯍꯣꯏꯗꯦ ꯑꯩꯁꯨ ꯅꯨꯄꯥ ꯃꯆꯥꯅꯤ ꯆꯪꯉꯒ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯞꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯥꯄꯤꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯉꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯁꯤꯗꯤ ꯑꯅꯤꯅꯤꯅꯦ ꯑꯩꯈꯣꯏ ꯈꯛ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯤ ꯈꯨꯗꯣꯛ ꯊꯤꯕ ꯂꯥꯛꯏꯁꯦ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯉꯨꯁꯤꯔ ꯑꯩꯕꯣ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯄꯥꯊꯧꯗꯨ ꯃꯊꯛꯇꯗꯤ ꯌꯦꯡꯈꯠꯇꯕꯤ ꯃꯈꯨꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯂꯥꯝꯃꯒ ꯌꯦꯡꯉꯤ ꯏꯁꯤꯡꯒꯨꯝꯅ ꯆꯣꯠ ꯆꯣꯠ ꯂꯥꯎꯏ ꯄꯥꯊꯧꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯃꯊꯛꯇ ꯐꯠ ꯌꯦꯡꯈꯠꯂꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇꯨꯗ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯎꯁꯇꯥ ꯑꯃꯗ ꯐꯝꯗꯨꯅ इहिंग नाहिंग सारब मखोंगदु हाइदुना फमदुना लैरमी मदु उबदा पाथौ खंगलाव लावी अदुगा ngasai miyoi ani phangkhiba manaktuda senchili pathौना aibomukta kanbiyo asi hairaga kanano sukhangdaba miyoi ani da konchili aduba miyoi ani dudi maji phagleng lakti pathौda adu phau masada kiba phauramde amuk non khalaktuna hairi aina haisamdu tabiyo asida nupi makha taba nangde mangda lairiba miyoi ani dugi saktamdu urei mamai amata palamde sitnali मधु उरबद पाथौदु अमुक हेना केख्रे तिखतना अमुक लाउरगा चेनगे तवी अदुबो मागी मखोंगदु करिगंबा अमना फारकपगम चेनबा यारमदे इमा आइशिरे आइबोंगदा गनबियो असि हायरगा कीना मखादा नोंथादुना येंगी मागी मखोंगदुदा मीगी मखुद अमना पायरगा फादुना लैरमबदु उरे पाथौ पाखना मसादु फिद्रिंग चोंगी कनानो थादो आई चटके हाइबा खोंगसि थादो तुंगदै नुपी अमगे खोंजलदा हाइरई कायदे चटके हाइनो आइगा नुंसिनारसिंग असिदगी चख्रनोबा आइगी नाक्ता लैयोबा पाथौ पेरम तुंगदो अनथोक्ता हाइरई ओइबा अदो आइगी खोंगसे अमुक्ता थादोबा आइ याम किरेबा तुंगदैदो कन्ना नोक्लई पाथौना करी मिनोक चारोकनो सिबो बुट ओइरसु चोकलम चाबो बुट ओइरमोइ आइ खंगी तुंगदैदो ना अमुक हाइरई आइगी नुपा नमाइदो अमुक्ता ओन्थोरओ हाइबा इका याम थिगलिको नंग पाथौ मतंदा सोली करी बुटनो अइना थिंगनरिसिबो नुपा चोबे बुट नुपी ओइरा जाला होइदा थवाइबो हिंगनि हाइरदि नुंसिनारसु यारे ngasiगी ओइना असि हाइरगा ममाइदो तपना कीना ओन्थोरई अदुगा येंगलई ओन्थोकपा फिबमनि ओइरमलिबसि मकोकसु याउदे नुपीने हाइबदि फिजोलदुना खंगी पाथौ खंगप्रे खंगी फटलांगना खोंपाक्तुना गाउथोखि बुट नुपीदो नाकंद लैरिबो पुखरी मचादुदा सिनख्रे अदुगा कना लाउरई होइमा आई सिरे करी नुपानो नंगबो पांगन छोनबि आइंगोंदा अदु कन्ना खोबांगना काउरिसिबो आइबो मुक्ता कनबियो आई इरांगनरे हाइबा आई सिबा तारे हा करी बुनो सिनबो हा करी बुचु सिनब्रा हाइसे अमा बोइरे आई जेल हौरगे हाय नुपा चोबि बुट सिहौरना आई चले हे असि हाइरगा पाथौदो तिखतना चेनके असोम दसु कमदौरी पोइरैतोन दो असुम लाई
ꯌꯨꯝ ꯇꯥꯕ ꯃꯥꯏꯀꯩꯗꯤ ꯐꯅꯌꯥꯝꯁꯨ ꯍꯦꯟꯗꯣꯔꯛꯑꯦꯁꯦ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯤ ꯎꯗꯦꯅꯦ ꯑꯩꯕꯨ ꯃꯥꯡꯗꯒꯤ ꯎꯃꯪꯁꯤꯗ ꯑꯣꯏꯅ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤꯔꯥ ꯑꯁ ꯀꯤꯗꯤ ꯀꯤꯈ꯭ꯔꯦꯗ ꯑꯋꯣꯏꯕ ꯊꯋꯥꯏ ꯑꯣꯏꯅ ꯃꯥꯡꯗꯅ ꯅꯨꯄꯤ ꯐꯪꯅꯕ ꯍꯣꯠꯅꯕ꯭ꯔꯕ ꯇꯟꯖꯥꯗꯨꯗ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇꯗꯤ ꯂꯩꯕ ꯎꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯕꯨꯠꯂꯥ ꯖꯥꯠꯂꯥ ꯁꯤ ꯍꯥꯏꯔꯒ ꯒꯝ ꯒꯝ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯥꯡꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯑꯦ ꯀꯥꯏꯗꯩ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯁꯤꯅ ꯑꯦ ꯑꯥꯗ ꯆꯦꯜꯂꯛꯏꯁꯤꯕꯨ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯁꯤꯡꯖꯪ ꯄꯥꯏꯕ ꯑꯃꯅꯁꯨ ꯇꯥꯟꯅꯔꯛꯏꯅꯦ ꯇꯨꯡꯗ ꯍꯩꯁ ꯑꯩꯁꯨ ꯁꯤꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕ ꯎꯁꯥ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯒ ꯂꯣꯟꯅ ꯌꯦꯡꯉꯤ ꯀꯩꯅꯣ ꯁꯤꯗꯕꯨ ꯃꯤꯒ ꯂꯩꯔꯖꯥꯠꯂꯣ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝꯅꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯀꯦꯟꯒꯗꯕꯒꯤ ꯌꯥꯟꯗꯨꯅꯁꯨ ꯂꯩꯔꯤ ꯃꯁꯥ ꯄꯨꯝꯕꯗꯨꯁꯨ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇꯅꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛꯇꯨ ꯈꯛꯇ ꯎꯟꯁꯥ ꯌꯥꯎꯔꯝꯃꯤ ꯇꯨꯡꯗ ꯇꯥꯟꯅꯔꯤꯕꯗꯨꯁꯨ ꯃꯀꯣꯛ ꯌꯥꯎꯗꯦ ꯁꯤꯡꯖꯪ ꯑꯃ ꯃꯈꯨꯠꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯒ ꯆꯦꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟ ꯕꯨꯠꯅꯤ ꯈꯪꯂꯤ ꯑꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯀꯤꯕꯅ ꯂꯣꯏꯔꯦ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯅꯠꯇꯦ ꯑꯩꯕꯨ ꯃꯪꯉꯣꯏꯖꯥꯠꯂꯣ ꯆꯦꯜꯂꯛꯂꯤꯕ ꯕꯨꯠ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯟꯈ꯭ꯔꯦ ꯄꯣꯏꯔꯩꯇꯣꯟ ꯃꯇꯦꯟ ꯀꯨꯠ ꯌꯣꯠꯊꯩ ꯑꯗꯨꯒ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯃꯁꯥꯗꯨ ꯑꯃꯨꯛ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯕꯨꯠ ꯅꯨꯄꯤ ꯑꯃ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯇꯣꯟ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯑꯩ ꯉꯁꯤ ꯂꯣꯏꯔꯦꯗꯅ ꯁꯤꯕ ꯁꯣꯏꯗ꯭ꯔꯦ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯃꯉꯛ ꯐꯠ ꯍꯥꯏꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯅꯪ ꯄꯥꯝꯃꯤ ꯑꯍꯥ ꯀꯔꯤ ꯑꯩ ꯄꯥꯝꯃꯦꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯔꯣ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯆꯦꯜꯂꯣ ꯅꯪꯅ ꯑꯩꯅ ꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯒꯦꯀꯣ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯂꯤ ꯃꯁꯥ ꯄꯨꯝꯕ ꯃꯊꯦꯛ ꯃꯊꯦꯛ ꯊꯦꯛꯂꯛꯏ ꯑꯗꯨꯒ ꯐꯠ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯔꯕ꯭ꯔꯥ ꯇꯥꯟꯅꯔꯛꯑꯒꯦ ꯄꯣꯏꯔꯩꯇꯣꯟ ꯃꯇꯧꯗꯨꯗ ꯃꯤꯍꯨꯟ ꯑꯥ ꯌꯧꯈ꯭ꯔꯦ ꯄꯥꯈꯠꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗ ꯇꯤꯈꯠꯇꯅ ꯆꯦꯟꯈꯤ ꯕꯨꯠ ꯅꯨꯄꯤꯗꯨꯁꯨ ꯂꯣꯡꯊꯦꯛ ꯊꯦꯛꯑꯒ ꯃꯥꯕꯨ ꯇꯥꯟꯅꯔꯛꯏ ꯀꯟꯅ ꯀꯟꯅꯁꯨ ꯅꯣꯛꯂꯤ ꯄꯣꯏꯔꯩꯇꯣꯟ ꯂꯥꯎ ꯂꯥꯎꯗꯅ ꯆꯦꯜꯂꯤ ꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯅꯨꯄꯥ ꯆꯧꯕꯤ ꯕꯨꯠ ꯅꯨꯄꯤꯅ ꯑꯩ ꯇꯥꯟꯅꯔꯛꯑꯦ ꯑꯩ ꯐꯥꯈꯤꯗꯣꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯇꯨꯡꯗꯩꯗꯨꯁꯨ ꯑꯗꯨꯝ ꯇꯥꯟꯅꯔꯛꯏ ꯄꯣꯏꯔꯩꯇꯣꯟ ꯆꯦꯟꯅ ꯆꯦꯟꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ ꯇꯥꯟꯅꯔꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯃꯥ ꯀꯞꯂꯤ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯔꯛꯏ ꯉꯁꯤꯗꯤ ꯅꯪ ꯐꯥꯔꯗꯕꯅꯤ ꯈꯪꯉꯣ ꯑꯩꯅ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯀꯔꯥꯏ ꯌꯧꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯁꯣꯝꯗꯁꯨ ꯅꯤꯡꯊꯧꯗꯨ ꯑꯁꯨꯝ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ ꯎꯃꯪꯗꯨꯗ ꯑꯃꯥꯏꯕꯗꯨꯒꯤ ꯌꯨꯝꯗꯨ ꯊꯤꯔꯤ ꯎꯃꯪ ꯃꯅꯨꯡꯗꯨꯗ ꯄꯥꯜꯂꯝꯕ ꯍꯩꯅꯧ ꯑꯃꯨꯟꯕ ꯑꯃ ꯆꯥꯔꯒ ꯆꯠꯂꯤ ꯑꯁ ꯋꯥꯔꯦ ꯌꯨꯝꯕ ꯑꯃꯠꯇ ꯎꯗꯦ ꯄꯥꯊꯧꯒ ꯄꯣꯏꯔꯩꯇꯣꯟꯒꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤꯁꯨ ꯃꯇꯝ ꯌꯧꯔꯛꯂꯦ ꯃꯥꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯑꯣꯏꯅ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯥ ꯂꯥꯎꯅ ꯀꯥꯔꯒ ꯂꯦꯞꯂꯝꯕꯗꯨ ꯎꯔꯤ ꯅꯤꯡꯊꯧꯗꯒꯤ ꯀꯟꯗꯕ ꯃꯤ ꯑꯣꯏꯕꯅ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯤ ꯑꯦ ꯃꯤꯔꯣ ꯁꯤꯕꯣ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ ꯑꯃꯨꯛꯁꯨ ꯃꯥꯟꯗꯦ ꯃꯆꯤꯁꯨ ꯂꯦꯡꯗꯦꯅꯦ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛꯅ ꯁꯥꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ ꯃꯌꯥꯁꯨ ꯂꯥꯎꯅ ꯀꯥꯏ ꯃꯥꯏꯁꯦ ꯍꯩꯅꯧꯁꯤ ꯆꯥꯅꯤꯡꯕ ꯃꯥꯜꯂꯤ ꯁꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯕꯒꯤ ꯍꯩꯅꯧꯗꯨ ꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯗꯨꯒꯤ ꯂꯥꯎꯅ ꯀꯥꯔꯤꯕ ꯃꯌꯥꯗꯨꯗ ꯐꯠ ꯅꯝꯁꯤꯜꯂꯤ ꯑꯃꯨꯕ ꯁꯦꯠꯄ ꯅꯨꯄꯥꯗꯨ ꯃꯆꯤ ꯂꯦꯡꯂꯛꯇꯦ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯑꯣꯊꯣꯔꯛꯏ ꯅꯤꯡꯊꯧꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯦ ꯃꯤꯔꯣ ꯅꯪꯕꯣ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯪꯁꯨ ꯈꯨꯗꯣꯞ ꯊꯤꯕ ꯂꯥꯛꯏꯔꯣ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯅꯥꯒꯤ ꯈꯨꯗꯣꯞꯅꯣ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯝꯊꯤꯔꯤꯕ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯈ꯭ꯔꯦ ꯅꯤꯡꯊꯧ ꯏꯉꯛꯉꯛꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯕꯨꯠ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯤꯗ ꯑꯣꯏꯔꯖꯥꯠꯂꯣ ꯕꯦꯔꯥꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯏ ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯀꯥꯏꯗꯩ ꯑꯉꯥꯡꯅꯣ ꯍꯧꯖꯤꯛꯄꯣ ꯃꯤꯁꯨ ꯂꯩꯅꯗꯕ ꯃꯐꯝꯁꯤꯗ ꯕꯨꯠ ꯑꯣꯏꯔꯖꯥꯠꯂꯥ ꯍꯦꯛꯇ ꯐꯥꯔꯒꯦ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯌꯥꯎꯗ ꯂꯨꯝꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯎꯔꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ
angang ama moi miyam changaga namsenduna phuri aduga makhut masadu thudek pi sanari madu ubada kiramdaba ningthaudu khaziki ba phawri sidi berani ai kuina lai thaba yadre asi hairaga lai thorakpada angang amana phanchong silaklaga namsilai ningthausu gyan mangna takre asomdana kamdauri wangthoi ga konjoga do ahingduda wari sari wangthoina idaw kunjo lemna thaba yadeko kunjona tharoi aigi idaw dabu adumna usittaba dawba yabro mathong chadaba angang ahumda ai thik tawge sari ba wari do famungda tumliba kunjogi machanupi laijana tarami mathanda soli kaino aikhoi babana hairiba mayam siba kana oiresano mana haise ai lona taraga yenge wangthoina idaw kamdau se haibano hektu chalase haibro kunjona yari daw hektu chalase asi hairaga ani du thokminakre laija tumlambadagi phuk haugatli aina khangabani lekai shida aki akhang nang halibase aikhoi babungda oiramgane haibase jumle oiramle hojikti wangthoiga kunjoga do lobuk longgi lamhang amada lai aduga laigi oina thoram ama pangthoknaba dawri wangthoina idaw hatba khotpadi dawroshi khara du ki hanbagi watani ko kunjona khangi moigi maming singdo aingonda amuk ta hairo itaw ningthau pathau poireidon haibani itaw phare dudi ai lai khuram ba hauragi mi yengoi itaw hoidaw asomdani poireidon du kana chelakpa aduda kanagomba amada thengjili hoima kana pathauna poireidon ai pathauni ani do thengnari poireidon tungda makhut thelaga hairei pathau tungda kana legiango kanam leiti kaino kaidorage ha asi hairaga onthokduni yengi kanamta leiramdre poireidon chora matang gyan tanu hondoi aduga ani do punduna ningthaubu thirei pathauna kara yongna chakrajano duna poireidona ibanina thengnashe madi kaimda thengnadaba jalo khangde ado thengnaramgani khali hoise ma hanamta thisi asumna ani do ningthauna chatkiba maikai duda laktuna thiri asum thirakpana ningthauna gyan manglaga tari do ure ani do sangsinduna ningthaubu wakhal ta hali poireidona ningthau se wakhal taraba nang ningthau mami tapna pangthorei pathauna kaidore nangna shida sallaga taramishina ningthau phuk hawgalaga koibudu yengi aduga magi khawri do amuk paiduna yengi ai hingi boire sorga phulle he kamai dawrino ningthauna wari lirai pathauna yam thajada daine ha nasada thuobanina khangamanina hojikte ayam to jingkhalo pathauna ningthaubo jingkhali poireidona ningthau pathau tu adu yumama uri ani do phat onthokdune yenglei poireidona aseurong do mali amai budugi yumsi mali ki khreda changdoba ningthauna labanina yengdana halarushi ai khoi hum surisibo law changaga marada yengrasi ahumdo yumdu tamna lai kuina laina dabagi yumdo isang loina haigatli hek yengbada akiba phawrami ningthauna mang tharaga manung changlei maitai ge asengba yumjawni ahumdu sum changakpada khanghaudana haudong ama khongaga chenthoki ahumdu su khangbai kariboi khanglaw lawi pathauna kharaga kira kanchida karai degi haudong namuk thokleisina ningthauna yare khudop thiba horasi asumna khudopto moi ahum changdana thiba horai adubu phanglamde ningthauna asum yenglakpada kachin amada upu machama leiribadu ure phachang sinduna yengi asomdana pathauga poireidon gado ka amada changlei adubu phamung mathakta asiba hakchang ama saru sayangak ta phamlaga leirami ani do adu ubada khangpre khangna khanglaw lawi aduga chenthorei amuk ningthau amama marak tuda thengainari ningthauna ayo kaino nabani ngaurabro poireidona ningthau asida phamungda mi saru sayangak ta phamaga lehori ningthauna ha lawodudi khara thuna mapanda thokse ahumda mapanda chenthorei adubu pathaugi makhongdu kanagumba amana thongjindagi pharei pathau kaplaga
निंगथौ पोइरेतोन आई फारे खोंग फारे चेलंबा अनीदु चप चप लेपी अदुगा ममाई लेथोरे फारे आई सि बतारे अनीदु मुक्चेन चिलाई अदुगा यालिबदु करिनो येंगी ngasai phamungda phamhauba saru sayangduna pharaga leirami poireiton de kibana loire saru sayang madu tabada pathau amukke hena kappa haure ningthauna sauna saru sayang du khongpak tonu ne chili adubo thadoro o haibe yadre handakti poireiton ge mabani changaga namdana pathobu jingthoi aduga ahum du chelai asum chelakpana tamna laikai du lan thorakle ahum du so thabet holaga ngay hakle amuk su yeng naraga noi pathongna khudop ti phangdre ne ko ningthong nok laga khudop mama puthore tu shida leire aina phangi poirei to na adu de khoi ahom nubi thiba phangani yam harawi law yari ahum da songwari sa sa lakpana lobuk lomda mi mayam ama yom silli badu uri ahum du si ingangak nu sangsin do ni yengi Kunjo, Wangthoi, Laija, Moi ahum do mayam changdana, Laisa narambagi phare haiduna tauduna lairami. Poireiton ga pathau gado, ningthau di yeng lei. Ningthau di tumin leptuna, Laija di yeng duna lairami. Mayam duna amuk toy baloire. Laija kapla duna hairei. Mayam, aina hairisha thazabiu. Ai di thabak sida yaujade. Ai gi pahabage ipal chawthoi ga, mapan thokhiba duda. Moi gi sikari gumba ma tawgada mamale haiduna. ina duni yeng jaruba khaktane nupa mana haire khangjare bema nangi na pamak na tawba thabak po kamai khangoi dono ha nasak ipa bhajagai matau mandana nangdi yamna tawnga mami chani ne khara ahaloi ba nupa mana haire hey konjo lekai shida tamnariba laiten chingse haujingma ikhoi ge mangshida yam tuna loishilo natrabadi noi ahom aphabo oiroi nacha nupi ase wangthoi shida kaina soidana katkani khangu Atai du sulang nari kat kadabani kunjona mayam adu da di dobigano ai lanjari icha nu pidi thabak se de yaudaba singbani mayam na pining batandi engu da pipiro icha di kari muta dobigano haina haijari angang nu pan ha kharana kunjo du phuga doige tawi adubo ahalamana thingkre aduga hairi ngai khoi icha sa phari kunjo na cha nu pi se maran leitre hairabani na ꯑꯩꯈꯣꯏ ꯀꯔꯤꯃꯇ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯂꯥꯏ ꯁꯥꯟꯅꯕ ꯑꯁꯤꯗꯤ ꯈꯨꯗꯛꯁꯤꯗ ꯂꯣꯏꯁꯤꯜꯂꯨ ꯀꯨꯟꯖꯣ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯂꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯏꯕꯣꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯨꯟꯖꯣ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯗꯤ ꯍꯥ ꯀꯨꯟꯖꯣꯅ ꯇꯝꯅ ꯂꯩꯀꯥꯏꯗ ꯈꯨꯗꯣꯞ ꯑꯃ ꯂꯩ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯏ ꯑꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯃꯌꯥꯝꯁꯨ ꯃꯊꯥ ꯁꯥꯅꯔꯤ Karamna tamna laikai de sangani kanamata ngamoi khangi laijana thamoi sokna kaptuna ikai ba khangna leibadu ningthau yengba ngamlaktre aduna kanna laurei khudop tu thangatuna tamna laikai de leibu khudop to aina pai ribu khudop asini mayam pumba mangonda loini yenglei laija su yenglei asumna khudop tu tawduna laigi thoram tu loishinki kunjo buna laikai de gidan thokre Laijadi ningthauga nungsinaduna luhonglami aduga poireitoncho thajaga nungsinakre pathauso tamphaga nungsinarami asomna yamda nungaina pankirami